notification ꯂꯥꯛꯄꯗ ꯉꯥꯏꯍꯥꯛ ꯃꯇꯝ ꯆꯪꯏ ꯈꯪꯗꯕ꯭ꯔꯥ ꯃꯌꯥꯝ ꯂꯥꯛꯑꯣ ꯋꯥꯔꯤ ꯁꯥꯟꯅꯔꯁꯦ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯊꯣꯏꯕꯤꯁꯅꯥ ꯂꯥꯛꯑꯦ ꯍꯥꯏ ꯍꯦꯜꯂꯣ ꯊꯣꯏꯕꯤꯁꯅꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯆꯥꯛ ꯆꯥꯔꯕꯣ ꯊꯣꯏꯕꯤꯁꯅꯥ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ ꯑꯩ ꯈ꯭ꯋꯥꯡꯁꯦ ꯈꯨꯅꯥꯝ ꯑꯃꯅꯤꯗ ꯐꯝꯕꯗ ꯋꯥꯕꯅꯦ ꯁꯨꯔꯃꯤꯂꯥ ꯂꯥꯛꯑꯦ ꯍꯥꯏ ꯍꯦꯜꯂꯣ ꯁꯨꯔꯃꯤꯂꯥ ꯍꯥꯏ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ ꯁꯨꯔꯃꯤꯂꯥ ꯀ꯭ꯔꯤꯁꯅ ꯁꯤꯡꯍꯅ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯏꯆꯦ ꯑꯃꯗꯤ ꯑꯣꯖꯥ ꯉꯁꯤꯗꯤ ꯏꯔꯣꯜꯂꯦ ꯊꯣꯏꯕꯤꯁꯅꯥꯅ ꯀꯅꯥꯅꯣ ꯅꯣꯏꯅꯤꯕꯣ ꯃꯁꯛ ꯈꯪꯒꯨꯝ ꯂꯥꯛꯀꯨꯝ ꯇꯧꯋꯦ ꯀꯥꯏ ꯅꯨꯃꯤꯠ 5-6ꯇꯪ ꯎꯅꯗꯕꯗ ꯑꯗꯨꯃꯥꯏꯅ ꯁꯛ ꯈꯪꯗ꯭ꯔꯕꯣ ꯍꯥꯏꯁꯦ ꯔꯥꯙꯦ ꯔꯥꯙꯦ ꯅꯃꯅꯨ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯔꯥꯙꯦ ꯔꯥꯙꯦꯁꯦ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯄꯅꯤ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯑꯩꯁꯦ ꯈꯪꯕ ꯃꯥꯜꯂꯦꯕ ꯑꯩꯁꯦ ꯐꯖꯅ ꯈꯪꯕ ꯃꯤ ꯃꯥꯜꯂꯤꯀꯣ ꯑꯕꯦ ꯂꯥꯛꯑꯦ ꯆꯤꯆꯦ ꯗꯗꯥ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯦꯡꯀ꯭ꯌꯨ ꯑꯕꯦ ꯑꯕꯦ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯊꯣꯏꯕꯤꯁꯅꯥꯅ ꯈꯔ ꯐꯔꯕꯣ ꯏꯅꯝꯃ ꯊꯣꯏꯕꯤꯁꯅꯥ ꯈꯔꯗꯤ ꯐꯔꯦ ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯅꯍꯥꯟꯉꯩꯗꯒꯤꯀꯣ ꯉꯁꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯁꯥꯁꯦ ꯁꯨꯔꯃꯤꯂꯥ ꯆꯦꯒꯤ ꯂꯥꯏꯐꯁꯤ ꯀꯩꯅꯣ ꯌꯦꯡꯗꯕ ꯀꯨꯏꯔꯦ ꯍꯥꯏꯕꯀꯣ ꯁꯨꯔꯃꯤꯂꯥ ꯑꯩ ꯑꯦꯜꯕꯤ ꯇꯧꯗꯕ ꯀꯨꯏꯔꯦꯀꯣ ꯁꯦꯇꯔꯗꯦ ꯈꯨꯗꯤꯡꯒꯤ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯑꯩꯁꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨꯃꯗꯤ ꯂꯥꯛꯑꯔꯣꯏ ꯍꯥꯏꯅ ꯑꯗꯨꯒꯤꯅꯤ ꯂꯥꯛꯑꯃ ꯑꯩ ꯁꯨꯖꯨꯅꯤ ꯍꯥꯏ ꯁꯨꯖꯨ ꯑꯩꯈꯣꯏ ꯁꯨꯖꯨꯔꯣ ꯑꯩꯈꯣꯏ ꯅꯤꯡꯊꯦꯝꯕꯝꯒꯤ ꯁꯨꯖꯨꯔꯣ ꯑꯗ ꯁꯨꯖꯨꯔ ꯑꯩꯈꯣꯏ ꯅꯤꯡꯊꯦꯝꯕꯝꯒꯤ ꯁꯨꯖꯨꯔ ꯀꯅꯥꯅꯣ ꯍꯥꯏꯔꯣꯀꯣ ꯑꯗꯒꯤꯗꯤ ꯁꯟꯖꯨ ꯈꯥꯏꯗꯦꯝꯅ ꯍꯥꯏ ꯏꯇꯩꯃ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯁꯟꯖꯨ ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯗꯒꯤꯗꯤ ꯂꯥꯏꯁ꯭ꯔꯝ ꯑꯕꯦꯅ ꯆꯝꯊꯣꯡ ꯆꯥꯔꯦ ꯆꯦ ꯅꯨꯡꯉꯥꯏꯔꯤꯌꯦ ꯍꯥꯏꯌꯦ ꯆꯝꯊꯣꯡꯗꯤ ꯌꯥꯝ ꯍꯥꯎꯕꯅꯤꯀꯣ ꯊꯣꯏꯕꯤꯁꯅꯥꯅ ꯅꯍꯥꯟꯗꯩꯗꯤ ꯉꯁꯤꯅ ꯈꯣꯟꯖꯦꯜ ꯈꯔ ꯐꯩ ꯉꯁꯤꯅ ꯈꯔ ꯅꯨꯡꯉꯥꯏꯔꯦ ꯏꯁꯥꯁꯦ ꯑꯗꯨꯒꯤꯅꯤꯀꯣ ꯑꯗꯩ ꯃꯆꯥ ꯊꯣꯏꯕꯤꯅ ꯆꯦꯅꯨ ꯑꯩꯉꯣꯟꯗ ꯔꯤꯇꯔꯟ ꯇꯧꯕꯤꯔꯒꯣ ꯍꯥꯏ ꯑꯣꯀꯦ ꯃꯆꯥ ꯊꯣꯏꯕꯤꯅꯪꯒꯤ ꯆꯦꯅꯦꯜ ꯂꯩꯕ꯭ꯔꯣ ꯑꯩ ꯈꯪꯗꯦꯀꯣ ꯑꯗꯨꯕꯨ ꯑꯩ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯖꯍꯧꯔꯒꯦ ꯇꯧꯕꯤꯔꯛꯀꯦꯀꯣ ꯑꯗꯒꯤꯗꯤ ꯁꯨꯔꯃꯤꯂꯥꯅ ꯑꯣ ꯆꯦ ꯍꯥꯏ ꯁꯣꯅꯥꯂꯤꯅ ꯍꯥꯏ ꯆꯦ ꯍꯥꯏ ꯔꯥꯙꯦꯅ ꯍꯣꯏꯅꯦ ꯁꯨꯖꯨ ꯀꯨꯏꯔꯦꯀꯣ ꯎꯅꯗꯕ ꯅꯪ ꯀꯗꯥꯏꯗ ꯂꯩꯒꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯀꯨꯏꯔꯦꯍꯦ ꯎꯅꯗꯕ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩ ꯌꯦꯟꯁꯥꯡ ꯆꯥꯒꯦ ꯏꯅꯝꯃ ꯍꯥꯏꯌꯦ ꯊꯣꯏꯕꯤꯁꯅꯥ ꯉꯁꯤꯗꯣ ꯏꯔꯣꯜꯂꯦꯕ ꯑꯩꯈꯣꯏ ꯗꯥꯅ ꯊꯣꯡꯉꯦ ꯉꯁꯤ ꯆꯥꯛ ꯈꯪꯕ꯭ꯔꯥ ꯑꯩꯗꯣ ꯊꯕꯛ ꯀꯟꯃꯟꯕꯒꯤꯅꯦ ꯆꯥꯛ ꯊꯣꯡꯕ ꯉꯝꯗ꯭ꯔꯕ ꯈꯪꯕ꯭ꯔꯥ ꯍꯌꯦꯡ ꯕ꯭ꯂꯥꯎꯁ ꯑꯅꯤꯈꯛ ꯄꯤꯒꯗꯕꯗꯨꯒꯤ ꯈꯝꯕ ꯑꯌꯦꯛꯄꯝꯅ ꯆꯦ ꯑꯥꯏ ꯑꯦꯝ ꯀꯃꯤꯡ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯈꯝꯕ ꯅꯆꯦꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯃꯉꯥꯜ ꯂꯥꯛꯑꯦ ꯃꯉꯥꯜ ꯒꯨꯔꯨ ꯃꯌꯨꯝꯅ ꯏꯆꯦ ꯍꯥꯏꯌꯦ ꯋꯦꯜꯀꯝ ꯃꯉꯥꯜ ꯅꯪ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ ꯃꯉꯥꯜ ꯑꯗꯒꯤꯗꯤ ꯈꯝꯕꯅ ꯏꯕꯥꯏ ꯋꯥ ꯑꯝꯇ ꯉꯥꯡꯍꯜꯂꯣ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯏꯕꯥꯏ ꯋꯥ ꯉꯥꯡꯍꯜꯂꯛꯀꯦ ꯏꯕꯥꯏꯗꯣ ꯃꯥ ꯀꯣꯜ ꯑꯃ ꯂꯥꯛꯏꯀꯣ ꯑꯗꯨꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯅꯊꯤꯡꯅ ꯍꯥꯏꯕ ꯏꯌꯥꯝꯕ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯣꯏꯗꯤ ꯀꯃꯥꯏ ꯇꯧꯅꯔꯤꯒꯦ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯉꯁꯤꯗꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯁꯤꯀꯣ ꯅꯍꯥꯟꯉꯩꯒꯤꯗꯤ ꯑꯩ ꯂꯥꯛꯇꯕꯅꯤ ꯑꯦꯜꯕꯤꯗꯣ ꯑꯗꯣ ꯉꯁꯤꯗꯤ ꯅꯨꯃꯤꯠ 5ꯅꯤ 6ꯅꯤ ꯎꯅꯗꯕꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯂꯤꯅꯔꯛꯑꯣꯀꯣ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯁꯥꯗꯔꯁꯦ ꯉꯁꯤ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩ ꯍꯥꯏꯕ ꯐꯤ ꯇꯨꯕ ꯂꯦꯞꯇ꯭ꯔꯤꯕꯣ ꯏꯁꯥ ꯉꯝꯗ꯭ꯔꯁꯨ ꯐꯤ ꯇꯨꯕꯗꯤ ꯂꯦꯞꯇꯦ ꯊꯣꯏꯕꯤꯁꯅꯥ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯤ ꯃꯤꯒꯤ ꯑꯣꯔꯗꯔꯗꯣ ꯂꯧꯁꯜꯂꯨꯔꯕꯅꯤꯅꯀꯣ ꯄꯤꯗꯕ ꯌꯥꯗꯦꯗꯅ ꯑꯗꯨꯗꯨꯒꯤꯅꯤꯀꯣ ꯗꯣꯂꯤꯅ ꯑꯥꯏ ꯑꯦꯝ ꯐ꯭ꯔꯣꯝ ꯃꯅꯤꯄꯨꯔ ꯆꯦ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯗꯣꯂꯤ ꯅꯆꯦꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯃꯉꯥꯜꯅ ꯏꯆꯦ ꯏꯔꯣꯜꯂꯦ ꯑꯗꯨꯒ ꯀꯩ ꯍꯥꯏꯕ ꯀꯥꯡꯉꯧ ꯑꯃꯒ ꯏꯆꯦꯗꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯃꯉꯥꯜ ꯑꯩꯁꯨ ꯏꯔꯣꯜꯂꯦ ꯉꯁꯤ ꯑꯃ ꯏꯔꯣꯜꯂꯦ ꯑꯗꯒꯤꯗꯤ ꯌꯦꯔꯨꯝ ꯑꯅꯤꯈꯛ ꯕꯣꯏꯜ ꯇꯧꯔꯦ ꯑꯩꯈꯣꯏ ꯃꯆꯥ ꯊꯣꯏꯕꯤ ꯂꯩꯇꯦ ꯑꯩꯒ ꯗꯥ ꯈꯛꯇꯅꯦꯕꯀꯣ ꯑꯗꯣ ꯉꯥꯔꯤꯒ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯀꯣꯠꯅꯝ ꯀꯔꯤ ꯀꯥ ꯇꯧꯔꯒ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯌꯥꯝ ꯆꯥꯈ꯭ꯔꯦ ꯑꯗꯩꯗꯤ ꯔꯥꯙꯦ ꯔꯥꯙꯦꯅ ꯀꯩ ꯍꯥꯏꯕ ꯅꯨꯡꯉꯥꯏꯔꯤ ꯅꯣꯏ ꯃꯇꯝꯁꯦ ꯅꯣꯏ ꯃꯌꯥꯝꯁꯦ ꯎꯔꯒ
Kaya ba noy mayamse uraga yam kapningi yam lakningi ado nongmadi soidana lakani kari pubira uge hai purakanu suju kaisum purakanu lao kon nang dum sangwa matamda lao unasiko nang la adi unadrobani ado kaim purakanu na da yektana phajana layuko adagidi maikna chianu I miss you hai we miss you ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯃꯤꯁ ꯇꯧꯋꯦꯀꯣ ꯌꯥꯝ ꯅꯨꯡꯁꯤ ꯔꯥꯖꯂꯛꯁꯃꯤꯁꯦ ꯑꯁꯦꯡꯕ ꯈꯔꯅꯤ ꯑꯩꯁꯦ ꯑꯦꯜꯕꯤ ꯂꯥꯛꯇꯕꯗ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯃꯤꯁ ꯇꯧꯋꯤ ꯑꯩ ꯈꯪꯗꯕ ꯅꯠꯇꯦ ꯈꯪꯉꯤꯕꯀꯣ ꯑꯩꯅꯁꯨ ꯃꯌꯥꯝ ꯃꯤꯁ ꯇꯧꯔꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯅꯨꯡꯉꯥꯏꯕ ꯑꯗꯒꯤꯗꯤ ꯈꯝꯕꯅ ꯆꯦ ꯑꯩꯒꯤ ꯆꯦꯅꯦꯜ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏ ꯑꯣꯀꯦ ꯈꯝꯕ ꯇꯧꯔꯝꯒꯦ ꯈꯝꯕꯒꯤꯁꯨ ꯆꯦꯅꯦꯜ ꯂꯩꯕ꯭ꯔꯥ ꯁꯣꯏꯗꯅ ꯇꯧꯖꯒꯦ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯑꯃ ꯂꯧꯖꯍꯧꯔꯒꯦꯀꯣ ꯑꯗꯨꯒ ꯑꯩ ꯑꯗꯨꯝ ꯇꯧꯔꯛꯑꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯁꯟꯖꯨ ꯈꯥꯏꯗꯦꯝꯅ ꯑꯩꯒꯤ SMS ꯄꯥꯕꯤꯍꯧꯗ꯭ꯔꯦ ꯑꯩ ꯎꯍꯧꯗ꯭ꯔꯦ ꯃꯊꯪ ꯏꯔꯛꯑꯣꯀꯣ ꯑꯩ ꯑꯗꯨꯝ ꯄꯥꯊꯔꯛꯑꯒꯦ ꯃꯦꯔꯤꯅꯥꯅ ꯍꯥꯏꯕ ꯆꯦ ꯅꯍꯥꯟꯒꯤ ꯅꯍꯥꯟꯉꯩ ꯑꯦꯜꯕꯤ ꯇꯧꯗꯤꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯌꯦ ꯃꯦꯔꯤꯅꯥ ꯏꯆꯥꯊꯣꯏꯕꯤꯒꯤ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝ ꯌꯧꯁꯜꯂꯛꯑꯦꯀꯣ ꯍꯌꯦꯡ ꯗꯦꯠ 26ꯗꯒꯤꯅꯦꯕ ꯐꯦꯕꯋꯥꯔꯤꯒꯤ ꯗꯦꯠ 26ꯗꯒꯤ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝ ꯍꯧꯗꯣꯔꯦ ꯑꯗꯨꯅ ꯑꯩꯅ ꯑꯦꯜꯕꯤꯗꯣ ꯗꯦꯂꯤ ꯊꯥꯕ ꯇꯥꯔꯒꯗꯤ ꯏꯆꯥꯅꯨꯄꯤꯗ ꯂꯥꯏꯔꯤꯛꯇ ꯌꯥꯝ ꯌꯦꯡꯍꯟꯕ ꯉꯝꯗꯕꯀꯣ ꯑꯗꯨꯗꯨꯒꯤꯅꯤ ꯑꯗꯣ ꯏꯆꯥꯊꯣꯏꯕꯤꯒꯤ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝ ꯂꯣꯏꯔꯕ ꯃꯇꯨꯡꯗꯗꯤ ꯑꯁꯨꯝ ꯑꯩ ꯃꯔꯛ ꯃꯔꯛꯇ ꯗꯦꯂꯤ ꯂꯥꯛꯄ ꯉꯝꯃꯒꯗꯤ ꯂꯥꯛꯀꯅꯤ ꯁꯣꯏꯗꯅꯀꯣ ꯑꯗꯒꯤꯗꯤ ꯒꯥꯏꯊꯥꯍꯧ ꯔꯃꯩꯅ ꯍꯥꯏ ꯍꯦꯜꯂꯣ ꯑꯗꯒꯤ ꯆꯥꯎꯕꯅ ꯀꯩ ꯍꯥꯏꯕ ꯆꯥꯎꯕ ꯅꯥꯃꯩꯔꯥꯛꯄꯝꯅ ꯏꯆꯦꯒ ꯗꯗꯥꯒꯒꯤ ꯄꯨꯟꯁꯤ ꯈꯨꯂꯦꯟꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯧ ꯃꯥꯜꯂꯦ ꯃꯥꯟꯕ꯭ꯔꯥ ꯅꯨꯡꯉꯥꯏꯔꯝꯒꯗꯧꯕ ꯃꯥꯟꯕ꯭ꯔꯥ ꯅꯨꯡꯉꯥꯏꯊꯣꯛꯏꯅꯦ ꯅꯨꯡꯉꯥꯏꯌꯦ ꯑꯗꯩꯗꯤ ꯄ꯭ꯔꯤꯌꯣꯅ ꯍꯥꯏꯕ ꯒꯨꯒꯜꯁꯇꯣ ꯃꯤꯠꯀꯤ ꯀꯩꯕ ꯑꯣꯏꯗꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯁꯝꯊꯤꯡ ꯑꯦꯜꯁ ꯑꯩ ꯃꯤꯠꯀꯤ ꯅꯠꯇꯦꯁꯦ ꯈꯔꯗꯤ ꯏꯪꯉꯦꯕꯀꯣ ꯗꯥꯏꯔꯦꯛ ꯑꯩꯈꯣꯏꯒꯤ SMS ꯃꯦꯁꯦꯖ ꯄꯥꯕꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯑꯗꯣ ꯁꯤꯁꯦ ꯎꯞꯄꯒꯗꯤꯅꯦ ꯀꯩꯅꯣ ꯇꯧꯋꯦꯕ ꯈꯤꯇꯪ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯦꯕ ꯑꯩꯉꯣꯟꯗ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯨꯒꯤꯅꯤ ꯑꯗꯨꯒꯒꯤꯗꯤ ꯈꯝꯕꯅ ꯍꯥꯏꯕ ꯑꯣ ꯏꯕꯥꯏ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯁꯤꯕꯣ ꯈꯝꯕꯅ ꯅꯨꯡꯁꯤꯕꯣ ꯍꯥꯏꯃꯦ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯗꯧꯔꯤꯒꯦ ꯊꯣꯏꯕꯤꯁꯅꯥ ꯍꯥꯎꯕꯝꯅ ꯀꯩꯗꯧꯔꯤꯒꯦ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥ ꯑꯦꯜꯕꯤ ꯇꯧꯏꯁꯤꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯂꯥꯛꯏꯁꯤꯅꯤ ꯉꯁꯤ ꯗꯣꯂꯤꯅ ꯌꯥꯝ ꯂꯥꯞꯅꯔꯁꯨ ꯃꯩꯇꯩ ꯃꯁꯦꯜ ꯑꯣꯏꯕꯒꯤ ꯈꯪꯗꯦ ꯆꯦ ꯍꯣꯏꯁꯦ ꯄꯪꯅꯨꯡꯗ ꯅꯨꯡꯁꯤꯌꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯗꯣꯂꯤ ꯑꯁꯦꯡꯃꯛꯀꯤꯅꯤꯀꯣ ꯂꯥꯞꯅꯔꯁꯨ ꯃꯩꯇꯩ ꯃꯁꯦꯟ ꯏꯆꯤꯟ ꯏꯅꯥꯎ ꯉꯛꯇꯅꯤ ꯑꯩꯈꯣꯏ ꯅꯠꯇ꯭ꯔꯅꯦ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦꯗ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯔꯣ ꯑꯇꯣꯞꯄ ꯂꯝꯗ ꯂꯩꯈꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯔꯣ ꯂꯣꯏ ꯅꯨꯡꯁꯤꯀꯣ ꯂꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯕꯃꯛ ꯂꯣꯏ ꯅꯨꯡꯁꯤ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯗꯣꯂꯤ ꯁꯨꯄ꯭ꯔꯤꯌꯥꯅ ꯂꯥꯏꯛ 5 ꯊꯦꯡꯀ꯭ꯌꯨ ꯁꯨꯄ꯭ꯔꯤꯌꯥ ꯑꯗꯒꯤꯗꯤ ꯑꯅꯥꯎꯅ ꯅꯥꯁꯨ ꯀꯩ ꯍꯥꯏꯅꯣ ꯑꯗꯒꯤꯗꯤ ꯅꯣꯡꯗꯝꯕꯅ ꯍꯥꯏ ꯆꯦ ꯍꯦꯜꯂꯣ ꯑꯗꯒꯤꯗꯤ ꯔꯦꯁꯃꯤ ꯁꯤꯡꯍꯅ ꯍꯦꯜꯂꯣ ꯆꯦ ꯍꯥꯏ ꯔꯦꯁꯃꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯈꯝꯕꯅ ꯏꯕꯥꯏ ꯑꯩ ꯎꯔꯦ ꯍꯥꯟꯅ ꯍꯧꯖꯤꯛ ꯈꯪꯂꯕꯅꯤꯅ ꯀꯧꯔꯅꯤ ꯏꯕꯥꯏ ꯑꯩ ꯎꯔꯦ ꯍꯥꯟꯅ ꯍꯧꯖꯤꯛ ꯈꯪꯂꯕꯅꯤꯅ ꯀꯧꯔꯅꯤ ꯌꯥꯏ ꯑꯣ ꯏꯕꯥꯏꯁꯦ ꯍꯥꯟꯅ ꯎꯈ꯭ꯔꯦ ꯍꯥꯏꯕ ꯑꯠꯆꯥ ꯈꯝꯕꯅ ꯑꯗꯒꯤꯗꯤ ꯈꯝꯕꯅ ꯀꯗꯥꯏꯒꯤ ꯑꯣꯏꯗꯣꯏꯅꯣ ꯅꯣꯡꯗꯝꯕꯅ ꯀꯩ ꯍꯥꯏꯕ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯆꯦ ꯊꯦꯡꯀ꯭ꯌꯨ ꯅꯣꯡꯗꯝꯕ ꯑꯗꯒꯤꯗꯤ ꯁꯨꯖꯨꯅ ꯀꯩ ꯍꯥꯏꯕ ꯑꯩꯈꯣꯏ ꯕꯥꯏ ꯕꯨꯡꯁꯦ ꯁꯨꯝ ꯅꯍꯥ ꯑꯣꯏꯅ ꯂꯩꯔꯝꯃꯦ ꯁꯨꯖꯨꯅꯦ ꯍꯥꯏꯗ ꯂꯩꯔꯝꯃꯦ ꯔꯣꯛꯁꯇꯥꯔ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯍꯥꯏ ꯑꯗꯒꯤꯗꯤ ꯊꯦꯡꯀ꯭ꯌꯨ ꯁꯨꯖꯨ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯕ ꯑꯉꯥꯡꯗꯤ ꯂꯩꯇ꯭ꯔꯣ ꯊꯣꯏꯕꯤꯁꯅꯥ ꯑꯉꯥꯡ ꯗꯥꯟꯁ ꯀ꯭ꯂꯥꯁꯀꯤ ꯃꯥ ꯆꯠꯈ꯭ꯔꯦ ꯁꯇꯔꯗꯦ ꯈꯨꯗꯤꯡꯒꯤ ꯃꯥꯏ ꯀ꯭ꯂꯥꯁ ꯂꯩꯗꯅ ꯁꯇꯔꯗꯦꯒ ꯁꯟꯗꯦꯒ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯆꯦ ꯍꯣꯏꯗ ꯊꯝꯃꯦꯕꯀꯣ ꯁꯇꯔꯗꯦ ꯈꯨꯗꯤꯡꯒꯤ ꯑꯗꯣ ꯑꯩꯈꯣꯏꯗꯥ ꯉꯁꯥꯏ ꯊꯤꯜꯂꯨꯔꯦ ꯔꯃꯤꯂꯥꯅ ꯕꯤꯛ ꯐꯦꯟꯁꯦ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯗꯒꯤꯗꯤ ꯄ꯭ꯔꯤꯌꯣꯅ ꯑꯣꯀꯦ ꯀꯩ ꯍꯥꯏꯕ ꯋꯥꯔꯧ ꯌꯥꯗꯦ ꯁꯨꯝ ꯆꯝꯅ ꯍꯪꯕꯅꯤ ꯀꯔꯤꯝ ꯀꯥꯏꯗꯦ ꯈꯪꯗꯕ ꯍꯪꯅꯤꯡꯕꯗꯣ ꯍꯪꯉꯣ ꯄ꯭ꯔꯤꯌꯣ ꯀꯔꯤꯝ ꯀꯥꯏꯗꯦꯀꯣ ꯋꯥꯔꯧꯗꯦ ꯀꯩꯒꯤ ꯋꯥꯔꯧꯗꯣꯏꯅꯣ ꯑꯗꯒꯤ ꯅꯣꯡꯗꯝꯕ ꯅꯥꯎꯔꯦꯝꯅ ꯆꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯁꯟꯖꯨꯅ ꯏꯆꯦ ꯏꯕꯥꯏꯗꯣ ꯀ꯭ꯋꯥ ꯃꯇꯞ ꯑꯃ ꯄꯤꯖꯔꯣ ꯃꯥ ꯅꯪꯒꯤ ꯂꯥꯏꯐ ꯉꯥꯏꯕꯗ ꯋꯥꯔꯅꯤ ꯑꯗꯩꯗꯤ
ꯀꯦꯜꯚꯤꯟꯅ ꯀꯩ ꯍꯥꯏꯕ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯉꯁꯤ ꯏꯔꯣꯜꯂꯦ ꯀꯦꯜꯚꯤꯟ ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯗꯥ ꯃꯦꯘꯆꯟꯗ꯭ꯔ ꯂꯥꯛꯑꯦ 7 ꯂꯥꯏꯛ ꯗꯟ ꯊꯦꯡꯛ ꯌꯨ ꯗꯥ ꯃꯦꯘ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯅꯆꯟꯒꯤ LPꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯛ ꯌꯨ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏ ꯍꯦꯜꯂꯣ ꯑꯗꯣ ꯗꯥ ꯃꯦꯘ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯔꯛꯀꯦ ꯑꯗꯒꯤ ꯗꯨꯔꯁꯤꯅꯥꯅ ꯀꯩ ꯍꯥꯏꯕ ꯆꯦ ꯑꯦ ꯗꯦ ꯏꯟ ꯃꯥꯏ ꯂꯥꯏꯐ ꯇꯧꯔꯒꯣ ꯍꯥꯏ ꯑꯣꯀꯦ ꯑꯩꯒꯤ ꯑꯦ ꯗꯦ ꯏꯟ ꯃꯥꯏ ꯂꯥꯏꯐ ꯁꯤꯗꯤꯕ ꯃꯌꯥꯝꯅ ꯇꯧꯅꯗꯕꯅꯤ ꯇꯧꯔꯛꯇꯣꯏꯁꯤ ꯈꯪꯕ꯭ꯔꯥ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯃꯌꯥꯝꯒꯤ ꯊꯕꯛ ꯑꯩꯒꯤ ꯊꯕꯛꯀ ꯃꯥꯟꯅꯔꯣꯏꯕꯀꯣ ꯑꯩꯒꯤ ꯅꯣꯡꯃꯒꯤ ꯁꯨꯖꯔꯤꯕ ꯊꯕꯛꯁꯦ ꯃꯌꯥꯝꯒ ꯃꯥꯟꯅꯔꯣꯏꯕ ꯑꯗꯨꯅ ꯑꯩꯁꯦ ꯈꯇꯪ ꯇꯜꯂꯒ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨꯒꯤꯅꯦ ꯑꯗꯨꯒ ꯊꯣꯏꯕꯤꯁꯅꯥꯅ ꯉꯁꯤꯗꯤ ꯑꯅꯤꯁꯦ ꯌꯥꯝ ꯐꯖꯔꯝꯃꯦ ꯀꯥꯏ ꯑꯁ ꯅꯪꯁꯤꯅ ꯍꯥꯏꯔꯛꯄꯁꯤꯃꯀꯣ ꯑꯗꯣ ꯑꯩꯗꯤ ꯂꯤꯂꯥ ꯄꯥꯔꯇꯤ ꯊꯣꯛꯑꯝꯗꯥꯏꯗ ꯀꯦꯔ ꯊꯣꯛꯂꯛꯏꯗꯧꯗ꯭ꯔꯥ ꯅꯣꯡꯗꯝꯕꯅ ꯆꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯍꯥꯏ ꯅꯣꯡꯗꯝꯕ ꯀꯩꯗꯧꯔꯒꯦ ꯑꯗꯒꯤꯗꯤ ꯗꯥ ꯃꯦꯘꯥꯅ ꯆꯥꯛ ꯆꯥꯔꯕꯣ ꯑꯣꯖꯥꯕꯨꯡ ꯍꯥꯏ ꯆꯥꯔꯦ ꯑꯗꯩ ꯗꯣꯂꯤꯅ ꯐꯨꯜ ꯁꯄꯣꯔꯠ ꯆꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯗꯣꯂꯤ ꯊꯦꯡꯛ ꯌꯨ ꯑꯗꯒꯤ ꯔꯦꯁꯃꯤꯅ ꯅꯨꯡꯉꯥꯏꯔꯤ ꯀꯨꯏꯔꯦ ꯎꯈꯤꯗꯕ ꯍꯥꯏ ꯑꯗꯨꯅꯦ ꯑꯗꯒꯤꯗꯤ ꯇꯣꯝꯕꯤꯁꯅꯥꯅ ꯍꯥꯏ ꯆꯦ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯑꯗꯨꯒꯗꯤ ꯀꯥꯏꯅꯣ ꯃꯥꯡꯈ꯭ꯔꯦ ꯒꯥꯏꯊꯣꯂꯨ ꯔꯦꯃꯩꯅ ꯑꯥꯏ ꯂꯚ ꯌꯣꯔ ꯚꯤꯗꯤꯑꯣ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯌꯥꯝ ꯔꯦꯃꯩ ꯂꯥꯏꯛ ꯌꯥꯝ ꯊꯦꯡꯛ ꯋꯥꯠꯂꯦ ꯌꯨ ꯂꯥꯏꯛ ꯇꯧꯁꯟꯕꯤꯌꯨ ꯑꯗꯣ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯨꯀꯣ ꯃꯤꯗꯤ ꯌꯥꯝꯅ ꯂꯩ ꯑꯗꯨꯒ ꯂꯥꯏꯛꯇꯤ ꯌꯥꯝꯅ ꯋꯥꯠꯂꯦ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯔꯣ ꯊꯣꯏꯕꯤꯁꯅꯥꯅ ꯀꯥꯎꯕꯨ ꯀꯥꯎꯔꯦ ꯍꯣꯏꯅꯦ ꯃꯥ ꯎꯗꯅ ꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯏ ꯍꯦꯛꯇ ꯍꯪꯕ ꯍꯥꯏ ꯀꯥꯎꯕꯨ ꯑꯣ ꯏꯆꯥ ꯊꯣꯏꯕꯤꯔꯣ ꯑꯗꯨꯅꯦ ꯃꯥꯗꯣ ꯗꯥꯟꯁ ꯀ꯭ꯂꯥꯁ ꯆꯠꯈꯤꯕꯩꯅꯤꯀꯣ ꯔꯣꯖꯤꯅ ꯍꯥꯏꯅꯦ ꯍꯥꯏ ꯍꯦꯜꯂꯣ ꯔꯣꯖꯤ ꯑꯗꯒꯤ ꯃꯆꯟꯅ ꯆꯦ ꯍꯥꯏꯌꯦ ꯑꯗꯨꯗꯒꯤꯗꯤ ꯍꯦꯜꯂꯣ ꯃꯆꯟ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯄꯣꯠꯁꯝꯕꯝ ꯂꯥꯛꯇ꯭ꯔꯤ ꯄꯨꯁꯄꯥꯁꯨ ꯂꯥꯛꯇ꯭ꯔꯤ ꯑꯗꯒꯤꯗꯤ ꯈꯝꯕꯅ ꯃꯣꯏ ꯆꯦ ꯃꯣꯏ ꯀꯩꯗꯧꯔꯖꯥꯠꯅꯣ ꯆꯦ ꯑꯅꯤꯃꯛ ꯑꯩ ꯕꯥꯝꯔꯥꯝꯄꯨꯔꯗꯩꯅꯦ ꯆꯦ ꯁꯪꯒꯤꯇꯥ ꯁꯤꯜꯆꯔ ꯄꯨꯂꯤꯁ ꯀ꯭ꯋꯥꯔꯇꯔ ꯂꯩꯕꯗꯣ ꯑꯩꯈꯣꯏ ꯆꯦꯒꯤ ꯐ꯭ꯔꯦꯟꯅꯤ ꯃꯟꯖꯤꯇꯥꯒꯤꯅ ꯃꯃꯥ ꯑꯩꯈꯣꯏ ꯈꯪꯅꯩ ꯍꯥꯏꯌꯣ ꯑꯩꯈꯣꯏ ꯏꯆꯟꯅꯨꯄꯤꯅꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯗꯥꯒꯤ ꯍꯦꯛ ꯃꯆꯟꯅꯨꯄꯤꯅꯤꯀꯣ ꯑꯣ ꯈꯝꯕ ꯌꯦꯛꯄꯝꯁꯦꯔꯥ ꯑꯩꯈꯣꯏ ꯏꯆꯟꯅꯨꯄꯤꯅꯦꯕꯀꯣ ꯑꯠꯆꯥ ꯃꯥꯗꯤ ꯑꯠꯆꯥ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩꯅ ꯑꯣ ꯈꯝꯕ ꯌꯦꯛꯄꯝꯁꯦ ꯍꯥꯏꯔꯛꯄ ꯀꯩꯅꯣꯗꯣꯏꯅꯤ ꯁꯨꯆꯤꯇ꯭ꯔꯥ ꯌꯦꯛꯄꯝꯗꯣ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯩ ꯑꯣꯏꯔꯝꯒꯅꯤ ꯑꯩꯅ ꯍꯥꯏꯔꯛꯄꯁꯤꯃ ꯀꯩꯗꯧꯔꯒꯦ ꯈꯪꯕ꯭ꯔꯥ ꯏꯅꯝꯃ ꯑꯗꯨꯅꯦ ꯈꯪꯉꯦ ꯏꯕꯦꯝꯃ ꯔꯦꯅꯤꯅ ꯆꯦꯅꯨ ꯍꯥꯏ ꯍꯦꯜꯂꯣ ꯔꯦꯅꯤ ꯋꯦꯜꯀꯝ ꯑꯗꯒꯤꯗꯤ ꯃꯆꯟꯅ ꯉꯁꯤꯗꯤ ꯐꯖꯩꯌꯦ ꯍꯥꯏ ꯅꯍꯥꯟꯒꯩ ꯐꯖꯗꯕ꯭ꯔꯣ ꯃꯆꯟ ꯄꯨꯁꯄꯥꯒ ꯀꯩꯅꯣꯒꯁꯦ ꯀꯩ ꯍꯥꯏꯒꯦꯅꯦ ꯑꯗꯒꯤ ꯗꯨꯔꯁꯤꯅꯥ ꯄꯣꯠꯁꯝꯕꯝꯒꯁꯦ ꯋꯥꯏꯈꯣꯝꯅ ꯀꯩꯗꯧꯔꯤꯖꯥꯠꯅꯣ ꯆꯦ ꯃꯣꯏꯕꯥꯅꯤ ꯀꯩ ꯐꯣꯟꯗ ꯋꯥꯔꯤ ꯁꯥ ꯃꯊꯦꯜ ꯂꯩꯔꯝꯗꯧ ꯆꯥꯒꯦ ꯃꯥꯜꯂꯦ ꯍꯥꯏ ꯉꯁꯤꯗꯣ ꯏꯔꯣꯜꯂꯦ ꯗꯨꯔꯁꯤꯅꯥ ꯑꯗꯒꯤꯗꯤ ꯅꯣꯡꯗꯝꯕꯅ ꯇꯥꯃꯣꯁꯦ ꯌꯥꯝ ꯐꯖꯊꯣꯛꯑꯦ ꯇꯨꯄꯤ ꯂꯧꯊꯣꯛꯑꯗꯤ ꯈꯝꯄ꯭ꯔꯦꯛ ꯈꯪꯉꯅꯤ ꯐꯖꯕꯅꯦ ꯑꯗꯨꯗꯒꯤ ꯗꯥ ꯃꯦꯘꯥꯅ ꯏꯔꯣꯟꯕ ꯆꯥꯏꯌꯦ ꯉꯁꯤꯗꯤ ꯍꯥꯏꯌꯦ ꯗꯥ ꯃꯦꯘꯥ ꯏꯔꯣꯟꯕ ꯍꯥꯎꯋꯤꯀꯣ ꯍꯧꯖꯤꯛꯁꯦ ꯑꯗꯩꯗꯤ ꯖꯣꯟ ꯍꯤꯗꯝꯅ ꯍꯥꯏ ꯀꯀꯥ ꯍꯜꯂꯣ ꯍꯥꯏꯌꯦ ꯂꯩꯈꯝꯕꯅ 13 ꯂꯥꯏꯛ ꯗꯟ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ 13 ꯂꯥꯏꯛ ꯗꯟ ꯍꯥꯏꯔꯒ ꯁꯤꯒ ꯑꯩꯒꯤꯁꯦ 9 ꯈꯛꯇꯪ ꯎꯠꯂꯤ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯑꯗꯒꯤ ꯔꯣꯖꯤꯅ ꯑꯩꯁꯨ ꯅꯦꯒꯤ ꯚꯤꯗꯤꯑꯣ ꯌꯥꯝ ꯌꯦꯡꯉꯦ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯔꯣꯖꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯔꯣꯖꯤ ꯀꯗꯥꯏꯒꯤ ꯑꯣꯏꯗꯣꯏꯅꯣ ꯑꯗꯒꯤꯗꯤ ꯒꯥꯏꯊꯥꯎꯂꯨ ꯔꯃꯩꯅ ꯑꯥꯏ ꯍꯦꯚ ꯂꯥꯏꯛ ꯑꯣꯜ ꯌꯣꯔ ꯚꯤꯗꯤꯑꯣ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯞ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯔꯃꯩ ꯑꯗꯒꯤꯗꯤ ꯏꯝꯂꯤꯅ ꯍꯥꯏ ꯍꯦꯜꯂꯣ ꯏꯝꯂꯤ ꯊꯣꯏꯕꯤꯁꯅꯥꯅ ꯈꯟꯒꯅꯨꯀꯣ ꯈꯔ ꯄꯤꯛꯂꯤꯉꯩꯗ ꯑꯃꯨꯛꯀ ꯄꯤꯛꯁꯟꯈꯤꯗꯅꯅꯦ ꯕꯦꯔꯥ ꯀꯥꯖꯅꯤ ꯍꯥꯏꯕ ꯈꯟꯒꯅꯨꯀꯣ ꯈꯔ ꯄꯤꯛꯂꯤꯉꯩꯗ ꯑꯃꯨꯛꯀ ꯄꯤꯛꯁꯟꯈꯤꯗꯅ ꯕꯦꯔꯥ ꯀꯥꯖꯅꯤ ꯍꯥꯏꯌꯦ ꯍꯣꯏ ꯏꯕꯦꯝꯃ ꯑꯗꯩ ꯈꯝꯕꯅ ꯍꯥꯏꯕ ꯃꯥꯅꯤ ꯏꯕꯥꯏ ꯁꯨꯆꯤꯇ꯭ꯔꯥ ꯑꯩꯒꯤ ꯆꯦ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕꯔꯣ ꯁꯨꯆꯤꯇ꯭ꯔꯥꯗꯣ ꯀꯨꯏꯔꯦꯅꯦ ꯃꯥꯗꯤ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯗ ꯂꯥꯛꯇꯕ ꯈꯝꯕ ꯍꯥꯟꯅꯗꯤ ꯌꯥꯝ ꯂꯥꯛꯑꯝꯕꯅꯦ ꯁꯨꯆꯤꯇ꯭ꯔꯥ ꯍꯥꯟꯅꯗꯤ ꯌꯥꯝ ꯂꯥꯛꯑꯝꯃꯦ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯗꯀꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯥ ꯌꯥꯝ ꯆꯤꯟꯈ꯭ꯔ ꯃꯥꯜꯂꯦ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯈꯤꯗ꯭ꯔꯦ ꯀꯣꯃꯦꯟꯁ ꯀꯝꯇ ꯂꯥꯛꯇ꯭ꯔꯦꯕꯀꯣ ꯑꯗꯒꯤ ꯃꯆꯟ ꯁꯨꯃꯥꯏꯅ ꯍꯥꯏ ꯈꯝꯕ ꯅꯣꯏ ꯆꯤꯆꯦ ꯁꯨꯆꯤꯇ꯭ꯔꯥꯗꯣ ꯑꯩ ꯆꯦꯅꯨꯅ ꯍꯪꯉꯛꯑꯦꯅ ꯍꯥꯏꯌꯨꯀꯣ
ꯑꯗꯒꯤ ꯃꯆꯜ ꯂꯥꯏꯁ꯭ꯔꯝꯅ ꯀꯩꯕ ꯉꯁꯤꯅ ꯍꯦꯜꯂꯦ ꯐꯖꯕ ꯃꯁꯛꯁꯨ ꯁꯦꯡꯉꯦ ꯍꯥꯏ ꯉꯁꯤꯁꯦ ꯅꯦꯠ ꯌꯥꯝꯅ ꯉꯁꯤ ꯀꯩꯅꯣ ꯑꯣꯏ ꯂꯩꯔꯝꯃꯔꯣꯏꯀꯣ ꯑꯗꯨꯗꯨꯒꯤꯅꯤ ꯅꯍꯥꯟꯉꯩꯗꯤ ꯌꯥꯝꯅ ꯅꯦꯠꯁꯦ ꯌꯥꯝꯅ ꯗꯥꯎꯟ ꯑꯣꯏꯕꯅꯦꯕ ꯉꯁꯤꯗꯤ ꯐꯖꯅ ꯅꯦꯠ ꯂꯩꯔꯝꯃꯅꯤ MSL ꯂꯥꯏꯚꯅ ꯀꯁꯥꯔꯗ ꯅꯣꯡꯃ ꯀꯣꯏꯔꯛꯀꯦ ꯍꯥꯏ ꯀꯣꯏꯔꯣ ꯊꯣꯏꯕꯤꯁꯅꯥ ꯗꯥꯕꯨꯡ ꯇꯨꯄꯤ ꯂꯧꯊꯣꯛꯀꯅꯨ ꯈꯪꯕꯒ ꯀꯩꯕ ꯈꯥꯡꯕꯒ ꯉꯝꯃꯔꯣꯏ ꯀꯩꯕ ꯅꯨꯡꯗꯥꯡ ꯈꯪꯕꯒ ꯉꯝꯃꯔꯣꯏ ꯅꯨꯡꯗꯥꯡꯁꯤꯗ ꯑꯩꯈꯣꯏ ꯊꯣꯏꯕꯤꯁꯅꯥꯗꯤ ꯈꯪꯉꯤꯁꯦ ꯎꯔꯕ ꯔꯦꯅꯤꯅ ꯑꯦꯛꯖꯥꯝ ꯀꯔꯝ ꯃꯇꯝ ꯂꯣꯏꯗꯣꯏꯅꯣ ꯍꯥꯏ ꯔꯦꯅꯤ ꯏꯆꯥ ꯊꯣꯏꯕꯤꯒꯤꯁꯦ ꯗꯦꯠ 26ꯇꯒꯤ ꯍꯧꯔꯒ ꯃꯥꯔꯆꯀꯤ ꯗꯦꯠ 10 ꯑꯗꯨꯋꯥꯏꯗꯨꯒ ꯂꯣꯏꯔꯒꯗ꯭ꯔꯥ ꯑꯗꯨꯋꯥꯏꯗꯨꯒ ꯂꯣꯏꯔꯅꯤ ꯃꯥꯒꯤꯁꯦꯀꯣ ꯑꯗꯒꯤꯗꯤ ꯃꯟꯖꯤꯅꯥꯅ ꯍꯥꯏ ꯆꯦ ꯍꯦꯜꯂꯣ ꯃꯟꯖꯤꯅꯥ ꯋꯦꯜꯀꯝ ꯅꯆꯦꯒꯤ LBꯗ ꯂꯥꯛꯄꯤꯕꯒꯤ ꯗꯨꯔꯁꯤꯅꯥꯅ ꯆꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯍꯥꯏ ꯗꯨꯔꯁꯤꯅꯥ ꯑꯩ ꯆꯍꯤꯗꯤ ꯌꯥꯝꯃꯦꯀꯣ ꯍꯥꯏꯐꯦꯠ ꯌꯥꯝꯃꯦꯍꯦ ꯑꯩꯗꯤ ꯆꯍꯤ ꯑꯉꯥꯡꯗꯤ ꯅꯠꯇ꯭ꯔꯦ ꯔꯣꯖꯤ ꯑꯣꯀ꯭ꯔꯝꯅ ꯂꯚ ꯀꯄꯜ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯩꯗꯤ ꯃꯟꯖꯤꯅꯥꯅ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯆꯦ ꯉꯁꯤꯗꯤ ꯏꯔꯣꯜꯂꯦ ꯑꯗꯒꯤ ꯔꯥꯙꯦꯅ ꯅꯃ ꯅꯣꯏ ꯁꯣꯏꯗꯅ 1M ꯍꯥꯏꯗꯣ ꯀꯥꯔꯛꯀꯅꯤ ꯍꯣꯠꯅꯕ ꯌꯥꯝ ꯀꯜꯂꯤ ꯁꯨꯝ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯁꯨꯖꯨ ꯑꯦꯝꯒ ꯍꯥꯏꯗꯣ ꯃꯪꯒꯗꯤ ꯃꯪꯗ꯭ꯔꯤꯗ ꯀꯥꯏꯗꯩꯅꯣ ꯑꯗꯨꯝ ꯇꯧꯖꯔꯤꯕ ꯍꯥꯏꯗꯨꯅꯤꯅ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯈꯪꯕ꯭ꯔꯥ 100K ꯌꯧꯕꯗ ꯑꯩꯈꯣꯏ ꯍꯅꯨꯕꯅ ꯍꯥꯟꯗꯣꯏꯅꯤ ꯑꯗꯨꯅꯦꯕ ꯁꯨꯝ ꯉꯥꯏꯍꯥꯛ ꯑꯋꯥꯕ ꯄꯣꯊꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯌꯨꯇꯨꯕꯇ ꯚꯤꯗꯤꯑꯣꯒ ꯊꯥꯡꯒꯠꯂꯒ ꯑꯗꯨꯅꯤ ꯑꯗꯒꯤꯗꯤ ꯖꯣꯟ ꯍꯤꯗꯝꯅ ꯀꯀꯥ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩꯌꯦ ꯍꯥꯏꯌꯦ ꯑꯗꯨꯗꯒꯤꯗꯤ ꯖꯣꯟꯗꯒꯤꯗꯤ ꯔꯣꯖꯤꯅꯅꯦ ꯑꯩ ꯑꯣꯀ꯭ꯔꯝꯗꯩꯅꯤ ꯍꯥꯏꯕ ꯑꯣ ꯔꯣꯖꯤ ꯀꯗꯥꯏ ꯑꯣꯀ꯭ꯔꯝꯁꯤꯗꯤ ꯁꯥꯒꯩ ꯑꯣꯏꯗꯣꯏ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯀꯩꯅꯣꯗꯤ ꯀꯗꯥꯏꯒꯤ ꯑꯣꯏꯗꯣꯏꯅꯣ ꯅꯣꯏ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯑꯉꯥꯡ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏ ꯊꯥꯁꯦꯀꯣ ꯅꯨꯡꯇꯤꯒꯤ ꯎꯗꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯑꯁꯦꯡꯕꯩꯔꯅꯦ ꯑꯁꯦꯡꯕꯩ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯊꯣꯏꯕꯤꯁꯅꯥ ꯀꯩꯅꯣꯒ ꯄꯨꯁꯄꯥꯒ ꯄꯣꯠꯁꯝꯕꯝꯒꯗ ꯋꯥꯔꯤ ꯁꯥꯔꯛꯏꯈ꯭ꯔꯕ ꯃꯕꯥꯅꯤ ꯆꯪꯉꯛꯇ꯭ꯔꯤꯁꯦ ꯙꯅꯦꯁꯣꯔꯤ ꯃꯩꯁꯅꯥꯝꯅ ꯆꯦꯁꯦ ꯌꯥꯝ ꯎꯅꯤꯡꯉꯦ ꯑꯁꯦꯡꯕꯗ ꯌꯥꯝꯅꯁꯨ ꯆꯝꯕ ꯃꯥꯜꯂꯦ ꯍꯣꯏ ꯑꯗꯨꯝ ꯀꯩ ꯍꯥꯏꯒꯅꯤ ꯍꯌꯦꯡ ꯂꯣꯏꯅꯔꯒ ꯑꯗꯨꯝ ꯈꯪꯒꯅꯤ ꯑꯩꯁꯦ ꯆꯝꯃꯤꯔ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯗꯣꯀꯣ ꯂꯩꯈꯝꯕꯅ ꯍꯥꯏꯕ ꯆꯦ ꯍꯥꯏꯒꯦ ꯆꯦ ꯁꯨꯆꯤꯇ꯭ꯔꯥꯅ ꯏꯕꯥꯏꯒ ꯆꯦ ꯁꯞꯄꯣꯔꯠ ꯇꯧꯕꯅꯤ ꯌꯥꯝꯅ ꯐꯩꯁꯨ ꯍꯥꯏ ꯑꯗꯨꯅꯦ ꯍꯥꯟꯅ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯔꯝꯃꯤ ꯍꯥꯏꯕ ꯍꯥꯟꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯝꯃꯤꯀꯣ ꯑꯗꯣ ꯃꯥ ꯍꯟꯗꯛꯁꯦ ꯑꯝꯇ ꯂꯥꯛꯇ꯭ꯔꯦ ꯑꯗꯨꯅꯤ ꯍꯥꯏꯗꯣ ꯑꯩꯅ ꯃꯥꯒꯁꯨ ꯎꯅꯅꯤꯡꯉ ꯂꯩꯕꯅꯦꯕ ꯑꯗꯣ ꯃꯥꯁꯦ ꯀꯃꯦꯟ ꯄꯤꯔꯛꯇꯕꯗꯒꯤ ꯎꯅꯕꯁꯨ ꯉꯝꯈꯤꯗ꯭ꯔꯦ ꯑꯗꯨꯒꯗꯤ ꯅꯣꯡꯗꯝꯕꯅ ꯅꯥꯎꯔꯦꯝꯅ ꯆꯦꯒ ꯇꯥꯃꯣꯒ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯔꯒꯦ ꯆꯦ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯗꯥꯒꯤꯗꯤ ꯆꯍꯤꯁꯦ 40 ꯍꯦꯜꯂꯦꯀꯣ ꯑꯩꯒꯤꯅ 40 ꯃꯌꯥ ꯌꯧꯔꯛꯇꯣꯔꯦ ꯌꯧꯗꯤ ꯈꯔꯗꯤ ꯋꯥꯠꯂꯤꯀꯣ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩꯅꯕꯨ ꯈꯪꯗꯦ ꯍꯥꯏꯕ꯭ꯔꯣ ꯏꯅꯝꯃ ꯍꯣꯏꯗ ꯗꯥꯏꯔꯦꯛ ꯂꯥꯛꯇ꯭ꯔꯁꯨ ꯀꯩꯕ ꯃꯅꯤꯡ ꯃꯌꯥ ꯂꯣꯏ ꯈꯪꯉꯦ ꯏꯅꯝꯃ ꯍꯣꯏꯗ ꯍꯧꯕ ꯍꯪꯒꯥꯝ ꯃꯁꯤꯡ ꯐꯥꯎ ꯈꯪꯉꯦ ꯍꯥꯏ ꯁꯥꯊꯤꯗ꯭ꯔ ꯁꯤ ꯑꯉꯥꯡꯁꯦ ꯑꯗꯒꯤꯗꯤ ꯃꯆꯟꯅ ꯆꯦꯒꯤ ꯑꯉꯥꯡꯗꯣ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯃꯆꯟ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯅꯤꯀꯣ ꯏꯆꯥ ꯅꯨꯄꯥ ꯑꯃꯒ ꯏꯆꯥ ꯅꯨꯄꯤ ꯑꯃꯒ ꯑꯩ ꯑꯥꯊꯤꯡ ꯈꯪꯅꯤꯡꯕꯅ ꯂꯣꯏꯔꯦ ꯅꯥꯇꯣꯟ ꯍꯥꯀꯥ ꯆꯠꯂꯦ ꯑꯗꯣ ꯏꯆꯥꯅꯨꯄꯥꯒ ꯏꯆꯥꯅꯨꯄꯤꯒ ꯑꯅꯤꯅꯤꯀꯣ ꯑꯗꯣ ꯏꯆꯥꯅꯨꯄꯥꯗꯤ ꯀ꯭ꯂꯥꯁ 9 ꯇꯝꯃꯦ ꯆꯍꯤ 12 13 ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯀꯩꯅꯣꯅ ꯏꯆꯥꯅꯨꯄꯤꯅ ꯆꯍꯤ 7 ꯆꯠꯂꯤꯀꯣ ꯍꯧꯖꯤꯛ ꯑꯗꯨꯅꯤꯗꯒꯤ ꯁꯅꯥꯊꯣꯏꯅ ꯕ꯭ꯔꯣ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯈꯨꯝꯃꯣ ꯆꯥꯔꯦ ꯈꯝꯕꯅ ꯑꯩꯁꯨ ꯂꯥꯏꯚ 9:30ꯗ ꯂꯩ ꯏꯕꯥꯏ ꯆꯦ ꯌꯥꯎꯕꯤꯌꯣ ꯍꯥꯏ ꯑꯩꯗꯤ ꯈꯝꯕ ꯉꯁꯤꯗꯤ ꯌꯥꯎꯕ ꯉꯝꯗꯧ ꯃꯥꯟꯗꯦ ꯑꯗꯨꯒ ꯅꯪꯒꯤ ꯅꯦꯛꯁꯇꯗꯤ ꯌꯥꯎꯒꯦꯀꯣ ꯉꯁꯤꯗꯤ ꯑꯩ 11ꯐꯧ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯃꯊꯪꯗꯒꯤꯗꯤ ꯁꯤꯌꯣꯔ ꯌꯥꯎꯔꯛꯀꯦ ꯑꯗꯒꯤꯗꯤ ꯋꯥꯏꯊꯣꯜꯂꯧ ꯔꯥꯃꯩꯅ ꯆꯦ ꯑꯥꯏ ꯂꯚ ꯌꯣꯔ ꯁ꯭ꯋꯦꯇꯔ ꯑꯦꯟ ꯒ꯭ꯂꯥꯁꯦꯁ ꯁꯣ ꯃꯆ ꯍꯥꯏ ꯑꯣꯀꯦ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯅꯨꯡꯉꯥꯏ ꯀꯩ ꯅꯨꯡꯉꯥꯏꯇꯦꯅꯦ ꯅꯣꯏꯅꯤꯒꯤ ꯂꯥꯏꯐꯇ ꯑꯩꯅ ꯀꯌꯥꯝ ꯉꯥꯎꯏ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯂꯥꯏꯐꯄꯨ ꯍꯧꯔꯗꯤ ꯀꯩ ꯅꯥꯀꯟꯗꯩ ꯃꯤꯅ ꯀꯧꯕ ꯐꯥꯎ ꯈꯨꯝꯗꯦ ꯍꯥꯏ ꯈꯪꯉꯤ
ꯏꯅꯝꯃꯅ ꯈꯪꯉꯤꯀꯣ ꯅꯪꯅ ꯁꯞꯄꯣꯔꯠ ꯌꯥꯝꯅ ꯇꯧꯋꯤ ꯏꯅꯝꯃꯗ ꯍꯥꯏꯕꯗꯣ ꯈꯪꯉꯤ ꯊꯣꯏꯕꯤꯁꯅꯥ ꯑꯗꯒꯤ ꯔꯥꯙꯦꯅꯃ ꯍꯣꯠꯅꯕꯇ ꯀꯜꯂꯨ ꯁꯣꯏꯗꯅ ꯁꯛꯁꯦꯁ ꯑꯣꯏꯔꯛꯀꯅꯤ ꯔꯦꯁꯤꯄꯤꯒꯁꯨ ꯈꯔ ꯊꯥꯡꯒꯠꯂꯨ ꯑꯇꯩ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯒꯦ ꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯗꯤꯁꯅꯤ ꯍꯥꯏꯅ ꯆꯥꯎꯊꯣꯛꯆꯒꯦ ꯍꯥꯏ ꯑꯗꯨꯅꯦ ꯁꯨꯖꯨ ꯑꯩꯗꯣ ꯈꯪꯕ꯭ꯔꯥ ꯑꯩ ꯆꯥꯛꯈꯨꯝꯗꯣ ꯈꯇꯪ ꯐꯖꯕꯗꯣ ꯋꯥꯠꯄꯗꯨꯗ ꯑꯩꯅꯅꯦ ꯔꯦꯁꯤꯄꯤ ꯀꯔꯤ ꯀꯔꯥ ꯑꯗꯨꯝ ꯊꯣꯡ ꯊꯥꯛꯄꯒꯤꯗꯣ ꯀꯌꯥ ꯊꯑꯣꯏꯅ ꯍꯥꯞꯇꯕꯅꯦꯕꯀꯣ ꯑꯩꯅ ꯆꯥꯛꯈꯨꯝꯒꯗ ꯈꯔ ꯐꯖꯔꯗꯤ ꯐꯩꯗꯅꯀꯣ ꯑꯗꯨꯒꯤ ꯇꯟꯕ ꯀꯣꯟꯅ ꯌꯨꯝꯒ ꯐꯖꯅ ꯁꯥꯔꯛꯑꯒꯅꯦ ꯐꯖꯅ ꯆꯥꯛꯈꯨꯝꯒꯗꯣ ꯐꯖꯅ ꯐꯖꯔꯀꯥꯟꯗꯗꯤ ꯃꯌꯥꯝ ꯍꯥꯄꯛꯇꯣꯏꯅꯦꯕ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯕ ꯑꯩꯁꯦ ꯁꯥꯊꯤꯕꯅꯦ ꯈꯔ ꯇꯧꯔꯛꯀꯅꯤ ꯍꯥꯏ ꯑꯣꯀꯦ ꯑꯣꯀꯦ ꯇꯧꯔꯣ ꯑꯗꯒꯤ ꯔꯣꯖꯤꯅ ꯐ꯭ꯔꯥꯏꯟꯀꯤꯁꯀ ꯄꯤꯁꯜꯂꯛꯑꯦꯀꯣ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯀꯔꯤꯒꯤ 11 ꯀꯩꯕ ꯀꯔꯤꯒꯤ 11 ꯌꯥꯔꯣꯏ 12 ꯐꯥꯎ ꯍꯥꯏ ꯑꯣꯏꯃꯥ ꯑꯩ ꯁꯤꯕꯩ ꯋꯥꯔꯤ ꯂꯩꯀꯣ ꯑꯗꯩ ꯃꯆꯟꯅ ꯀꯥꯏꯕ ꯃꯣꯏꯁꯨ ꯌꯥꯎꯍꯜꯂꯒꯣ ꯃꯊꯪꯗꯗꯤ ꯆꯦ ꯍꯥꯏꯌꯦ ꯑꯗꯣ ꯏꯆꯥꯅꯨꯄꯥꯗꯤ ꯂꯩꯇꯦ ꯃꯆꯟ ꯏꯆꯥꯅꯨꯄꯥꯗꯤ ꯃꯥ ꯍꯣꯁꯇꯦꯜꯗ ꯂꯩꯀꯣ ꯑꯗꯨꯒ ꯏꯆꯥꯅꯨꯄꯤꯗꯤ ꯌꯨꯝꯗ ꯂꯩꯗꯣ ꯃꯥ ꯉꯁꯤꯗꯤ ꯃꯥ ꯂꯩꯇꯦ ꯃꯥ ꯗꯥꯟꯁ ꯀ꯭ꯂꯥꯁꯀꯤ ꯃꯥꯁꯨ ꯉꯁꯤ ꯊꯤꯜꯂꯨꯏꯕꯀꯣ ꯑꯩꯈꯣꯏ ꯗꯥꯅ ꯉꯁꯤꯒ ꯍꯌꯦꯡꯒ ꯗꯥꯟꯁ ꯀ꯭ꯂꯥꯁ ꯂꯩꯌꯦꯕ ꯑꯗꯨꯗꯨꯒꯤ ꯊꯤꯜꯂꯨꯔꯦ ꯍꯌꯦꯡ ꯑꯃꯨꯛ ꯂꯧꯗꯣꯏꯅꯤ ꯑꯩꯈꯣই ꯆꯤꯆꯦꯒꯤꯗ ꯊꯝꯕ ꯈꯝꯕ ꯌꯥꯏꯐꯝꯅ ꯆꯦ ꯏꯕꯥꯏꯒꯤ ꯅꯝꯕꯔ ꯑꯩ ꯂꯧꯔꯒ ꯀꯣꯜ ꯇꯧꯔꯛꯀꯦ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯤ ꯍꯥꯏ ꯑꯣꯀꯦ ꯇꯧꯔꯣ ꯈꯝꯕ ꯑꯗꯒꯤꯗꯤ ꯕꯕꯤꯅꯥ ꯊꯣꯏ ꯂꯥꯛꯑꯦ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏꯌꯦ ꯆꯥꯔꯦ ꯕꯕꯤꯅꯥ ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯀꯩꯖꯥꯡ ꯆꯥꯒꯦ ꯕꯕꯤꯅꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯃꯁꯛꯁꯨ ꯐꯖꯕꯅꯦ ꯕꯕꯤꯅꯥꯁꯦ ꯑꯗꯒꯤꯗꯤ ꯈꯨꯜꯂꯛꯀ ꯃꯦꯔꯤꯅ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯅꯣꯏꯗꯤ ꯆꯥꯔꯕꯣ ꯀꯩꯖꯥꯡ ꯆꯥꯒꯦ ꯑꯁꯄꯔꯁꯅ ꯅꯦꯅꯦ ꯉꯁꯤꯗꯤ ꯀꯩ ꯍꯥꯏꯕ ꯀꯥꯞꯅꯗ꯭ꯔꯦ ꯑꯩꯈꯣꯏ ꯍꯥꯏ ꯅꯥꯗ ꯌꯦꯛꯇꯕ ꯑꯣꯏꯌꯨꯀꯣ ꯅꯪ ꯆꯥꯛ ꯆꯥꯔꯕ ꯀꯩꯖꯥꯡ ꯆꯥꯔꯛꯀꯦ ꯐꯅꯤ ꯃꯥꯐꯤꯌꯥꯅ ꯄ꯭ꯔꯅꯥꯝ ꯍꯥꯏ ꯄ꯭ꯔꯅꯥꯝ ꯅꯃꯁꯇꯦ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯅꯣꯏꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯄꯤꯗꯣꯏꯁꯦ ꯀꯔꯤ ꯅꯨꯃꯤꯠꯇꯅꯣ ꯅꯣꯏꯀꯣ ꯀꯞꯅꯤꯡꯉꯦꯍꯦ ꯍꯥꯏ ꯄꯤꯔꯛꯇꯣꯏꯅꯦ ꯏꯕꯦꯝꯃ ꯑꯩ ꯊꯕꯛ ꯌꯥꯝ ꯆꯤꯟꯕꯩ ꯇꯧꯔꯤꯅꯤ ꯊꯣꯏꯕꯤꯁꯅꯥ ꯅꯠꯇ꯭ꯔꯗꯤ ꯅꯍꯥꯟꯅ ꯄꯤꯔꯗꯧꯅꯦ ꯚꯤꯗꯤꯑꯣ ꯏꯗꯤꯠ ꯇꯧꯐꯝꯗ ꯂꯩꯔꯦ ꯑꯗꯒꯤꯗꯤ ꯒ꯭ꯋꯥꯏꯊꯧꯅ ꯕꯥꯏ ꯆꯦ ꯑꯥꯏ ꯑꯦꯝ ꯒꯣꯌꯤꯡ ꯇꯨ ꯒꯣ ꯇꯨ ꯁ꯭ꯂꯤꯞ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯔꯃꯩ ꯑꯗꯒꯤꯗꯤ ꯅꯣꯡꯗꯝꯕꯅ ꯍꯥꯏꯕ ꯆꯦꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯗ ꯍꯥꯏꯔꯒꯣ ꯊꯦꯡꯅꯁꯦ ꯍꯥꯏ ꯑꯣꯀꯦ ꯊꯦꯡꯅꯁꯤ ꯂꯥꯛꯀꯅꯤ ꯑꯩ ꯈꯤꯇꯪ ꯇꯞꯅꯗꯤ ꯂꯥꯛꯀꯅꯤ ꯕꯕꯤꯅꯥꯅ ꯅꯨꯡꯉꯥꯏꯔꯤꯌꯦ ꯍꯥꯏꯌꯦ ꯕꯕꯤꯅꯥ ꯅꯪꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦꯅꯦ ꯀꯩꯖꯥꯡ ꯆꯥꯒꯦ ꯕꯕꯤꯅꯥ ꯅꯨꯡꯁꯤꯌꯦ ꯌꯥꯝꯅ ꯕꯕꯤꯅꯥꯁꯦ ꯈꯝꯕ ꯌꯦꯛꯄꯝꯅ ꯑꯩ ꯀꯩ ꯍꯥꯏꯕ ꯄꯥꯏꯊꯣꯛꯂꯒꯦ ꯏꯕꯥꯏ ꯆꯦ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯅꯪꯒꯤꯁꯨ ꯃꯇꯝ ꯌꯧꯔꯝꯃꯅꯤꯀꯣ ꯃꯥꯏ ꯆꯦꯅꯦꯜ ꯂꯩꯕ꯭ꯔꯥ ꯈꯝꯕꯒꯤ ꯆꯦꯅꯦꯜ ꯂꯩ ꯍꯥꯏ ꯑꯩ ꯁꯞꯄꯣꯔꯠ ꯇꯧꯔꯛꯀꯦ ꯍꯥꯏꯒꯤꯅꯦ ꯎꯝ ꯑꯗꯣ ꯅꯪꯁꯨ ꯑꯦꯜꯕꯤꯗ ꯇꯧꯔꯣ ꯅꯦꯛꯁ ꯑꯦꯜꯕꯤ ꯇꯧꯔꯛꯄꯗꯗꯤ ꯑꯩ ꯁꯤꯌꯣꯔ ꯂꯥꯛꯀꯦꯀꯣ ꯕꯕꯤꯅꯥꯅ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯆꯦ ꯍꯣꯏꯗꯤ ꯍꯥꯏ ꯕꯕꯤꯅꯥ ꯑꯩꯈꯣꯏ ꯉꯁꯤꯗꯣ ꯏꯔꯣꯝꯕ ꯑꯣꯏꯅ ꯆꯥꯔꯦ ꯐꯅꯤ ꯃꯥꯐꯤꯌꯥꯅ मणिपुर है नो माफिया हम लोग कसार से असम से है मणिपुर के रहने वाले नहीं हम लोग असम से है हम लोग ꯑꯗꯣ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯕ ꯄꯤꯕꯤꯔꯅꯨ ꯌꯥꯔꯦ ꯅꯣꯏ ꯊꯣꯛꯄ ꯀꯩ ꯍꯥꯏꯕ ꯄꯥꯛꯅꯝꯗ ꯅꯝꯃꯣ ꯀꯩ ꯍꯥꯏꯕ ꯑꯩꯒꯤꯅ ꯀꯩ ꯍꯥꯏꯕ ꯍꯥꯀꯨꯝꯗꯩ ꯄꯤꯗꯦ ꯃꯤꯒꯤꯅ 1,000,000ꯂꯛ ꯁꯨꯔꯦ ꯑꯩ ꯅꯣꯛꯅꯤꯡꯉꯦ ꯀꯣ ꯏꯕꯦꯝꯃ ꯗꯥꯏ ꯀꯣꯃꯦꯟꯁ ꯂꯦꯞꯈ꯭ꯔꯦ ꯕꯕꯤꯅꯥꯅ ꯂꯦꯞꯈ꯭ꯔꯦ ꯕꯕꯤꯅꯥꯅ ꯑꯩꯗꯤ ꯀꯥꯡꯁꯣꯏ ꯆꯥꯔꯦ ꯍꯥꯏ ꯕꯕꯤꯅꯥ ꯀꯥꯡꯁꯣꯏꯁꯨ ꯍꯥꯎꯕꯅꯤꯀꯣ ꯅꯤꯡꯊꯝꯊꯥꯁꯦ ꯀꯥꯡꯁꯣꯏꯒ ꯑꯗꯩꯗꯤ ꯏꯔꯣꯝꯕꯒꯁꯦ ꯌꯥꯝ ꯍꯥꯎꯕꯅꯤꯀꯣ ꯀꯣꯃꯦꯟꯁ ꯄꯥꯊꯁꯤ ꯀꯣꯃꯦꯟꯁ ꯂꯦꯞꯈ꯭ꯔꯦ ꯑꯩꯒꯤ ꯑꯣ ꯂꯥꯛꯑꯦ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩ ꯆꯥꯒꯦ ꯅꯣꯛꯂꯤꯅ ꯑꯥꯏ ꯈꯅꯥꯎ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯊꯣꯏꯕꯤꯁꯅꯥ ꯀꯩꯅꯣ ꯑꯅꯤ ꯈꯛꯇꯣ ꯀꯩꯗꯧꯔꯒꯦꯅꯦ ꯉꯁꯤ ꯂꯥꯛꯇ꯭ꯔꯤꯁꯦ ꯅꯣꯛꯅꯤꯡꯉꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯅꯪꯅ ꯍꯥꯏꯔꯛꯏꯁꯦ ꯃꯤꯒꯤꯗꯤ 1,000,000ꯂꯛ ꯆꯥꯈ꯭ꯔꯦ ꯑꯩꯕꯨ ꯑꯩ ꯅꯪꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯅ ꯆꯥꯔꯤꯁꯦ ꯑꯃꯨꯛꯂ ꯑꯅꯤꯔꯛꯇꯪ ꯑꯣꯏꯔꯝꯈꯤꯅꯤꯀꯣ ꯅꯪꯅ 1,000,000ꯂꯛꯀ ꯍꯥꯏꯕꯤꯈ꯭ꯔꯦꯕ ꯄꯨꯁꯄꯥꯒ ꯄꯣꯠꯁꯝꯕꯝꯒꯁꯦ ꯉꯁꯤ ꯀꯩꯗꯧꯔꯒꯦ ꯃꯣꯏꯅꯤꯃꯛ ꯂꯥꯛꯇꯕ ꯋꯥꯅꯤꯗ ꯃꯣꯏꯕꯥꯅꯤꯃꯛ ꯁꯥꯎꯅꯤꯡꯕꯒ ꯂꯩꯖꯥꯠꯂꯣ ꯈ꯭ꯋꯥꯅꯤꯗ ꯈꯪꯗꯦꯅꯦ ꯑꯗꯒꯤꯗꯤ ꯔꯥꯙꯦ ꯅꯃ ꯅꯣꯏꯒꯤ ꯕꯣꯝꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯃꯥ ꯁꯤꯗꯩ ꯇꯧꯕꯅꯤ ꯅꯣꯛꯄꯗ
ꯑꯗꯨꯗꯣ ꯅꯣꯏ ꯕꯥꯏꯒꯤ ꯀꯩꯅꯣꯅꯦ ꯃꯥꯒꯤ ꯀꯣꯛꯇꯒꯤ ꯄꯨꯊꯣꯔꯛꯄ ꯑꯥꯏꯗꯤꯌꯥꯅꯤꯗꯣ ꯈꯪꯕ꯭ꯔꯥ ꯅꯣꯏ ꯚꯥꯏ ꯁꯥꯊꯤꯕꯅꯤꯉꯣ ꯑꯗꯒꯤꯗꯤ ꯑꯅꯤꯅ ꯊꯣꯏꯕꯤꯁꯅꯥꯅ ꯑꯅꯤꯗ ꯑꯍꯨꯝꯂ ꯑꯍꯨꯝꯂꯛ ꯂꯥꯛꯆꯗꯦ ꯀꯥꯏ ꯁꯥꯎꯔꯤ ꯃꯥꯏꯁꯦ ꯍꯀꯥꯝꯁꯨ ꯆꯜꯂꯤꯌꯦ ꯃꯥꯏꯁꯦ ꯑꯩꯉꯣꯟꯗ ꯃꯥꯅ ꯍꯥꯏꯔꯛꯄ ꯆꯥꯔꯛꯇꯦ ꯍꯥꯏꯕꯩꯅꯤ ꯁꯅꯥ ꯁꯥꯎꯔꯤꯁꯦ ꯁꯂꯥꯝꯅ ꯑꯅꯨ ꯈꯨꯃꯟ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯦꯡꯛ ꯌꯨ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯁꯅꯥ ꯃꯆ ꯊꯦꯡꯀ꯭ꯌꯨ ꯔꯣꯖꯤ ꯑꯣꯀ꯭ꯔꯝ ꯁꯅꯥꯁꯦ ꯀꯥꯏꯒꯤ ꯑꯣꯏꯗꯣꯏꯅꯣ ꯅꯦ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯔꯣꯖꯤ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯑꯩ ꯅꯥꯏꯠ ꯂꯥꯛꯏꯁꯤꯗꯤ ꯕꯦꯕꯤꯅꯥ ꯊꯣꯏꯅ ꯆꯦꯒ ꯗꯗꯥꯒꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕ ꯅꯨꯡꯁꯤꯅꯩꯌꯦ ꯇꯨꯡ ꯀꯨꯏꯅ ꯅꯨꯡꯁꯤꯅꯕ ꯑꯣꯏꯕꯤꯌꯣ ꯂꯩꯕꯤꯌꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯑꯣꯀꯦ ꯃꯁ ꯕꯕꯤꯅꯥ ꯊꯦꯡꯀ꯭ꯌꯨ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯕ ꯁꯨꯃꯥꯏꯅ ꯅꯣꯏ ꯄꯨꯝꯅꯃꯛꯁꯨ ꯂꯣꯏꯅ ꯅꯨꯡꯁꯤꯅꯕꯅ ꯂꯩꯌꯨꯀꯣ ꯅꯨꯡꯁꯤꯅꯕ ꯑꯣꯏꯁꯅꯨ ꯏꯁꯣꯔꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯆꯥꯟꯕꯤꯕ ꯑꯣꯏꯁꯅꯨꯀꯣ ꯅꯣꯡꯗꯝꯕꯅ ꯀꯩ ꯍꯥꯏꯕ ꯆꯦ ꯒꯨꯗ ꯅꯥꯏꯠ ꯅꯣꯡꯗꯝꯕ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯊꯣꯏꯕꯤꯁꯅꯥꯅ ꯏꯁꯩ ꯁꯛꯁꯦ ꯍꯥꯏ ꯏꯕꯦꯝꯃ ꯅꯥꯇꯣꯟꯒ ꯂꯣꯏ ꯐꯨꯜꯂꯤ ꯏꯁꯩ ꯁꯛꯇꯣꯏꯁꯦ ꯇꯦꯜꯍꯩꯕ ꯂꯥꯛꯑꯦ ꯉꯁꯤꯗꯤ ꯈꯨꯕꯤ 14ꯒ ꯄꯨꯟꯅ ꯂꯥꯏꯛ ꯆꯦꯅꯨ ꯊꯦꯡꯀ꯭ꯌꯨ ꯇꯦꯜꯍꯩꯕ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯅꯆꯦꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯃꯤꯁꯦ ꯈꯨꯂꯤꯛ ꯑꯃ ꯇꯧꯈ꯭ꯔꯦ ꯃꯤ 39 ꯈꯛꯇ ꯆꯦ ꯉꯥꯏꯈꯔꯦ ꯀꯃꯦꯟ ꯄꯥꯕꯤꯗꯦꯀꯣ ꯑꯩꯒꯤ ꯃꯆꯟꯅ ꯃꯆꯟꯅ ꯆꯦ ꯀꯣꯃꯦꯟ ꯄꯥꯕꯤꯗꯦꯀꯣ ꯑꯩꯒꯤ ꯍꯥꯏ ꯃꯆꯟ ꯅꯪꯒꯤ ꯀꯣꯃꯦꯟ ꯃꯊꯛꯇ ꯂꯩꯍꯧꯔꯕꯣ ꯅꯪꯒꯤ ꯀꯣꯃꯦꯟ ꯀꯔꯝꯕꯅꯣ ꯃꯆꯟꯒꯤ ꯅꯪꯒꯤ ꯀꯣꯃꯦꯟ ꯃꯊꯛꯇ ꯀꯗꯥꯏꯋꯥꯏꯗ ꯂꯩꯒꯦꯅꯦ ꯂꯩꯖꯍꯧꯔꯝꯃꯅꯤ ꯎꯍꯧꯗ꯭ꯔꯦꯅꯦ ꯑꯩ ꯑꯗꯨꯗꯒꯤꯗꯤ ꯈꯨꯜꯄꯨꯋꯥ ꯂꯥꯛꯑꯦ ꯍꯥꯏ ꯇꯥꯃꯣ ꯏꯇꯩꯃ ꯏꯇꯩꯃ ꯏꯕꯦꯝꯃ ꯆꯥꯕ꯭ꯔꯣ ꯍꯥꯏꯔꯣ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏꯔꯣ ꯈꯨꯜꯄꯨꯋꯥ ꯆꯥꯔꯦ ꯅꯪ ꯆꯥꯔꯕꯣ ꯁꯅꯥꯅ ꯀꯩ ꯍꯥꯏꯕ ꯑꯩ ꯇ꯭ꯔꯦꯟꯗꯒꯤꯅꯤ ꯑꯩ 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 ꯇꯦꯔꯦꯗꯥꯒꯤꯅꯤ ꯈꯪꯗ꯭ꯔꯦ ꯀꯥꯏꯗꯩ ꯍꯥꯏꯅꯣ ꯁꯅꯥ ꯈꯪꯗ꯭ꯔꯦ ꯅꯪ ꯍꯥꯏꯔꯛꯏꯁꯦ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯕ ꯑꯗꯩꯗꯤ ꯁꯨꯝ ꯁꯥꯎꯔꯛꯀꯅꯤ ꯔꯤꯀ꯭ꯋꯦꯁꯁꯨ ꯄꯤꯗꯕ ꯑꯩꯁꯨ ꯏꯁꯩꯁꯨ ꯁꯛꯇꯕ ꯇꯨꯝꯃꯨꯔꯒꯦ ꯂꯩꯍꯧꯔꯅꯣꯏ ꯍꯥꯏ ꯅꯪ ꯆꯠꯄ ꯉꯝꯒꯗ꯭ꯔꯣ ꯅꯪ ꯆꯠꯄ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯃꯆꯟꯅ ꯍꯣꯏꯅꯦ ꯂꯩꯍꯧꯔꯦꯅꯦ ꯍꯥꯏꯌꯦ ꯑꯣꯀꯦ ꯃꯆꯟ ꯎꯍꯧꯗ꯭ꯔꯦꯕꯀꯣ ꯑꯩꯁꯦ ꯑꯗꯨꯒꯤꯅꯤ ꯑꯗꯒꯤꯗꯤ ꯁ꯭ꯋꯦꯗꯃꯥꯏ ꯀꯩꯅꯣꯁꯤꯅ ꯀꯩ ꯍꯥꯏꯕ ꯑꯕꯗꯨꯜꯂꯥ ꯆꯦ ꯅꯨꯡꯁꯤꯌꯦ ꯌꯥꯝꯅ ꯏꯕꯥꯏꯁꯨ ꯌꯥꯝ ꯆꯝꯃꯦ ꯅꯨꯡꯁꯤꯌꯦ ꯊꯦꯡꯀ꯭ꯌꯨ ꯑꯗꯒꯤꯗꯤ ꯉꯥꯉꯣꯝ ꯊꯥꯡꯃꯩꯕꯟ ꯊꯥꯡꯃꯩꯕꯅ ꯃꯅꯤꯄꯨꯔꯗꯗꯤ ꯊꯦꯡꯂꯦ ꯉꯥꯏꯍꯥꯛ ꯇꯨꯝꯂꯨꯔꯦ ꯍꯥꯏꯌꯦ ꯑꯣ ꯁꯤꯗꯁꯨ ꯊꯦꯡꯕꯕꯨꯗꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝ LB 8 ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯗ ꯂꯥꯛꯄꯅꯤꯀꯣ ꯇꯦꯜꯍꯩꯕꯅ ꯆꯦꯅꯨ ꯂꯥꯏꯚ ꯊꯥꯗ꯭ꯔꯗꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏ ꯇꯦꯜꯍꯩꯕ ꯑꯩ ꯏꯆꯥꯊꯣꯏꯕꯤꯒꯤꯅꯦ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝ ꯌꯧꯔꯛꯑꯦꯕꯀꯣ ꯗꯦꯠ 26ꯇꯒꯤꯅꯤ ꯑꯗꯨꯗꯨꯅ ꯗꯦꯜꯂꯤ LB ꯂꯥꯛꯄꯁꯦ ꯑꯩꯉꯣꯟꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯑꯣꯏꯔꯦꯀꯣ ꯏꯆꯥꯊꯣꯏꯕꯤꯗꯣ ꯂꯥꯏꯔꯤꯛꯇꯣ ꯈꯔ ꯌꯦꯡꯁꯤꯟꯕ ꯌꯥꯗꯦ ꯑꯗꯨꯒꯤꯅꯤ ꯏꯆꯥꯊꯣꯏꯕꯤꯒꯤ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯗꯦꯜꯂꯤ ꯑꯗꯨꯝ ꯂꯥꯛꯀꯅꯦꯕ ꯈꯨꯜꯄꯨꯋꯥꯅ ꯆꯥꯗ꯭ꯔꯤ ꯀꯥꯏꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤ ꯍꯥꯏꯌꯦ ꯈꯨꯜꯄꯨꯋꯥ ꯀꯩꯗꯧꯔꯒꯦ ꯅꯪꯒꯤ ꯊꯕꯛ ꯁꯨꯕꯒꯤ ꯀꯩꯅꯣ ꯅꯍꯥꯟꯋꯥꯏ ꯐꯪꯗꯦꯒ ꯍꯥꯏꯕꯗꯣ ꯐꯪꯉꯕꯣ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯕꯕꯤꯅꯥꯅ ꯆꯦ ꯑꯩꯒꯤ ꯁꯞꯄꯣꯔꯠ ꯅꯪ ꯇꯧꯕꯤꯔꯝꯃꯣ ꯈꯝꯕ ꯍꯥꯏꯕꯤꯌꯣ ꯍꯥꯏꯌꯦ ꯑꯦꯛꯕꯝꯒꯤ ꯀꯩꯅꯣ ꯁꯞꯁꯀ꯭ꯔꯥꯏꯞ ꯂꯩ ꯃꯥꯜꯂꯦ ꯇꯧ ꯃꯥꯜꯂꯦ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯗꯣ ꯂꯩꯗꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯤꯒ ꯕꯕꯤꯅꯥ ꯊꯣꯏꯅ ꯂꯥꯛꯏꯁꯦ ꯃꯥꯒꯤ ꯆꯦꯅꯦꯜ ꯂꯩꯕꯅꯤꯀꯣ ꯁꯤꯒ ꯕꯕꯤꯅꯥ ꯊꯣꯏꯅꯦ ꯂꯥꯛꯏꯁꯦ ꯃꯥꯒꯤ ꯆꯦꯅꯦꯜ ꯂꯩꯕꯅꯤ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯃꯁꯛꯁꯨ ꯌꯥꯝ ꯐꯖꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯁꯤꯟꯕꯤꯌꯨꯀꯣ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯊꯣꯏꯕꯤꯁꯅꯥ ꯅꯪꯒꯤ ꯇꯧꯔꯕ ꯕꯕꯤꯅꯥ ꯊꯣꯏꯗ ꯕꯕꯤꯅꯥ ꯊꯣꯏ ꯁꯞꯄꯣꯔꯠ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯇꯧꯁꯤꯟꯕꯤꯌꯨꯀꯣ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯕ ꯉꯝꯃꯣꯏ ꯈꯪꯕꯩ ꯎꯁꯤꯠꯇꯕ ꯑꯃ ꯌꯥꯎꯔꯤꯅꯦ ꯀꯥꯏ ꯉꯝꯃꯣꯏ ꯈꯪꯕꯩ ꯎꯁꯤꯠꯇꯕ ꯑꯃ ꯌꯥꯎꯔꯤ ꯍꯥꯏꯉꯣ ꯎꯁꯤꯠꯇꯕꯒ ꯀꯔꯤꯝ ꯇꯧꯖꯗꯦ ꯏꯕꯦꯝꯃ ꯑꯩ ꯅꯅꯝꯃꯗꯣ ꯉꯁꯤ ꯅꯥꯇꯣꯟ ꯑꯩꯅ ꯋꯥ ꯉꯥꯡꯕ ꯅꯥꯇꯣꯟ ꯈꯣꯡꯗ꯭ꯔꯥ ꯅꯥꯇꯣꯟꯁꯦ ꯉꯣꯡ ꯂꯥꯎ ꯈꯣꯡꯉꯤꯁꯦ ꯎꯔꯕ ꯁꯤꯅꯤ ꯁꯛꯄꯨꯗꯤ ꯁꯛꯄꯤꯔꯛꯀꯦ ꯍꯥꯏꯕ ꯏꯁꯩꯗꯣ ꯑꯗꯒꯤꯗꯤ ꯉꯥꯉꯣꯝ ꯊꯥꯡꯃꯩꯕꯟꯅ ꯍꯣꯔꯦꯟ ꯂꯣꯏꯔꯝꯗꯥꯏꯗ ꯀꯁꯥꯔ ꯂꯝꯒꯤꯗꯣ ꯁꯛꯂꯝꯃꯣ ꯍꯣꯏ ꯁꯛꯂꯛꯀꯦ
ꯅꯣꯏꯗꯤ ꯇꯦꯜꯍꯩꯕꯅ ꯆꯦꯅꯨ ꯋꯥꯈꯜꯒꯤ ꯍꯧꯔꯐꯝꯗꯣ ꯁꯛꯄꯤꯔꯝꯃꯣ ꯑꯝꯇ ꯉꯁꯤꯁꯦ ꯇꯦꯜꯍꯩ ꯑꯁ ꯈ꯭ꯋꯥꯡ ꯌꯥꯝ ꯅꯥꯏꯌꯦ ꯉꯁꯤꯁꯦ ꯇꯦꯜꯍꯩꯕ ꯑꯩꯁꯦ ꯈꯪꯕ꯭ꯔꯥ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦꯕ ꯈꯪꯕ꯭ꯔꯥ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯏꯁꯥ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕ ꯂꯣꯛ ꯑꯔꯨꯝ ꯇꯧꯅꯅꯦ ꯑꯗꯨꯒꯤ ꯅꯥꯇꯣꯟꯀꯁꯦ ꯏꯐꯨꯟ ꯐꯨꯟꯅ ꯑꯩꯁꯦ ꯁꯛꯅꯤꯡꯗ꯭ꯔꯤꯕ ꯉꯁꯤꯁꯦ ꯑꯗꯨꯒꯤꯅꯤ ꯇꯣꯝꯕꯅ ꯍꯥꯏ ꯍꯦꯄꯤ ꯐꯦꯃꯤꯂꯤ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯋꯦꯜꯀꯝ ꯇꯣꯝꯕ ꯃꯆꯥ ꯊꯣꯏꯕꯤꯅ ꯆꯦ ꯑꯩꯒꯤꯁꯨ ꯁꯥꯞ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯕꯤꯌꯨ ꯍꯥꯏꯌꯦ ꯑꯣꯀꯦ ꯃꯌꯥꯝꯁꯤꯒꯩꯁꯤꯒ ꯃꯆꯥ ꯊꯣꯏꯕꯤ ꯃꯉꯥꯡ ꯍꯥꯏꯅ ꯆꯪꯉꯛꯏꯁꯦ ꯃꯥꯒꯤꯁꯨ ꯆꯦꯅꯦꯜ ꯂꯩꯀꯣ ꯑꯗꯨ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯃꯆꯥ ꯊꯣꯏꯕꯤ ꯃꯉꯥꯡ ꯍꯥꯏꯅ ꯁꯤꯒ ꯂꯩꯔꯤꯁꯦ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯅꯗꯅ ꯀꯅꯥꯅ ꯇꯧꯒꯅꯤꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯁꯦꯟ ꯉꯥꯛꯇꯅꯤ ꯑꯃꯅ ꯑꯃ ꯆꯤꯡꯊꯅꯗ ꯌꯥꯗꯦ ꯑꯗꯩ ꯈꯨꯜꯄꯨꯋꯥꯅ ꯀꯩ ꯍꯥꯏꯕ ꯐꯪꯗ꯭ꯔꯤꯉꯩꯗ ꯑꯩ ꯁꯤꯔ ꯀꯩ ꯍꯥꯏꯕ ꯐꯪꯗ꯭ꯔꯤꯉꯩꯗ ꯑꯩ ꯁꯤꯔꯒꯦꯀꯣ ꯇꯥꯃꯣ ꯑꯩꯕꯨ ꯂꯥꯛꯍꯜꯂꯣ ꯅꯪꯒꯤ ꯅꯐꯝꯗ ꯄ꯭ꯂꯤꯖ ꯑꯥꯏ ꯑꯦꯝ ꯔꯤꯀ꯭ꯋꯦꯁ ꯇꯨ ꯌꯨ ꯍꯥꯏ ꯈꯨꯜꯄꯨꯋꯥ ꯑꯩꯈꯣꯏ ꯁꯤꯒ ꯂꯥꯛꯑꯒ ꯅꯪꯅ ꯊꯕꯛ ꯍꯥꯏꯁꯦ ꯀꯩ ꯊꯕꯛ ꯑꯣꯏꯗꯣꯏꯅꯣ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯑꯒ ꯈꯪꯗꯦꯅꯦ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯑꯩꯁꯨ ꯍꯩꯅꯔꯣꯏꯌꯦ ꯃꯅꯤꯄꯨꯔꯗꯩ ꯁꯤꯗ ꯂꯥꯛꯑꯒ ꯇꯣꯝꯕ 15 ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯇꯣꯝꯕ ꯑꯗꯒꯤꯗꯤ ꯍꯦꯃꯥ ꯍꯤꯖꯝꯅ ꯍꯥꯏ ꯆꯦꯆꯦ ꯍꯥꯏ ꯍꯦꯜꯂꯣ ꯍꯦꯃꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯀꯨꯏꯔꯦꯀꯣ ꯊꯣꯏꯕꯤꯁꯅꯥꯅ ꯃꯤꯅ ꯎꯁꯤꯠꯇ꯭ꯔꯥ ꯍꯥꯏꯔꯗꯤ ꯀꯩ ꯍꯥꯏꯕ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯎ ꯏꯅꯝꯃ ꯁꯤꯠꯇ꯭ꯔꯗꯤ ꯎ ꯌꯣꯟꯗꯦ ꯍꯥꯏꯌꯨ ꯌꯣꯟꯗꯦ ꯏꯅꯝꯃ ꯍꯥꯏꯌꯨ ꯏꯅꯝꯃ ꯄꯪꯉꯤꯗꯕꯨ ꯄꯪꯈ꯭ꯔꯦꯕꯣ ꯍꯥꯏ ꯑꯣꯀꯦ ꯑꯩ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯈꯨꯝꯒꯅꯤ ꯍꯥꯏꯗꯣ ꯈꯪꯗꯦ ꯑꯗꯨꯒꯤꯅꯤ ꯃꯆꯥ ꯊꯣꯏꯕꯤꯅ ꯏꯕꯨꯡꯒ ꯏꯆꯦꯒꯁꯦ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯏꯕꯨꯡꯅ ꯄ꯭ꯔꯦꯡ ꯇꯧꯕꯗꯣ ꯍꯣꯏ ꯑꯩ ꯀꯣꯛ ꯅꯣꯏ ꯃꯌꯥꯝꯅ ꯉꯥꯎꯈꯠꯂꯛꯄ ꯁꯥꯒꯠꯂꯛꯑꯦ ꯅꯣꯏ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯒꯤꯅꯤꯀꯣ ꯑꯩꯈꯣꯏꯁꯦ ꯅꯨꯡꯁꯤꯕꯤꯔꯤꯁꯦ ꯃꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯀꯩꯁꯨꯝ ꯀꯩꯅꯣ ꯇꯧꯗꯣꯏ ꯅꯠꯇꯦꯀꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯒꯤꯅꯤ ꯕꯕꯤꯅꯥꯅ ꯆꯦ ꯅꯝꯕꯔ ꯂꯧꯕ ꯌꯥꯒꯗ꯭ꯔꯣ ꯍꯥꯏ ꯕꯕꯤꯅꯥ ꯑꯩ ꯅꯝꯕꯔꯗꯤ ꯄꯤꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯀꯣ ꯅꯝꯕꯔꯁꯦ ꯄꯤꯊꯣꯛꯄꯗꯤ ꯌꯥꯗꯧ ꯃꯥꯟꯗꯦ ꯃꯌꯥꯝ ꯑꯦꯜꯕꯤꯗꯗꯤ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗꯗꯤ ꯑꯩꯒꯤ ꯅꯝꯕꯔ ꯄꯤꯕꯗꯣ ꯅꯨꯡꯉꯥꯏꯔꯣꯏꯕꯀꯣ ꯑꯗꯒꯤꯗꯤ ꯁꯅꯥ ꯁꯂꯥꯝꯅ ꯑꯅꯨ ꯄ꯭ꯔꯦꯡ ꯑꯃꯨꯛ ꯇꯧꯔꯛꯑꯣ ꯍꯣꯏ ꯅꯍꯥꯟꯒꯤ ꯄ꯭ꯔꯦꯡ ꯇꯧꯕꯗ ꯑꯩꯈꯣꯏꯗꯥꯅ ꯄꯥꯡꯈꯠꯄꯗ ꯃꯈ꯭ꯋꯥꯡ ꯅꯥꯈꯤꯕꯗꯣ ꯍꯧꯖꯤꯛꯐꯥꯎ ꯃꯈ꯭ꯋꯥꯡꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯤꯀꯣ ꯏꯁꯄ꯭ꯔꯦ ꯑꯅꯤ ꯁꯨꯔꯦ ꯀꯥꯞꯄꯤꯕ ꯂꯣꯏꯈꯤꯗꯅꯅꯦ ꯀꯥꯞꯄ ꯂꯣꯏꯔ ꯇꯧꯅ ꯏꯟꯖꯦꯛꯁꯟꯒꯕꯨꯗꯤ ꯀꯥꯞꯇ꯭ꯔꯦꯕꯀꯣ ꯑꯗꯒꯤ ꯃꯆꯟꯅ ꯆꯦ ꯄ꯭ꯔꯦꯡ ꯈꯔ ꯇꯧꯔꯛꯑꯣ ꯍꯥꯏ ꯍꯣꯏ ꯃꯔꯛ ꯃꯔꯛꯀ ꯇꯧꯔꯛꯇꯣꯏꯅꯦ ꯇꯦꯜꯍꯩꯕꯅ ꯃꯆꯥ ꯊꯣꯏꯕꯤ ꯏꯁ ꯃꯥꯏ ꯀꯩꯕ ꯍꯧꯔꯛꯑꯦ ꯅꯥꯕ ꯃꯉꯥꯡ ꯍꯥꯏꯁꯦ ꯑꯩ ꯆꯦꯅꯦꯜ ꯂꯩꯕꯅꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯍꯥꯏ ꯑꯗꯨꯅꯦ ꯃꯆꯥ ꯊꯣꯏꯕꯤ ꯃꯉꯥꯡꯒꯤꯁꯦ ꯆꯦꯅꯦꯜꯗ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯇꯣꯝꯕꯅ ꯑꯥꯂꯨ ꯀꯌꯥꯝ ꯇꯥꯜꯂꯒꯦ ꯍꯥꯏ ꯇꯣꯝꯕ ꯑꯥꯂꯨꯗꯣ ꯅꯍꯥꯟ ꯇꯥꯟꯕꯗꯨ ꯈꯛꯇꯅꯤ ꯇꯥꯜꯂꯤꯁꯦ ꯑꯇꯩ ꯃꯈꯥ ꯇꯥꯟꯕ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛꯅꯦ ꯑꯥꯂꯨꯒꯤ ꯂꯥꯏꯟꯅꯦ ꯀꯩꯅꯣ 13 ꯀꯌꯥꯅꯣ ꯋꯥꯠꯄꯗꯣ 10 ꯍꯦꯟꯅ ꯋꯥꯠꯂꯤ ꯈꯪꯕ꯭ꯔꯥ ꯀꯔꯤꯅꯣ ꯋꯥꯠꯂꯤ ꯇꯥꯟꯕ ꯉꯝꯗꯅ ꯂꯩꯔꯦ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯗꯨꯒꯤ ꯑꯗꯒꯤꯗꯤ ꯅꯣꯡꯃꯒꯤ ꯆꯔꯥꯅ ꯆꯦꯅꯨ ꯍꯥꯏꯌꯦ ꯍꯦꯜꯂꯣ ꯑꯗꯒꯤ ꯅꯣꯡꯃꯒꯤ ꯆꯔꯥꯅ ꯍꯥꯏꯕ ꯏꯕꯥꯏꯗꯣ ꯄꯤꯁꯨꯝ ꯁꯨꯛꯇꯣꯛꯉꯩ ꯌꯦꯡꯂꯤ ꯑꯩꯈꯣꯏ ꯗꯥ ꯄꯤꯁꯨꯝ ꯌꯥꯝ ꯁꯨꯛꯇꯣꯛꯄꯅꯤ ꯇꯟꯕꯅ ꯑꯗꯨꯅ ꯑꯩꯁꯨ ꯈꯨꯜꯕꯨꯋꯥꯅ ꯇꯥꯃꯣ ꯎꯗꯕꯩꯅꯤ ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯡꯁꯤꯔꯕ ꯏꯅꯥꯎ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯑꯗꯒꯤ ꯗꯦꯕꯤꯆꯥꯅ ꯌꯥꯝ ꯆꯥꯟꯅꯗ꯭ꯔꯣ ꯀꯩ ꯍꯥꯏꯕ ꯈꯨꯈꯨꯝꯗꯣ ꯀꯥꯏ ꯑꯗꯒꯤꯗꯤ ꯈꯨꯜꯄꯨꯋꯥꯅ ꯌꯥꯔꯣꯏꯗ꯭ꯔꯣ ꯇꯥꯃꯣ ꯍꯥꯏꯌꯦ ꯑꯗꯒꯤ ꯔꯥꯙꯦ ꯅꯃ ꯑꯗꯤꯗꯣ ꯌꯥꯝ ꯆꯥꯎꯔꯝꯃꯦꯕꯣ ꯃꯆꯥ ꯊꯣꯏꯕꯤꯅ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ ꯍꯥꯏꯌꯦ ꯁꯨꯖꯨ ꯑꯥꯗꯤꯁꯅꯥꯗꯤ ꯄꯥꯈꯪ ꯐꯥꯔꯦ ꯏꯕꯦꯝꯃ ꯑꯗꯨꯒꯅꯦ ꯏꯆꯥ ꯊꯣꯏꯕꯤꯅꯅꯦ ꯃꯥꯏ ꯃꯤꯡ ꯑꯌꯨꯁꯤ ꯀꯧꯏꯀꯣ ꯃꯥꯝꯁꯤꯅ ꯌꯥꯝꯅ ꯂꯛꯅꯩꯑꯕ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯊꯣꯏꯕꯤꯗꯅꯦ ꯃꯥꯝꯁꯤꯒꯤ ꯂꯛꯅꯐꯝꯅꯤ ꯂꯥꯛꯑꯒ ꯂꯛꯅꯗꯣꯏꯕ ꯑꯩꯈꯣꯏ ꯏꯆꯥ ꯊꯣꯏꯕꯤꯗ ꯑꯗꯩ ꯑꯃꯁꯤꯁꯨ ꯈꯨꯝꯗꯣꯏꯕ ꯃꯥꯝꯁꯤꯗ ꯈꯪꯕ꯭ꯔꯥ ꯅꯣꯛꯅꯤꯡꯒ꯭ꯔꯖꯥꯠꯅꯤ ꯑꯗꯒꯤꯗꯤ ꯍꯦꯃꯥꯅ ꯆꯦꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯆꯥꯔꯦꯅꯦ ꯍꯦꯃꯥ ꯅꯪꯗꯤ ꯆꯥꯔꯕꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯑꯗꯒꯤꯗꯤ ꯃꯆꯥ ꯊꯣꯏꯕꯤꯅ ꯂꯨꯄꯥ 2,000 ꯄꯨꯊꯣꯛꯑꯣ ꯆꯦ ꯏꯕꯨꯡꯒꯤ ꯀꯩꯕ ꯈ꯭ꯋꯥꯡꯗꯩ ꯂꯧꯊꯣꯛꯄ ꯀꯩꯕ ꯈꯣꯡꯒ꯭ꯔꯥꯎꯗꯩ ꯂꯧꯊꯣꯛꯄꯗꯣ
ꯑꯗꯨꯅꯤꯅꯦ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥꯕꯨꯡ ꯈ꯭ꯋꯥꯡ ꯊꯨꯗꯦꯛꯄꯒꯤ ꯔꯤꯚꯦꯟꯁ ꯇꯧꯔꯒꯣ ꯍꯥꯏꯌꯦ ꯑꯩ ꯄ꯭ꯔꯦꯡꯒ ꯄꯥꯝꯖꯗ꯭ꯔꯦ ꯑꯗꯒꯤ ꯃꯌꯥꯅꯥꯎ ꯂꯥꯛꯑꯦ ꯃꯌꯥꯅꯥꯎꯅ ꯆꯦ ꯎꯗꯕ ꯀꯨꯏꯔꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯃꯌꯥꯅꯥꯎ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯪꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯊꯣꯏꯕꯤꯁꯅꯥ ꯅꯪ ꯄꯥꯔꯒꯦ ꯑꯩ ꯑꯃꯨꯛ ꯋꯥꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯑꯥꯂꯨ ꯇꯥꯟꯕ ꯌꯥꯝ ꯌꯥꯎꯅꯤꯡꯉꯦ ꯚꯤꯗꯤꯑꯣ ꯎꯕꯗꯩ ꯂꯥꯛꯅꯤꯡꯉꯦ ꯌꯥꯝ ꯍꯥꯏꯌꯦ ꯂꯥꯛꯑꯣꯅ ꯊꯣꯏꯕꯤꯁꯅꯥ ꯑꯩꯁꯨ ꯃꯤ ꯂꯩꯖꯗꯕꯅꯤꯅꯅꯦ ꯊꯕꯛ ꯃꯌꯥꯝ ꯑꯃꯗꯤ ꯀꯩꯅꯣ ꯇꯧꯅ ꯂꯩꯔꯒ ꯍꯥꯏꯁꯤꯅꯤ ꯏꯇꯣꯝꯇꯅ ꯉꯝꯗ꯭ꯔꯦ ꯕꯕꯤꯅꯥꯅ ꯍꯥꯏꯕ ꯑꯣ ꯁꯤꯗ ꯅꯠꯇꯦ ꯑꯦꯕꯤꯗ ꯑꯣꯏꯔꯁꯨ ꯌꯥꯏꯌꯦ ꯍꯥꯏꯌꯦ ꯍꯣꯏ ꯕꯕꯤꯅꯥ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯆꯪꯉꯣ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯅꯦ ꯑꯩꯒꯤꯗꯣ ꯑꯅꯨꯄ꯭ꯔꯗꯥ ꯁꯤꯡꯍ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯅꯨꯄ꯭ꯔꯗꯥ ꯁꯤꯡꯍ ꯍꯥꯏꯅ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨꯒ ꯆꯪꯉꯣ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯑꯗꯨꯒ ꯅꯝꯕꯔꯗꯣ ꯂꯧꯅꯔꯁꯨ ꯌꯥꯏꯕꯀꯣ ꯑꯗꯒꯤ ꯇꯣꯝꯕꯅ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯅꯁꯦ ꯍꯥꯏꯌꯦꯀꯣ ꯕꯕꯤꯅꯥ ꯊꯣꯏꯁꯨ ꯃꯥꯏ ꯆꯦꯅꯦꯜ ꯂꯩꯌꯦꯒ ꯂꯩꯌꯦ ꯑꯣꯀꯦ ꯑꯗꯒꯤꯗꯤ ꯈꯨꯔꯄꯨꯋꯥꯅ ꯏꯇꯩꯃ ꯇꯥꯃꯣꯗꯣ ꯃꯆꯤꯟ ꯈꯨꯝꯍꯜꯂꯣ ꯄ꯭ꯂꯤꯖ ꯍꯥꯏ ꯑꯩꯈꯣꯏ ꯇꯥꯃꯣ ꯀꯩꯅꯣ ꯇꯧꯒꯦ ꯃꯥ ꯄꯥꯍꯜꯂꯒꯦ ꯃꯥꯃꯨꯛ ꯈꯪꯕ꯭ꯔꯥ ꯑꯩ ꯋꯥꯔꯦ ꯊꯣꯕꯤꯁꯅꯥꯅ ꯀꯩꯕ ꯃꯆꯥ ꯊꯣꯏꯕꯤ ꯎꯗꯕ ꯅꯨꯡꯉꯥꯏꯇꯦ ꯍꯣꯔꯦꯟ ꯇꯨꯝꯂꯝꯗꯥꯏꯗ ꯐꯣꯇꯣ ꯑꯣꯏꯅ ꯌꯦꯡꯉꯒꯦ ꯍꯣꯏ ꯑꯣꯀꯦ ꯍꯣꯏ ꯑꯣꯀꯦ ꯌꯦꯡꯉꯣ ꯔꯥꯙꯦꯅ ꯌꯦꯡꯉꯣ ꯅꯨꯡꯁꯤꯕꯅꯥꯏ ꯈꯨꯜꯄꯨꯋꯥꯅ ꯀꯩꯕ ꯌꯣꯡꯆꯥꯛ ꯆꯥꯔꯁꯤ ꯃꯌꯥꯝ ꯆꯥꯁꯦ ꯃꯌꯥꯝ ꯂꯥꯛꯑꯣ ꯄꯥꯂꯦꯗ ꯄꯂꯦꯗ ꯄꯂꯦꯜꯗ ꯄꯂꯦꯜꯗꯗꯤ ꯀꯃꯥꯏꯅ ꯄꯂꯦꯜ ꯂꯥꯛꯇꯣꯏꯅꯦ ꯑꯩꯈꯣꯏ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯕ ꯄ꯭ꯔꯦꯡ ꯈꯥꯔꯕꯣ ꯑꯃꯇꯪꯗꯤ ꯅꯩꯁꯤ ꯑꯗꯨꯒ ꯂꯦꯞꯄꯣꯏ ꯌꯦꯡꯒꯦ ꯇꯥꯟꯖꯥ ꯌꯦꯡꯒꯦ ꯍꯦꯃꯥꯏꯖꯝꯅ ꯌꯥꯝ ꯇꯟꯖꯥ ꯅꯨꯡꯁꯤ ꯇꯟꯖꯥ ꯌꯦꯡꯉ ꯌꯦꯡꯉꯒꯅꯤꯕ ꯄꯦꯡ ꯇꯧꯔꯛꯇꯣꯏꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯆꯦꯆꯦ ꯁꯦ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯊꯦꯡꯀ꯭ꯌꯨ ꯃꯁ ꯍꯦꯃꯥ ꯊꯣꯏꯕꯤꯆꯅꯥꯅ ꯏꯅꯝꯃ ꯅꯪꯁꯦ ꯅꯇꯣꯝꯇ ꯊꯕꯛ ꯉꯝꯗꯦ ꯍꯥꯏꯔꯣ ꯑꯩ ꯀꯩꯕ ꯅꯨꯡꯁꯤꯕꯩ ꯅꯠꯇꯕ ꯑꯣꯃꯥꯏ ꯒꯣꯠ ꯀꯥꯏ ꯊꯣꯏꯕꯤꯆꯅꯥꯅ ꯀꯩꯕ ꯅꯠꯇꯦꯕ ꯅꯪ ꯂꯥꯛꯑꯗꯤ ꯆꯦ ꯀꯌꯥꯝ ꯅꯨꯡ ꯅꯨꯡꯉꯥꯏꯅꯤ ꯏꯟꯁꯇꯥꯗ ꯀꯃꯥꯏꯅ ꯂꯩꯒꯦ ꯑꯅꯨꯄ꯭ꯔꯗꯥ ꯁꯤꯡꯍꯅ ꯂꯩꯕꯅꯦ ꯔꯙꯦ ꯁꯤꯗ ꯔꯙꯦꯅ ꯂꯩꯕ ꯕꯥꯏ ꯅꯪ ꯃꯨꯛ ꯄꯥꯎ ꯅꯃ ꯋꯥꯔꯦ ꯍꯥꯏ ꯁꯅꯥ ꯀꯩꯕ ꯈꯨꯃꯟ ꯂꯥꯛꯑꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯕꯣ ꯌꯥꯝ ꯍꯥꯏ ꯆꯪꯉꯦ ꯅꯨꯡꯉꯥꯏꯔꯤꯕꯣꯏ ꯈꯨꯃꯟ ꯋꯦꯜꯀꯝ ꯅꯆꯦꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯑꯗꯩ ꯕꯕꯤꯅꯥ ꯊꯣꯏꯅ ꯗꯗꯥꯁꯦ ꯌꯥꯝ ꯆꯝꯃꯦ ꯍꯥꯏ ꯈꯜꯄꯅ ꯊꯦꯡꯀ꯭ꯌꯨ ꯕꯕꯤꯅꯥ ꯊꯣꯏꯕꯤꯁꯅꯥ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯑꯔꯖ ꯃꯩꯇꯩ ꯕ꯭ꯂꯣꯛ ꯑꯔꯖ ꯑꯖꯦ ꯂꯥꯛꯑꯦ ꯎꯕ꯭ꯔꯣ ꯏꯕꯥꯏ ꯌꯦꯜꯂꯣ ꯑꯖꯦ ꯋꯦꯜꯀꯝ 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 ꯅꯪ ꯍꯟꯗꯛ ꯊꯣꯏꯕꯤꯁꯅꯥꯅꯒ ꯃꯨꯛꯕꯥꯡ ꯊꯥꯡꯒꯠꯇ꯭ꯔꯗꯤ ꯀꯩꯗꯧꯔꯒꯦ ꯍꯣꯏ ꯑꯥꯔꯖꯦ ꯇꯟꯖꯥ ꯌꯦꯡꯉꯣ ꯍꯥꯏꯗꯣꯛꯀꯗꯕꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯣꯏ ꯇꯧꯏꯁꯦ ꯑꯗꯨꯅꯦ ꯔꯥꯙꯦ ꯔꯥꯙꯦꯅ ꯅꯃ ꯆꯦ ꯕꯤꯟꯗꯤꯌꯥꯗꯤ ꯆꯦ ꯕꯤꯗꯤ ꯍꯥꯏꯕ ꯆꯦ ꯕꯤꯗꯤ ꯀꯥꯏꯗ ꯂꯩꯒꯦ ꯁꯤꯜꯆꯔꯗ ꯂꯩꯕ꯭ꯔꯣ ꯁꯤꯜꯆꯔꯗ ꯁꯤꯜꯆꯔꯗ ꯂꯩꯌꯦ ꯂꯩꯌꯦ ꯃꯥ ꯑꯗꯩꯗꯤ ꯇꯦꯂꯩꯕꯟꯅ ꯍꯣꯔꯦꯟ ꯐꯣꯂꯣ ꯇꯧꯔꯛꯀꯦ ꯑꯣꯀꯦ 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 ꯇꯦꯂꯩꯕ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯕ ꯃꯅꯤꯅꯦ ꯅꯨꯄꯤ ꯀꯔꯤ ꯅꯨꯄꯤ ꯑꯇꯣꯝꯇ ꯂꯩꯕ ꯃꯇꯣꯝꯇ ꯃꯇꯣꯝꯇ ꯂꯩꯕꯁꯦ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯅꯨꯡꯉꯥꯏꯔꯝꯃꯣ ꯑꯩꯒ ꯈꯔ ꯅꯛꯅꯔꯝꯃꯗꯤ ꯐꯕ ꯇꯦꯂꯩꯕ ꯑꯩꯒꯤꯅꯦ ꯀꯩꯅꯣꯗꯅꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯅꯦ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯑꯩꯒꯤ ꯑꯦꯀꯥꯎꯟ ꯑꯅꯤ ꯁꯨꯕꯅꯦꯕꯀꯣ ꯑꯃꯅ ꯑꯃ ꯑꯦꯛꯇꯤꯚ ꯑꯣꯏꯔꯣꯏ ꯑꯣꯏꯔꯣꯏ ꯍꯥꯏꯔꯣ ꯆꯄꯝ ꯎꯕꯗꯗꯤ ꯈꯨꯃꯟꯅ ꯃꯣꯏꯅ ꯎꯔꯣꯏꯗ꯭ꯔꯣ ꯑꯦꯛꯇꯤꯚ ꯑꯣꯏꯔꯣ ꯑꯦꯛꯇꯤꯞꯇ ꯂꯩꯕꯗ ꯀꯩꯅꯣ ꯇꯧꯕꯗ ꯑꯦꯛꯇꯤꯞꯇ ꯂꯩꯅꯕ ꯆꯄꯝ ꯈꯨꯃꯟ ꯆꯦ ꯅꯣꯏ ꯏꯕꯥꯏꯁꯦ ꯅꯨꯡꯁꯤꯗꯦ ꯃꯔꯩ ꯃꯔꯥꯡ ꯊꯣꯏꯕꯤꯆꯅꯥꯅ ꯑꯩꯗꯤ ꯀꯩꯕ ꯅꯨꯡꯁꯤꯀꯣ ꯀꯨꯜꯄ꯭ꯋꯥ ꯏꯆꯦꯗꯤ ꯅꯨꯡꯁꯤꯀꯣ ꯆꯥꯛꯀ ꯆꯥꯗ꯭ꯔꯤ ꯑꯩꯌꯦ ꯁꯅꯥ ꯁꯂꯥꯝꯅ ꯑꯅꯨ ꯅꯈꯣꯏ ꯑꯅꯤꯁꯦ ꯌꯥꯝ ꯆꯥꯅꯩꯌꯦ ꯀꯩꯕ ꯈꯟꯅꯔꯝꯗꯧ ꯃꯥꯟꯗꯦ ꯈꯠꯅꯔꯝꯗꯧ ꯍꯥꯏ ꯃꯥꯜꯂꯦ ꯈꯠꯅꯔꯤꯅꯦ ꯀꯥꯏꯗꯩꯅꯣ ꯈꯠꯅꯔꯤꯅꯤ ꯈꯠꯅꯗꯅꯕꯨ ꯂꯩꯕ ꯌꯥꯕ꯭ꯔꯥꯅꯦ ꯏꯁ ꯈꯠꯅꯔꯤꯅꯦ ꯉꯥꯏꯍꯥꯛꯇ ꯀꯥꯏꯗꯩꯅꯣ ꯎꯅꯕꯒ ꯌꯥꯕ ꯉꯩꯗꯥꯅ ꯅꯠꯇꯦ ꯐꯨꯅꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯅꯤꯁꯦ ꯑꯗꯩ ꯐꯨꯅꯈ꯭ꯔꯕꯣꯅꯤ ꯅꯣꯡꯃꯒꯤ ꯐꯨꯅꯕꯗꯤ ꯐꯨꯅꯗꯦꯗ ꯆꯔꯥꯅ ꯕꯕꯤꯅꯥ ꯅꯪꯒꯤ ꯀꯩꯕ ꯄꯨꯝꯅꯃꯛ ꯌꯦꯡꯉꯦ ꯑꯗꯣ ꯑꯩꯒꯤꯁꯨ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏ ꯑꯣ ꯅꯣꯡꯃꯒꯤ ꯆꯔꯥꯁꯤꯁꯨ ꯆꯦꯅꯦꯜ ꯂꯩ ꯃꯥꯜꯂꯦꯀꯣ ꯑꯣꯀꯦ ꯑꯣꯀꯦ ꯑꯗꯨꯒꯩꯗꯤ ꯑꯥꯔꯖꯦꯅ ꯀꯩ ꯍꯥꯏꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯏꯕꯥ ꯏꯆꯦꯕꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯨꯡꯉꯥꯏꯔꯤꯌꯦ ꯑꯥꯔꯖꯦ ꯆꯦꯕꯨ ꯅꯪ ꯍꯟꯗꯛ ꯃꯨꯛꯕꯥꯡ ꯄꯤꯔꯛꯑꯣ ꯊꯥꯡꯒꯠꯂꯛꯇ꯭ꯔꯦ ꯑꯥꯔꯖꯦ ꯅꯪ ꯍꯟꯗꯛ ꯃꯨꯛꯕꯥꯡ ꯊꯥꯡꯒꯠꯂꯛꯇ꯭ꯔꯦꯀꯣ ꯀꯩꯗꯧꯔꯒꯦ ꯅꯁꯥ ꯅꯨꯡꯉꯥꯏꯇꯦꯅ ꯍꯥꯏꯕꯗꯣ ꯈꯔ ꯐꯔꯕꯣ ꯅꯍꯥꯟꯋꯥꯏ ꯕꯕꯤꯅꯥ ꯅꯨꯡꯉꯥꯏꯇꯕꯗꯣ ꯄꯤꯈ꯭ꯔꯕꯅꯦ ꯍꯥꯏ ꯑꯅꯨꯕꯨ ꯉꯥꯏ
Sekanamla welcome iche Arjena kanon kay babina ay khangbro ay deidi thoibis telebina kay ba ay khoi matau khuman la de kulpuana kay ba karigi thoibisna aibu saubro saubro ay polina hajuai re अच्छा लग रही हो तुम दोनों थैंक यू सो मच thank you Polina यूट्यूब गर्ल हाय हाय कुमन चे नो है थबी सनाना इसे कानून इना मा अनु नोकपा how to say ready 1 2 3 अर्जुना करेबा लेरमे अनि से थबी सनाना करेबा कइनो khulpua खुलपुआ aina chak अइना चाक chadraga चाद्रगा नंगा ga kai कई mari मरी lainagene लेनगेने दई सपम करेबा kuira कुइरा matungda मतुंगदा blog ब्लॉग ama अमा अपलोड upload तौरकनी taurakani ओके okay ओके tauro khuman ngaijari ko बबिना ने खंगे RJ da hai ni khange haise babina सत्यजित न कबा सुमांगदा तुबगी एक्टिंग दो येंबा याम नुंगाये asa du nimitu kai ngasi इसे bo to sa कनम tari ko मलाना khoida khwang करेबा na na थोइबी है टाइसन जिन हाय hello They PKs PK's na Alexander na lot Kelio na lots of lots love of love from from Guwahati. Guwahati. Thank you so Thank you so much. much. Thank No you. maga sarana ka Arjun nungari boy. Kulpuana tamo kaba namay to adumaina Numito, adumaina, namito adumaina jenganuko, jenganuko mit mitsokani swakani itay magi mana, tawise tawise, bro bro, hai. tabisana khuman tawrako Yengage, yangage tabisana kareba nangi, kanam glass tupsaloda. Nang glass kaya lekha ay class layamane kanam hek nokte hingchabi singse aina aina i kabane noida oi haidarakani mayam nokse dagidi arjena oza nungairiye hai dagi sina salamna anu good night hai good night sana adogidi kumanna hai dagidi che kanona anu iche wa ama hange phajana tauko ama hange phajana tauko hai hoi che kanon hango kariwano dagidi nongma gi charana hai bakaka arje o hai adogidi kumanna kok saye hai kaigino kok saibo kedorage adagi arjena prince nang leibro hai adagidi laitang them baidra rani leimana hi hello adagidi arjena oza ai kaka kaiba oza ai kaka oiram me hi say hai adagidi kazel na hello hi khulpuana tamo aina nangbu tamo kauba saubro hai kai saudino saude khumana tumning le hai adugidi thabisana noke tauba yade ne dabungi comedy dauragadi thingba ngamaroi khange hai dagidi arjena oza pupu oina kaurage adoidi babina na che dada hek kaino da kirurene prege khangba ai bo mi duk lawi kaida sing batal na ngonda che dada hek chang da kaino de dada hek chang da sokadaba prank tawbinu adune hakchangda ko hakchangda sokadaba prank tawbinu haba okay adune nahan gi do babina soigibani akhoi dana soigibani mana ingse pangkhatpa ngamgane pangkhatkibado aduga tawine ba maso ngatang duga nongmagi nervous chara na suraba ha arje de macha thoibi mangang na nongmagi chara sab tawbiramo ai de saitam jit chongtham na paisa mangba gi blog tu yam nungaye akhoi dana ngona taina sanbado pesa nongmagi huran chara grena de babinai de khulpa ke batamo nang class kya tamlage ngondra ja tamlamge oi class ka tamam gero ai ML loiraga class 10 tamine emelo la class enta mini ai noktana sini
Daily sound kaiba sweet Santhoi lembi posambam Possangbamna mauro nang hai mane maune isa pakhang phajare ko macha thoibi mangang hai babina sab tawbiramo ai return return tawjarake tawjarake kulpuana kulpuana tema itay class ma kya class kya tamramge tamlamge kaigino akhoi kaino qualification ga hangalai jibo nangbo kulpua kaidauge tabisana haibno kaino huziki do na animak haunaraga khanglido ai kai haino ade batal hang bam leiramba adu phamjalu brok law ki roi kai kai ai mare bauda duk duk lawe haiba ai jaka suigal le badugine ade ai jaka suigal le badugine ba akhoi dane ja tawba thaka soigal mine baje dei ipa sadananda na kai ibai ga iche ga ubase nungaye kai ba miche kanam tawe ngasai thaba khai thabak taurambane hojikta taurubane loibada ngairi okay 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 khuman thank naga you base nu next year da ningol chakau jage ge aduga aduga ibai ibai purakanu purakanu ko ko nanau na isegi kaiba wangkai wangkai inapi inapi thonba thonba ngamjage ngamjage okay ibungo okay kuman yare yare wangkai pi thondasu kaisum nongmai kaide charana chenu chak charam fajana chaminaraga loire fajana natra kaiba tukiko kasar pakhang na itei ma kuireda kuireda udaba udaba dago kul nungairibo thoiba nang halabo thabak chak charabo arjena ke thobisana di aikoi da udene dei setalo ke ba mai mamingje chahi kaya surage sai ke che sergus oh ai chahi ame chahi se ajaujare sai tholembi ah dei se kanumlana ichena ke ba ngasi ngasi phau phau leisabine leisabine oina leirise oinase isagi isagi anaba anaba laiba leibana maramna hairakjarage kari hairakjarage laibane okay iche kanon dei kari babina iche kanon kaina tawbro haise nuaite ko iche kanon se babina na kaiba hawa daidi arje na kaiba hero leibigero daidi nongmagi sarana ipa sadananda sitam zitna silchar silchar kai kari wai daino yang silchar kanogine sunai tanam tabisana lakagine na kaiba darje nangdi udro ai hang aikoida kaino bunga fondo kai jangragi phone kada mang da arje nangdi udro aikoida bunga inamaga uradi da kanang bunga ude noina adum kaurago tabisana na ba asida ipa sadananda haina laglise actor dune ha kaino asida haisa ipa sadananda haina laglise actor dune actor sadananda raisa kanano oiramoida moida sadananda aigi elbida lakbigadro oi thore da wari ni dadi de sitamada pasamna nokthagre daidi kolparaga tamo iteima khangbase khangbana chumdro school da su question khangdabagi satra ojada hangba natro oke oke dai namlana chak charabo che chari tamo nungsibi hawgale ai paroi kaisam ningol thoibigi comment paroi pabi hoy nongmagi chara che nu mi liktarak adune amu jam khale amu likhai taw leire ko arjana thoibisana aisu nang uramdre thamoina yadene taurini daidi nauba naubasingna halo hello anu anu hi nauba thoibisana na kareba kin thinlakani kidilakani kanadro nang kin thindoi du bibema PM Waidur na kaiba kuirabagi tungda nene kaka chak charabo chare hey wahidur akhoi welcome nungti gi chak welcome chai welcome akhoi nungti gi wahidur chak chai ne kuirabagi tungda tau nene kaka chak charabo hey akhoi nungti gi chai he kuirabagi tungda ma chak sarabo hangi haibani ma haise Devi sana mabna mane aseng bane deiche karmalana kaiba hidak hidak charaga charaga leibane leibani haibane haibani okay che kano nang jang na naba pharo ko iche kano masa anaba le habadu yam nungaite tajabado ko nanauna nauba singana aseng ba toibi yam sana nungaijage iche
nongmagi sarana kaba kaka arje chak charabo hai toibi sanana hao hai ipa sadanandana kaiba sadanandagi macha nupa singne aina paibane magi YouTube channel se ibai Okay. Nanggi machanupasingne. Oh. aina Aina paibane paibane magi magi YouTube YouTube channel channel se se ibai ibai. Okay, okay. daily system ji chongdamna phone lakpada tahodre Tahꯧdre. PMY derna nene ai oja sadananda khonjel ipa sadanandagi official YouTube account ne aseng baine Oh. Acha aidi khangde asengwa khangdabaiне aisu hauji hangnido ko. Central Lembim Pachumna Chenang Kai Lam Dagino Ekasadaine. Now was a nice family. Thank you so much. School Puana Kevatamo Koido Kat O Yang Fazanaba. Janaba. Now Burna Keva Anu Trebisana se Nang Khangbra. Kangbra. Anu Okay. Thobisana se I nang say Kenomning khangbra Jang hai. now was say. Thoibisana se khangba hai se asengbadadi unadri ko aduna adum LB da kanodadi adum wai ngai ta sanare. Now was a say gas today no. WhatsApp ta ka sum video calling ka tar wai sanai ko. Butterfly na Manipur lakpay yakrabo ay. Khangdi dudi Jasmine Jasmine Begum na prank. prank hai. Dai tam tham na Rongpur ga kem lap na ge khan Rongpur gadi lape. khar lapnare Toy bisana kilometer ina ma kunthra kaino che kumanga mana ka posambam legedra. se laktrine nungaite khangde posambam ga kaino ga puspa Puspa ga ga lakte. lakte moni haunaraga lakti si Moy yang. ani se kaino wari sanari ba kaino tarongmani. Arjena ibai Ibai karinjang sage koi ngasi nga irole tôi bị wali udah kayak ba sak cara bo cara chare itu bisa chare nana dabung kainom ninjang di kaino nau ba se hapit ninjang ak pa dogin da dagi arje arjena maitai bulan ko gyau de da ga wari angang ga wari sanabase sana ba se ikai ikai ye ibai bai kana ga sanabaino arje nuklei sudah bagi tahu ini o ipa sa tanda ke ibai ga iche ga gi Facebook account kamaina hange hange hai aigina Satyajit Huyamai leibene magina Anuprada Singha na leibene ko dai sapam khumana che anu ai nauba singna ai Manipur sakmai dagini hauzik ma ga okay 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 now ba butterfly na ka taning de he ibai se ka ba ibai se ai taning de he ibai se bebisana Tabisana na ningjang ni ni noy sapam kumana nauba nang jiri daini hai daine ise kana arje kana no kulpuana tamu gokulga kaikuga kana phajai moibani de ine na phajai aigi favorite gokul ni ko gokul se ne yam pamjai gokul se arje gokul la maitai ngauta ba hai tare ise ha dagi film da oina gokul ngaujai aduga taibangi hero era kana hujik kaikune arje hoi maitai blog na kareba lay sel kano iche kano nai sapam na iche kano nai kano iche kano na hairo arje sapam iche kano mega bro laktra bro puspa haiche oima puspa ngasai kidawraba maga keno ga wari sanaramu ne na ngasai posamamga nanga ngasai lakti kaiginoba pung ama phare kya kuire da yengu bisana ai na ngaibida ai ware su haba gokulda ngawi na mai asengba si now gokul was la ngawe I posting Manipur Sekmai Dani bro huji okay okay posting aja ga defense ta lai ro now ba nei sapam kumana che puspa ngangom to ga ngangom thangmai ban na ga sei tau ro uire uire okay okay ngang le tau ro ke arje mai te iche kanon yam gaiba taning bro taning bro hai Arun Singana ka ba emoji ma'am pisala nauba singna anu and sis KMC kay mathal chage nauba ngasido kaino chare ironboy na chare nangdi kainang charake ichangan sapam kanano khang de ko
ꯏꯄꯥꯁꯅ 이바이 이ꯁꯩ ꯃꯇꯦꯛ ꯑꯝꯇꯪꯗꯤ ꯁꯛꯂꯛꯑꯣ ꯍꯣꯏ ꯍꯣꯏ ꯁꯛꯁꯤ ꯁꯛꯁꯤ ꯈꯣꯟꯁꯦ ꯀꯩꯅꯣꯝꯅꯤꯗ ꯈꯣꯟꯕꯨꯗꯤ ꯀꯩꯅꯣꯝꯗ ꯐꯖꯗꯦ ꯑꯗꯨ ꯁꯛꯁꯤꯀꯣ ꯅꯥꯎꯕꯅ ꯍꯣꯏ ꯁꯔ ꯁꯄꯝꯅ ꯒꯣꯀꯨꯜ ꯑꯦꯛꯇꯔꯗꯣ ꯑꯦꯛꯇꯤꯡ ꯍꯩꯇꯦꯒ ꯏꯁꯦꯁ ꯈꯨꯃꯟꯅ ꯍꯦꯟꯕꯅꯦꯍꯦ ꯒꯣꯀꯨꯜꯗꯒꯤ ꯑꯩꯗꯤ ꯒꯣꯀꯨꯜꯗ ꯄꯨꯡꯉꯥꯎ ꯉꯥꯎꯖꯕꯤꯅꯤꯀꯣ ꯍꯦ ꯈꯨꯃꯟ ꯅꯪ ꯈꯨꯄꯥꯛ ꯂꯥꯛꯀꯅꯤ ꯑꯩꯅ ꯑꯩꯈꯣꯏ ꯗꯥꯗ ꯍꯥꯏꯕ ꯃꯊꯪ ꯃꯅꯤꯄꯨꯔꯗ ꯆꯠꯂꯗꯤꯅꯦ ꯒꯣꯀꯨꯜ ꯎꯅꯍꯟꯗꯕ ꯌꯥꯔꯣꯏ ꯍꯥꯏꯃꯦ ꯑꯩꯅ ꯅꯥꯎꯕꯅ ꯀꯩꯕ ꯒꯣꯀꯨꯜ ꯑꯝꯇ ꯎꯅꯖꯒꯦ ꯍꯥꯏꯕ ꯑꯩꯅ ꯑꯩꯈꯣꯏ ꯗꯥꯗ ꯗꯥꯜ ꯁꯕꯖꯤ ꯑꯣꯀꯦ ꯑꯗꯩꯗꯤ ꯁꯄꯟ ꯈꯨꯃꯟꯅ ꯃꯦꯒꯥ ꯕ꯭ꯔꯣꯁꯁꯦ ꯈꯪꯗꯦ ꯍꯥꯏꯔꯣ ꯏꯆꯦ ꯀꯥꯅꯣꯝꯕꯅ ꯇꯥꯅꯤꯡꯉꯦ ꯍꯥꯏꯔꯣ ꯑꯔꯖꯦ ꯄꯨꯁꯄꯥꯅ ꯉꯁꯥꯏꯗꯩ ꯂꯥꯏꯚ ꯌꯦꯡꯉꯤ ꯑꯩ ꯄꯣꯠꯁꯝꯕꯝꯁꯨ ꯑꯦꯁ ꯑꯦꯝ ꯂꯥꯛꯑꯦ ꯑꯦꯁ ꯊꯥꯔꯛꯇꯕꯩꯅꯤ ꯊꯥꯔꯛꯇꯕꯩ ꯋꯥꯅꯤ ꯄꯣꯠꯁꯝꯕꯝꯒ ꯀꯌꯥꯝ ꯄꯨꯁꯄꯥꯒ ꯉꯁꯥꯏꯗꯩ ꯋꯥꯔꯤ ꯁꯥꯟꯅꯔꯝꯒꯅꯤ ꯑꯩ ꯅꯨꯡꯁꯤꯒꯦ ꯈꯪꯉꯤ ꯌꯦꯡꯕꯅꯤ ꯅꯅꯥꯎꯁꯦ ꯀꯧꯔꯛꯄ ꯇꯅꯤ ꯑꯩꯅ ꯉꯁꯥꯏꯗꯩ ꯃꯣꯕꯥꯏꯜ ꯑꯣꯜꯂꯤꯗꯣ ꯀꯩꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯅꯪꯒꯤ ꯐꯣꯟꯁꯦ ꯑꯩꯒꯤ ꯃꯣꯕꯥꯏꯜꯗꯒꯤ ꯁꯦꯞ ꯂꯩꯍꯧꯗꯕ ꯈꯪꯕ꯭ꯔꯥ ꯍꯥꯟꯅꯒꯤ ꯇꯧꯈꯤꯕ ꯗꯥꯏꯂ ꯊꯤꯔ ꯇꯧꯕꯅꯦꯕ ꯑꯩꯒꯤ ꯃꯣꯕꯥꯏꯜꯗꯗꯤ ꯅꯪꯒꯤ ꯁꯦꯞ ꯑꯩ ꯇꯧꯗ꯭ꯔꯦꯕ ꯂꯥꯛꯑꯦ ꯍꯥꯏꯌꯦ ꯄꯣꯠꯁꯝꯕꯝꯅ ꯄꯣꯠꯁꯝꯕꯝ ꯉꯁꯥꯏꯗꯒꯤ ꯅꯪꯒ ꯄꯨꯁꯄꯥꯒ ꯂꯥꯛꯇꯦꯗ ꯋꯥꯔꯤ ꯁꯥꯟꯅꯩꯔꯥ ꯑꯩ ꯈꯪꯉꯤ ꯁꯥꯟꯅꯔꯝꯗꯣꯏ ꯑꯅꯤ ꯁꯥꯟꯅꯔꯝꯗꯣꯏꯅꯤ ꯅꯣꯏꯅꯤ ꯍꯧꯖꯤꯛ ꯍꯧꯅꯔ ꯂꯥꯛꯏ ꯑꯩꯅ ꯅꯠꯇ꯭ꯔꯥ ꯉꯁꯥꯏꯗꯩ ꯃꯣꯕꯥꯏꯜ ꯑꯣꯠꯂꯤꯅꯦ ꯐꯣꯟ ꯇꯧꯒꯦꯅ ꯅꯥꯎꯕ 22 ꯂꯥꯏꯛ ꯗꯟ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯅꯥꯎꯕ ꯏꯂꯦꯅ ꯋꯥꯔꯤ ꯀꯩꯕ ꯌꯥꯝ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ ꯁꯥꯄꯝ ꯈꯨꯃꯟꯅ ꯆꯦꯅꯨ ꯑꯩꯒꯤ ꯑꯦꯜꯕꯝ ꯑꯃꯠꯇ ꯅꯝꯁꯤꯔꯣ ꯑꯩꯒ ꯑꯦꯜꯕꯝ ꯑꯝꯇ ꯅꯝꯁꯤꯔꯣ ꯇꯜꯂꯤ ꯑꯩ ꯄꯥꯈꯪꯒ ꯑꯦꯜꯕꯝ ꯅꯝꯅꯤꯡꯗꯦ ꯑꯩ ꯑꯦꯜꯕꯝ ꯅꯝꯃꯁꯨ ꯑꯩꯈꯣꯏ ꯗꯥꯒ ꯅꯝꯒꯅꯤ ꯑꯇꯩ ꯀꯅꯥꯝꯒ ꯅꯝꯃꯣꯏ ꯏꯄꯥ ꯁꯗꯥꯅꯟꯗꯅ ꯀꯩꯕ ꯃꯅꯤꯄꯨꯔꯗ ꯁꯠ ꯂꯥꯛꯑꯣ ꯏꯕꯥꯏꯒ ꯏꯆꯦꯒ ꯍꯣꯏ ꯍꯣꯏ ꯂꯥꯛꯀꯅꯤ ꯁꯕꯤꯁꯆꯅꯥꯅ ꯏꯄꯥ ꯏꯅꯝꯃ ꯁꯗꯥꯅꯟꯗ ꯍꯧꯖꯤꯛ ꯀꯩꯕ ꯍꯦꯛꯇ ꯄꯥꯏꯔꯛꯑꯣ ꯒꯣꯀꯨꯜ ꯎꯅꯕ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯄꯥꯏꯔꯛꯄꯒ ꯈꯨꯔꯄ꯭ꯋꯥꯅ ꯌꯥꯒꯗꯕ ꯑꯣꯏꯔꯒꯗꯤ ꯑꯁꯦꯡꯕꯒꯤ ꯇꯥꯃꯣ ꯄꯥꯏꯔꯛꯀꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯃꯔꯝꯗꯤ ꯅꯪꯒꯤ ꯅꯪꯒꯤ ꯀꯩꯕ ꯅꯐꯝꯗ ꯂꯩꯔꯗꯤ ꯆꯟꯕ ꯃꯌꯥꯝ ꯆꯥꯅꯕ ꯃꯌꯥꯝ ꯄꯤꯔꯛ ꯇꯧꯕꯅꯦ ꯍꯧꯖꯤꯛꯇꯤ ꯅꯪꯗꯤ ꯀꯁꯥꯔꯗ ꯂꯩꯔꯦ ꯑꯩꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯦ ꯑꯗꯨꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯥꯔꯖꯦꯅ ꯀꯩꯕ ꯏꯆꯦ ꯀꯥꯅꯣꯟ ꯑꯉꯥꯡꯔꯣ ꯍꯥꯏ ꯄꯨꯁꯄꯥꯅ ꯀꯩ ꯋꯥꯔꯤ ꯁꯥꯟꯅꯗꯦꯗ ꯀꯥꯏꯗꯩꯅꯣ ꯀꯥꯏ ꯀꯗꯔ ꯅꯆꯤꯟ ꯇꯧꯅꯨ ꯊꯤꯅꯨ ꯀꯗꯔ ꯅꯆꯤꯟ ꯇꯧꯅꯨ ꯊꯤꯅꯨ ꯅꯪ ꯂꯥꯛꯄꯒ ꯄꯣꯠꯁꯝ ꯂꯥꯛꯏꯁꯦ ꯎꯗ꯭ꯔꯥ ꯅꯥꯎꯕꯁꯤꯡꯅ ꯀꯩꯕ ꯑꯅꯨ ꯃꯦꯗꯥꯝ ꯑꯩꯈꯣꯏ ꯁꯥꯔꯁꯦ ꯕꯣꯅꯤ ꯃꯥꯂꯤꯀꯣ ꯍꯥꯏ ꯄꯣꯠꯁꯝꯕꯝꯅ ꯃꯥꯟꯕꯅꯦ ꯋꯥ ꯉꯥꯡꯕꯗ ꯃꯥꯟꯕꯅꯦ ꯌꯥꯝꯅ ꯄꯣꯠꯁꯝꯕꯝꯅꯒ ꯑꯩ ꯅꯤꯡꯁꯤꯡꯕ꯭ꯔꯣ ꯆꯦ ꯅꯨꯡꯁꯤꯕꯅ ꯆꯦꯁꯦ ꯅꯤꯡꯁꯤꯡꯗꯗꯤꯅ ꯉꯁꯥꯏꯗꯒꯤ ꯉꯁꯥꯏꯗꯒꯤꯅꯦ ꯄꯣꯠꯁꯝꯕꯝꯒ ꯅꯣꯏꯕꯥꯅꯤ ꯄꯨꯁꯄꯥꯒ ꯉꯥꯏꯕꯗꯀꯣ ꯇꯧꯕꯗ ꯁꯤꯗꯧꯔꯦꯕ ꯑꯩꯈꯣꯏꯁꯦ ꯐꯣꯟ ꯇꯧꯒꯦꯅ ꯐꯣꯟ ꯑꯣꯠꯂꯝꯃꯤꯅꯦ ꯑꯩꯁꯦ ꯆꯐꯝ ꯈꯨꯃꯟꯅ ꯀꯩꯕ ꯆꯦ ꯄꯣꯠꯁꯝꯕꯝ ꯑꯩ ꯂꯥꯛꯑꯦ ꯀꯧꯕꯤꯅꯨꯀꯣ ꯑꯩ ꯂꯩꯀꯣ ꯀꯧꯕꯤꯅꯨ ꯑꯩ ꯂꯩꯀꯣ ꯀꯥꯎꯕꯤꯅꯨꯀꯣ ꯀꯧꯕꯤꯅꯨꯀꯣ ꯄꯣꯠꯁꯝꯕꯝꯅ ꯀꯩꯕ ꯁꯥꯟꯅꯗꯦ ꯆꯦ ꯍꯩꯃ ꯄꯨꯁꯄꯥꯁꯨ ꯌꯥꯝ ꯇꯟꯖꯥ ꯆꯥꯅ ꯑꯩꯒ ꯆꯞ ꯃꯥꯟꯅꯅ ꯂꯥꯛꯑꯝꯃꯦ ꯒꯥꯏ ꯈꯪꯉꯦ ꯍꯧꯔꯅꯨ ꯏꯕꯦꯝꯃ ꯅꯣꯏꯗꯤ ꯈꯪꯉꯦ ꯅꯈꯣꯟ ꯈꯪꯉꯤ ꯆꯔꯨ ꯀꯧꯑꯣ ꯂꯥꯎ ꯑꯗꯒꯤ ꯔꯥꯙꯦ ꯔꯥꯙꯦꯅ ꯀꯩꯕ ꯅꯃ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯑꯉꯥꯡ ꯃꯌꯥꯝ ꯄꯨꯜꯂꯒ ꯆꯦꯟꯕ ꯌꯥꯡꯕ ꯇꯧꯍꯜꯂꯛꯑꯣ ꯇꯧꯍꯜꯂꯒꯣ ꯚꯥꯏ ꯕꯨꯡꯗꯣ ꯑꯣꯀꯦ ꯑꯣꯀꯦ ꯍꯣꯏ ꯍꯣꯏ ꯁꯕꯤꯁꯆꯅꯥꯅ ꯏꯁꯩ ꯅꯥꯎꯁꯝꯒ ꯁꯛꯑꯣ ꯇꯧꯍꯜꯂꯛꯀꯅꯤ ꯍꯥꯏꯁꯦ ꯂꯥꯏꯚ ꯂꯣꯏꯔꯒ ꯁꯛꯑꯗꯣꯏꯅꯃ ꯂꯥꯏꯚ ꯂꯣꯏꯔꯒ ꯁꯛꯑꯒꯦ ꯀꯩ ꯏꯁꯩ ꯁꯛꯂꯛꯑꯣ ꯍꯥꯏꯅꯣ ꯍꯥꯏꯔꯛꯑꯣ ꯅꯪꯅ ꯍꯥꯏꯕ ꯏꯁꯩ ꯄꯨꯁꯄꯥꯅ ꯀꯩꯕ ꯁꯛꯇꯣꯏꯅꯦ ꯉꯁꯤ ꯇꯟ ꯆꯥꯅꯔꯨꯕ ꯇꯥꯟ ꯇꯥꯟ ꯆꯥꯟꯅꯔꯨꯕ ꯑꯣꯏꯔꯝꯅꯤ ꯆꯦ ꯄꯣꯠꯁꯝꯕꯝꯒ ꯋꯥꯔꯤꯒ ꯁꯥꯟꯅꯗꯦ ꯅꯒꯨꯟ ꯈꯪꯉꯤꯗ ꯅꯣꯏ ꯑꯅꯤ ꯇꯧꯅꯨꯀꯣ ꯅꯣꯏꯅꯤ ꯀꯗꯔ ꯆꯐꯝ ꯇꯧꯅꯨ ꯑꯁꯦꯡꯕ ꯈꯨꯃꯟꯅ ꯍꯥꯏꯔꯛꯎ ꯀꯩꯕ ꯆꯦ ꯁꯥꯟꯅꯩꯔ ꯄꯨꯁꯄꯥ ꯁꯥꯟꯅꯗ꯭ꯔꯤꯔꯥ ꯑꯩ ꯍꯥꯏꯅ ꯂꯩꯀꯣ ꯃꯕꯥꯅꯤꯁꯦ ꯊꯑꯣꯏꯅ ꯃꯕꯥꯅꯤꯁꯦ ꯐꯣꯟꯗ ꯄꯥꯎ ꯐꯥꯎꯅꯔꯒ ꯆꯪꯉꯣꯏꯁꯤ ꯀꯩꯗꯧꯒꯦ ꯌꯦꯡꯁꯤ ꯀꯥꯏ ꯄꯨꯁꯄꯥ ꯇꯧꯗꯅ ꯅꯕꯥꯅꯤ ꯁꯥꯟꯅꯕ꯭ꯔꯥ ꯁꯥꯟꯅꯗꯕ꯭ꯔꯥ ꯍꯥꯏꯔꯛꯑꯣ ꯌꯥꯡꯅ ꯑꯗꯩꯗꯤ ꯅꯆꯤꯟ ꯏꯄꯥ ꯊꯤꯅꯗꯤ ꯈꯨꯝꯃꯛꯀꯅꯨ ꯁꯗꯥꯅꯟꯗꯅ ꯀꯩꯕ ꯏꯕꯥꯏꯅ ꯏꯆꯦꯗ ꯄ꯭ꯔꯦꯡ ꯇꯧꯕꯗꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯕꯥꯏꯁꯦ ꯑꯦꯛꯇꯤꯡ ꯌꯥꯝ ꯍꯩꯌꯦ ꯊꯦꯡꯀ꯭ꯌꯨ ꯏꯆꯦ ꯊꯦꯡꯀ꯭ꯌꯨ ꯀꯅꯣꯟꯃꯅ ꯀꯩꯅꯣ ꯑꯥꯔꯖꯦ ꯅꯪ ꯍꯥꯏꯁꯤꯕꯨ ꯀꯩꯅꯣ ꯑꯗꯩꯗꯤ ꯁꯩꯇꯝꯖꯤꯠꯅ ꯀꯩ ꯍꯥꯏꯕ ꯀꯊꯈ꯭ꯔꯕ ꯑꯣ ꯆꯐꯝ ꯈꯨꯃꯟꯅ ꯆꯦ ꯄꯨꯁꯄꯥ ꯍꯥꯏ ꯇꯧꯈ꯭ꯔꯦ ꯅꯥꯎꯕꯁꯤꯡꯅ ꯑꯣꯀꯦ ꯁꯥꯔ ꯃꯦꯗꯥꯝ ꯒꯨꯗ ꯅꯥꯏꯠ ꯑꯩ ꯗ꯭ꯌꯨꯇꯤ ꯍꯧꯔꯦ ꯀꯣꯟꯅ ꯐꯪꯅꯁꯦꯀꯣ ꯖꯩ ꯍꯤꯟ ꯕ꯭ꯔꯣ ꯑꯣꯀꯦ ꯑꯣꯀꯦ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯑꯗꯩꯗꯤ ꯈꯨꯜꯄ꯭ꯋꯥꯅ ꯀꯩꯕ ꯏꯇꯩꯃ ꯆꯍꯤ 32 ꯇꯥꯃꯣꯅ 46 ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯒꯦ ꯇꯧꯔꯦ ꯑꯩꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯑꯩꯈꯣꯏ ꯗꯥꯒꯤꯗꯨꯗꯤ ꯑꯥ ꯌꯧꯈ꯭ꯔꯦ ꯅꯪꯒꯤꯗꯣ ꯅꯥꯟꯊꯈ꯭ꯔꯦ ꯑꯩ ꯆꯍꯤꯗꯣ ꯈꯔ ꯈꯤꯇꯪ ꯕ꯭ꯔꯦꯛ ꯐꯥꯎꯗꯅ ꯁꯥꯄꯝ ꯈꯨꯃꯟꯅ ꯆꯦ ꯄꯨꯁꯄꯥ ꯆꯦ ꯄꯨꯁꯄꯥ ꯆꯦ ꯄꯨꯁꯄꯥ ꯆꯦ ꯄꯨꯁꯄꯥ
ꯆꯦ ꯄꯣꯠꯁꯝꯕꯝ ꯆꯦ ꯄꯣꯠꯁꯝꯕꯝ ꯑꯥꯔꯖꯦ ꯃꯩꯇꯩ ꯕ꯭ꯂꯣꯛꯅ ꯀꯔꯤꯕ ꯏꯆꯦ ꯀꯥꯅꯣꯟ ꯑꯥꯔꯖꯦꯗ ꯀꯣꯏꯁꯟ ꯌꯥꯝ ꯍꯪꯉꯨꯅꯨꯀꯣ ꯊꯣꯏꯕꯤꯁꯅꯥꯅ ꯊꯣꯏꯕꯤꯆꯅꯥ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯕ ꯃꯐꯝꯗ ꯀꯦꯖꯒꯦ ꯀꯦꯖꯒ ꯇꯣꯏꯅ ꯂꯣꯏꯅꯅ ꯁꯛꯂꯛꯑꯣ ꯏꯁꯩꯒ ꯑꯝꯇꯪ ꯋꯥꯔꯤ ꯁꯥꯟꯅꯈꯤꯁꯤ ꯑꯣꯍꯣ ꯈꯨꯃꯟ ꯄꯨꯁꯄꯥꯅ ꯅꯪ ꯍꯣ ꯈꯨꯃꯟ ꯅꯪ ꯀꯧꯕꯗ ꯈꯨꯝꯕꯗ ꯑꯩꯌꯦ ꯁꯤꯔꯦꯅꯦ ꯑꯩ ꯁꯤꯔꯅꯤ ꯑꯩ ꯄꯣꯠꯁꯝꯕꯝꯅ ꯍꯥꯎꯅꯦ ꯈꯨꯃꯟ ꯏꯎꯄꯥ ꯀꯩꯒꯤ ꯀꯥꯎꯗꯣꯏꯅꯣ ꯁꯄꯝ ꯈꯨꯃꯟ ꯑꯩ ꯄꯨꯁꯄꯥꯃꯨꯛ ꯀꯩꯕ ꯀꯧꯕꯗ ꯈꯨꯝꯕꯤꯔꯛꯇꯦꯀꯣ ꯁꯥꯄꯝ ꯀꯨꯝꯍꯟ ꯆꯦ ꯄꯣꯠꯁꯝꯕꯝ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯩꯅꯣ ꯑꯗꯩꯗꯤ ꯏꯆꯦ ꯀꯩꯅꯣꯅ ꯍꯪꯒꯅꯤ ꯑꯥꯔꯖꯦꯅ ꯀꯩꯕ ꯏꯆꯦ ꯏꯕꯥꯏ ꯏꯆꯦ ꯍꯥꯏꯅ ꯏꯆꯦ ꯕꯥꯏ ꯏꯆꯦ ꯍꯥꯏꯅ ꯔꯦꯁꯄꯦꯛ ꯇꯧꯔꯦ ꯋꯥꯔꯤ ꯂꯣꯏꯔꯦ ꯑꯣ ꯑꯗꯩ ꯁꯥꯄꯝ ꯈꯨꯃꯟꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯊꯣꯏꯕꯤꯁꯅꯥꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯀꯩ ꯍꯤꯟꯖꯥꯡꯅꯣ ꯁꯥꯄꯝ ꯈꯨꯃꯟꯅ ꯆꯦ ꯄꯨꯁꯄꯥ ꯀꯩ ꯈꯨꯝꯕ ꯇꯜꯂꯤꯅꯣ ꯄꯣꯠꯁꯝꯕꯝꯅ ꯊꯣꯏꯕꯤꯁꯅꯥ ꯅꯪ ꯉꯥ ꯊꯣꯡꯕ ꯉꯥ ꯊꯣꯡꯕ ꯆꯥꯏꯌꯦ ꯊꯣꯏꯕꯤꯁꯅꯥꯅ ꯑꯣ ꯍꯥꯏ ꯑꯗꯩ ꯈꯨꯔꯄꯨꯋꯥꯅ ꯀꯌꯥ ꯁꯨꯔꯦ ꯇꯥꯃꯣ 78 ꯑꯗꯨꯗꯤ ꯅꯠꯇꯦ 99 ꯀꯌꯥ ꯁꯨꯔꯦ ꯇꯥꯃꯣꯁꯦ ꯏꯆꯦ ꯀꯩꯅꯣꯅ ꯑꯥꯔꯖꯦ ꯅꯪ ꯋꯥ ꯑꯃ ꯇꯧꯏꯀꯣ ꯍꯥꯏ ꯁꯥꯄꯝ ꯀꯨꯃꯥꯔꯅ ꯑꯣꯟ ꯄꯨꯁꯄꯥ ꯉꯁꯥꯏꯗꯩ ꯀꯥꯏ ꯆꯠꯂꯨꯏ ꯍꯥꯏꯌꯨ ꯀꯩ ꯍꯥꯏꯕ ꯃꯥ ꯉꯁꯥꯏ ꯀꯩꯅꯣꯝ ꯆꯥꯟꯅꯔꯨꯏ ꯍꯥꯏꯕ ꯀꯩꯅꯣꯝ ꯍꯥꯏꯔꯤꯅ ꯀꯩ ꯆꯥꯟꯅꯔꯨꯏ ꯍꯥꯏꯗꯤ ꯃꯣꯏ ꯀꯩꯅꯣꯝ ꯆꯥꯔꯨꯏ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯃꯌꯥꯝ ꯄꯨꯜꯂꯨꯔꯤꯔꯥ ꯀꯩꯅꯣ ꯉꯁꯥꯏ ꯃꯥꯅ ꯐꯣꯇꯣ ꯑꯃ ꯊꯥꯡꯒꯠꯂꯛꯄꯅꯦ ꯑꯗꯨ ꯆꯥꯔꯨꯏꯔꯥ ꯀꯩꯅꯣ ꯑꯩ ꯍꯥꯏꯐꯦꯠ ꯎꯔꯝꯃꯦ ꯀꯩ ꯐꯣꯟꯅꯣ ꯒ꯭ꯔꯨꯞꯇ ꯁꯥꯄꯝ ꯀꯨꯃꯥꯔꯅ ꯇꯨꯝꯅꯤꯡꯉꯗꯤ ꯇꯨꯝꯃꯣ ꯆꯦ ꯄꯨꯁꯄꯥ ꯑꯩꯒ ꯀꯣꯏꯊꯔꯨꯕ ꯒꯥꯏꯁ ꯄꯣꯠꯁꯝꯕꯝꯅ ꯀꯩꯕ ꯈꯨꯃꯟ ꯁꯨꯛ ꯉꯟꯅ ꯇꯨꯝꯕ ꯌꯥꯕ꯭ꯔꯥꯅꯦ ꯄꯨꯁꯄꯥꯅ ꯅꯃꯥꯏ ꯀꯤꯟꯊꯤꯜꯂꯛꯀꯦ ꯀꯩꯅꯣ ꯄꯨꯁꯄꯥ ꯅꯃꯥꯏ ꯀꯤꯟꯊꯤꯜꯂꯛꯅꯦ ꯁꯥꯄꯝ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯏꯆꯦ ꯀꯩꯅꯣꯃꯂꯥꯅ ꯁꯥꯄꯝ ꯀꯨꯃꯥꯔꯅ ꯇꯨꯝꯃꯣꯏꯗ ꯈꯨꯔꯄꯨꯋꯥꯅ ꯇꯥꯃꯣ ꯌꯣꯔ ꯅꯦꯝ ꯄ꯭ꯂꯤꯖ ꯁꯠꯇꯖꯤꯠ ꯊꯣꯏꯕꯤꯆꯅꯥꯅ ꯍꯧꯖꯤꯛ ꯂꯥꯛꯄꯗꯨ ꯗꯥꯕꯨꯡꯗꯤ ꯈꯪꯉꯦ ꯏꯅꯝꯃꯗꯤ ꯀꯔꯤꯕ ꯈꯪꯉꯝꯃꯔꯣꯏ ꯏꯄꯪ ꯄꯪꯉꯦ ꯂꯩꯁꯦ ꯃꯁꯤꯒꯤ ꯏꯁꯩ ꯈꯪꯉꯦ ꯍꯥꯏꯕ ꯐꯥꯗꯕꯤꯁꯦ ꯃꯌꯥꯝ ꯃꯃꯥꯡꯗ ꯍꯥꯏꯗꯣꯛꯅꯤꯡꯗꯕꯩꯅꯦ ꯃꯥꯏꯁꯦ ꯑꯗꯩꯗꯤ ꯈꯨꯃꯟꯅ ꯀꯩꯕ ꯆꯦ ꯄꯨꯁꯄꯥ ꯀꯣꯏꯕꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯍꯥꯏ ꯑꯥꯔꯖꯦ ꯃꯩꯇꯩ ꯆꯦ ꯀꯩꯅꯣ ꯋꯥ ꯀꯣꯏꯅ ꯉꯥꯡꯕ ꯅꯤꯄꯥ ꯅꯠꯇꯦꯀꯣ ꯑꯥꯔꯖꯦꯁꯦ ꯄꯣꯠꯁꯝꯕꯝꯅ ꯄꯨꯁꯄꯥ ꯅꯪ ꯃꯪꯗ ꯀꯣꯏꯔꯤꯔꯥ ꯈꯪꯗꯦ ꯈꯨꯃꯟꯁꯦ ꯂꯩꯀꯥꯏ ꯑꯉꯥꯎꯕꯤ ꯂꯩꯕ꯭ꯔꯣ ꯀꯅꯥꯅ ꯍꯥꯏꯔꯤꯅꯣ ꯄꯨꯁꯄꯥ ꯂꯩꯀꯥꯏ ꯑꯉꯥꯎꯕꯤ ꯂꯩꯕ꯭ꯔꯣ ꯊꯣꯏꯕꯤꯆꯅꯥꯅ ꯍꯥꯏꯗꯣꯛꯎ ꯏꯁꯩ ꯁꯛꯎ ꯈꯨꯕꯤ ꯅꯥꯔꯦ ꯅꯣꯏꯅꯤ ꯅꯨꯡꯁꯤꯕ ꯅꯪꯕꯨ ꯄꯥꯝꯃꯨꯕ ꯅꯪꯕꯨ ꯑꯩꯇꯒꯤ ꯑꯣꯏꯅꯤꯡꯂꯨꯏ ꯑꯗꯩꯗꯤ ꯈꯜꯂꯒꯦ ꯑꯩꯅ ꯁꯨꯝ ꯅꯪꯁꯦ ꯑꯩꯅ ꯄꯨꯁꯄꯥꯒ ꯀꯣꯐꯤ ꯊꯛꯂꯨꯕ ꯅꯣꯡꯃ ꯈꯨꯃꯟꯁꯦ ꯅꯨꯡꯁꯤꯕꯁꯦ ꯈꯨꯃꯟꯁꯦ ꯀꯔꯤ ꯍꯥꯏꯒꯦꯅꯦ ꯑꯩꯈꯣꯏꯒꯤ ꯃꯣꯟꯗ꯭ꯔꯪꯗ ꯑꯃ ꯃꯅꯤꯄꯨꯔ ꯌꯧ ꯂꯩꯔꯝꯃꯦ ꯄꯨꯁꯄꯥꯒ ꯀꯣꯐꯤ ꯊꯛꯎꯏꯌꯦ ꯈꯨꯃꯟꯅ ꯀꯩꯕ ꯆꯦ ꯄꯨꯁꯄꯥꯁꯦ ꯀꯣꯐꯤ ꯊꯛꯂꯨꯕ ꯄꯨꯁꯄꯥꯅ ꯀꯩꯕ ꯆꯦ ꯄꯣꯠꯁꯝꯕꯝ ꯑꯗꯨꯃꯥꯏ ꯍꯥꯏꯔꯛꯀꯅꯨ ꯉꯁꯤ ꯃꯤ ꯁꯤꯕ ꯌꯥꯎꯔꯤꯀꯣ ꯑꯩ ꯈꯨꯠꯇ ꯀꯩꯅꯣ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯍꯧꯗ꯭ꯔꯦ ꯈꯨꯃꯟꯅ ꯃꯥꯒ ꯀꯣꯏꯕꯗ ꯅꯨꯡꯉꯥꯏꯕ꯭ꯔꯣꯅ ꯏꯔꯛꯏꯕ ꯅꯣꯏꯒꯤ ꯀꯤꯟ ꯆꯥꯅꯤꯀꯣ ꯍꯥꯏ ꯎꯝ ꯀꯣꯐꯤ ꯊꯛꯄꯗꯣ ꯍꯥꯎꯕ꯭ꯔꯣ ꯍꯥꯏ ꯄꯣꯠꯁꯝꯕꯝ ꯍꯧꯔꯛꯀꯅꯨ ꯃꯤ ꯁꯤꯅꯕ ꯌꯥꯎꯅꯤ ꯃꯥꯏ ꯈꯨꯠꯇ ꯍꯥꯏ ꯀꯥꯏꯅꯣ ꯃꯤꯁꯤ ꯑꯗꯩꯗꯤ ꯆꯄꯝꯅ ꯆꯦ ꯏꯁꯩ ꯁꯛꯂꯛꯀꯅꯨ ꯍꯥꯏ ꯏꯆꯦ ꯀꯂꯝꯕꯅ
RJ marol sengo ai dei kulpana tamo itay magi laibakti napido kaino bindi ne bindi tinbane style puspana tawbane khuman naya higekanu ai paksadro khulpuwa ingonda se angang bindi manam sanba kaba khuman naya higekanu ai ki haisi khuman se anu dugi sei do sakpirakanu ai nandi kujabiari se sakna lai jumbi ko laga leiramni de lambi sidai dai tawudo posamna khuman puspagi khutta sidare nang asi soidre farak tadrobne ma posamam kai nang charake khuman naga bache puspa coffee thakpado hautro hayeng muk thaklusiko ai ai tumninge michigam dokala यारा तेरी यारी को चिंखै ngan bising hai मैंने तो hello खुदा माना puspana kopi duna namai keba tathu ucho दुनिया pusama naga nga thong bachai dabung ke sauram ni da kuman na keba che posambam che puspaga kopi thakmina badu aina paisa piri ni ga oima गप्ती गप्ती o puspa nang hale adai kuman na keba che no noi group same ko moi mera pa bi group ni nupa ga sang ya pante thibisna kai jang chage ibungo nupa ga sang ya pante moi group to de machan laisram na dang asi di yam harau idai harau banate da sum matau malalle arje ne ibai kari jang chage ngasi irole arje machan laisram arje ibai kari jang chage arje na mukbang tawdrabanda adak video khara sin notification lagti se kai gino khangde ai gi channel se ko ai keno video upload to mandana mi gi notification se joroktraba khangde ba nupa nupi coffee thakpa matamda nupi na bill pihanba hauna de duda nupa aina pikrabane boler waiti ne isai saklako ngaure nangbu urubada haibado arje na kareba taude ibai puspana kaba nasak phau ujadri kofi ga ina chalwada nang ngasi kay barak turelda paithagera nang iche kanan mana anubung iche salage bye bye okay bye se kanon bye bye good night lei thani na kay ba anu chak charbo ai la e thani la e welcome welcome o trebisana Tombi pasambam anale. na Tombi sapam saksarabo kuman na kanyang se puspa sarake turelda nungairibo kamay potha tawrige doira machal na se group to aiju zaujage na yade sungja yaroy machal lai sira mai min machalai ra oh khuman na tera ai khule machal lai sram se ai group to zaujage dana hoi hoi ma number di le na ne upai lite kamai contact torokani iche ibai wa matang hangjage hango hangbiyo hango ya ni hero sapam na se posambam se puspa ke bana thamoi se chamine kulpana itay ma tamo good night good night se kulpuwa noi gi group to kai ba kaibo oiroi kaiba oiroi ma oijarage taksariba kumaina taksariba koi group to kare ma ba yaw mameng khumjadramina do machalai sram Machalai Sram. keno phone number laina di hapsan ba yani ko posamam se nu yam kai ba yam ngan na hakam challe ko asengba ngasi puspana kai ba itay ai khuman ga coffee thakmina baga ngamjaroi ko ai ma ki ko
ꯊꯛꯃꯤꯟꯅꯧꯗꯅ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯀꯩꯅꯣꯅꯦ ꯑꯩ ꯁꯤꯔꯦꯗ ꯇꯧꯏꯁꯦ ꯗꯩꯗꯤ ꯇꯣꯏꯕꯤꯁꯅꯥꯅ ꯀꯩꯕ ꯏꯅꯝꯃꯥꯏ ꯃꯆꯜꯂꯁ ꯏꯆꯦ ꯐꯦꯁꯕꯨꯛ ꯄꯥꯏꯗ꯭ꯔꯣ ꯄꯥꯏꯔꯗꯤ ꯑꯦꯀꯥꯎꯟ ꯄꯤꯔꯛꯑꯣ ꯑꯩ ꯀꯩꯅꯣꯗ ꯑꯅꯨꯄ꯭ꯔꯗꯥ ꯁꯤꯡꯍꯥꯏ ꯀꯩꯅꯣꯗ ꯂꯩꯕꯅꯦ ꯀꯩꯅꯣꯗ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯆꯪꯍꯜꯂꯣ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯅꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯐꯣꯂꯣ ꯇꯧꯔꯛꯑꯣ ꯃꯆꯟ ꯅꯪ ꯑꯅꯨꯄ꯭ꯔꯗꯥ ꯁꯤꯡꯍꯥꯏ ꯂꯩꯇ꯭ꯔꯥ ꯈꯪꯗꯦ ꯅꯪꯅ ꯇꯧꯔꯒ ꯑꯩꯅ ꯈꯪꯕ꯭ꯔꯥ ꯄꯥꯎ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯑꯣꯏꯅ ꯆꯪꯉꯛꯑꯣꯕꯀꯣ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯆꯪꯉꯛꯑꯗꯤ ꯐꯣꯂꯣ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯗꯨꯝ ꯅꯝꯕꯔꯗꯨꯁꯨ ꯂꯧꯅꯁꯦꯕ ꯃꯆꯟꯅ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯩ ꯈꯨꯃꯟꯅ ꯍꯥꯏꯕ ꯆꯦ ꯄꯨꯁꯄꯥ ꯀꯥꯏꯒꯤꯅꯣ ꯑꯩꯁꯨ ꯄꯥꯈꯪꯅꯤ ꯀꯩꯅꯣ ꯆꯦ ꯄꯨꯁꯄꯥ ꯀꯩꯒꯤꯅꯣ ꯑꯩꯁꯨ ꯄꯥꯈꯪꯅꯤ ꯀꯩꯅꯣ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯍꯥꯏꯕ ꯅꯣꯏ ꯒ꯭ꯔꯨꯞꯇꯣ ꯀꯥꯏꯕ ꯑꯣꯏꯖꯔꯣ ꯍꯥꯏ ꯅꯪ ꯁꯤꯅꯤ ꯑꯉꯥꯡ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯀꯩꯒꯤꯅꯣ ꯐꯅ ꯐꯠꯇ꯭ꯔꯁꯨ ꯅꯆꯦ ꯌꯥꯎꯔꯤꯕ ꯒ꯭ꯔꯨꯞꯅꯤ ꯈꯪꯉꯦꯗꯅ ꯑꯅꯨꯄ꯭ꯔꯗꯥ ꯁꯤꯡꯍꯥꯏꯅ ꯂꯩꯕꯅꯦ ꯃꯆꯟ ꯑꯩꯒꯤꯅꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯅꯦ ꯃꯁꯝ ꯊꯥꯗꯣꯛꯄ ꯑꯅꯤ ꯂꯩꯕꯅꯦꯕ ꯑꯦꯀꯥꯎꯟ ꯀꯣ ꯑꯗꯣ ꯃꯁꯝ ꯊꯥꯗꯣꯛꯄ ꯗꯤꯄꯤꯗꯣ ꯑꯗꯨꯏꯗꯣ ꯑ 5,000 ꯐꯣꯂꯣꯋꯔꯁ ꯍꯦꯟꯕꯗꯣ ꯑꯗꯨꯗ ꯆꯪꯕꯤꯔꯣ ꯑꯅꯤꯁꯨꯕꯅꯤ ꯑꯦꯀꯥꯎꯟ ꯀꯣ ꯑꯃꯅꯅꯦ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯏꯅꯐꯤ ꯏꯜꯂꯒ ꯂꯩꯕ 500 ꯍꯥꯏꯌꯦ 5K ꯂꯥꯜꯂꯕꯅꯦꯕꯀꯣ ꯑꯗꯨꯒ ꯑꯣꯏꯅ ꯐꯣꯂꯣ ꯇꯧꯕꯤꯔꯛꯑꯣꯀꯣ ꯄꯁꯕꯅꯁꯦ ꯑꯩꯅ ꯀꯧꯕ ꯈꯨꯝꯕꯤꯗꯦꯅꯦ ꯄꯨꯁꯄꯥꯅ ꯌꯥꯖꯔꯦ ꯈꯨꯃꯟ ꯀꯩꯕ ꯊꯛꯆꯔꯔꯣꯏ ꯑꯩ ꯀꯣꯐꯤ ꯊꯛꯇꯦ ꯁꯥꯐꯝꯅ ꯆꯦ ꯄꯨꯁꯄꯥ ꯑꯩꯁꯦ ꯄꯥꯈ꯭ꯔꯕ ꯑꯥꯔꯖꯦꯅ ꯀꯩꯕ ꯀꯔꯤ ꯒ꯭ꯔꯨꯞꯅꯣ ꯏꯆꯦ ꯃꯣꯏ ꯃꯩꯔꯥ ꯄꯥꯏꯕꯤ ꯒ꯭ꯔꯨꯞꯅꯤ ꯃꯣꯏ ꯃꯩꯔꯥ ꯅꯨꯄꯤ ꯄꯥꯏꯕꯤ ꯀꯥꯡꯕꯨꯅꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯅꯦ ꯑꯗꯨꯝ ꯅꯨꯄꯤ 4-5 ꯑꯗꯨꯝ ꯄꯨꯜꯂꯒ ꯒ꯭ꯔꯨꯞ ꯑꯃ ꯁꯦꯝꯕꯅꯤꯗ ꯑꯥꯔꯖꯦ ꯃꯣꯏ ꯒ꯭ꯔꯨꯞꯀꯤ ꯃꯃꯤꯡ ꯀꯩ ꯈꯪꯕ꯭ꯔꯥ ꯅꯨꯄꯥ ꯌꯥꯎꯕ ꯖꯥꯗꯤ ꯒ꯭ꯔꯨꯞ ꯍꯥꯏ ꯅꯨꯄꯥ ꯌꯥꯎꯕ ꯌꯥꯗꯕ ꯒ꯭ꯔꯨꯞ ꯍꯥꯏꯕ ꯑꯩꯈꯣꯏ ꯒ꯭ꯔꯨꯞꯇꯨ ꯃꯃꯤꯡ ꯑꯗꯩꯗꯤ ꯁꯥꯄꯝ ꯈꯨꯃꯟꯅ ꯆꯦ ꯄꯨꯁꯄꯥ ꯆꯤꯛꯀꯟ ꯕꯤꯔꯌꯥꯅꯤ ꯄꯤꯖꯒꯦ ꯍꯌꯦꯡ ꯃꯨꯛ ꯀꯣꯏꯔꯨꯁꯤ ꯀꯥꯏ ꯁꯨꯅ ꯀꯤꯁ ꯀꯥꯏ ꯄꯨꯁꯄꯥꯅ ꯑꯩꯁꯦ ꯉꯥ ꯆꯠꯃꯤꯟꯅꯕꯗ ꯂꯦꯝꯗꯣꯏꯕ ꯑꯩ ꯂꯥꯏ ꯅꯤꯡꯉꯨꯔꯒꯦ ꯑꯩꯁꯦ ꯅꯪꯒ ꯆꯠꯃꯤꯟꯅꯕꯗ ꯂꯦꯝꯗꯣꯏꯕ ꯑꯩ ꯂꯥꯏ ꯅꯤꯡꯉꯨꯔꯒꯦ ꯍꯥꯏꯔꯣ ꯁꯨꯕꯤꯁꯅꯥꯅ ꯀꯩꯕ ꯆꯦ ꯄꯣꯠꯁꯝꯕꯝ ꯑꯩ ꯀꯣꯜ ꯂꯥꯛꯄꯩ ꯊꯣꯛꯎꯔꯦ ꯀꯩ ꯍꯥꯏꯒꯦ ꯃꯆꯜ ꯂꯥꯏꯁ꯭ꯔꯝꯅ ꯍꯣꯏ ꯍꯧꯖꯤꯛ ꯇꯧꯔꯒꯦ ꯏꯆꯦ ꯑꯣꯀꯦ ꯃꯆꯟ नरेश मीना भाई मैं बराबर राजस्थान से हूँ नरेश मीना और आप कहाँ से हो हम लोग असम से है भाई दे अर्जुन ने के थैंक यू ओ इससे नरेश मेरे एलबी पे आने के लिए थैंक यू सपम को सो मैंने मच दार्जे मोय मरीना ग्रुप सेमी बाय ओके तो बिसना ना आई चक दे से पसंबम दैदी अंशुली अरियाना कहाँ से हो हम लोग असम से है थानी ने के ꯆꯥꯛꯇꯤ ꯆꯥꯔꯦ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕ ꯍꯥꯎꯅꯤꯌꯦ ꯁꯣꯏꯕꯨꯝ ꯏꯔꯣꯝꯕ ꯅꯨꯡꯉꯥꯏꯐꯝꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯒꯤ ꯐꯣꯟ ꯑꯅꯧꯕ ꯑꯦꯜꯕꯤꯗ ꯆꯪꯕ ꯌꯥꯗ꯭ꯔꯦ ꯍꯣꯁꯄꯤꯇꯥꯜꯗꯁꯨ ꯄꯨꯔꯦ ꯉꯁꯤ ꯇ꯭ꯔꯥꯏ ꯇꯧꯕꯅꯤ ꯉꯁꯤꯗꯒꯤ ꯌꯥꯗ꯭ꯔꯦ ꯏꯆꯥ ꯅꯨꯨꯄꯤꯒꯤ ꯐꯣꯟ ꯄꯥꯏꯕꯗ ꯑꯩ ꯅꯤꯡꯊꯨꯡꯗ꯭ꯔꯦ ꯑꯣꯀꯦ ꯑꯥꯔꯖꯦꯅ ꯑꯣꯀꯦ ꯑꯣ ꯄ꯭ꯔꯤꯟꯁ ꯍꯥꯏ ꯈꯨꯃꯟꯅ ꯑꯩꯒ ꯆꯠꯂꯗꯤꯀꯣ ꯃꯌꯥꯝ ꯀꯜꯂꯛꯆꯗꯣꯏꯅꯤ ꯄꯣꯠꯁꯝꯕꯝꯅ ꯁꯨꯝ ꯅꯨꯡꯉꯥꯏꯗꯅ ꯀꯧꯕꯅꯤꯗ ꯏꯅꯥꯎ ꯊꯣꯏꯕꯤꯁꯅꯥ ꯎꯗꯕꯗꯨꯗ ꯗ꯭ꯔꯣꯟ ꯍꯥꯏ ꯄꯨꯁꯄꯥꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯑꯩꯅ ꯀꯔꯤ ꯍꯥꯏ ꯈꯨꯃꯟꯅ ꯀꯣꯏꯈꯤꯗꯣꯔꯦ ꯑꯩꯌꯦ ꯆꯦ ꯄꯣꯠꯁꯝꯕꯝ ꯑꯩꯅ ꯀꯔꯤ ꯍꯥꯏ ꯑꯩꯅ ꯀꯔꯤ ꯍꯥꯏ ꯈꯨꯃꯟꯅ ꯑꯩꯅ ꯀꯣꯏꯈꯤꯗꯣꯔꯦ ꯑꯩꯌꯦ ꯈꯨꯃꯟꯅ ꯗꯥꯔꯖꯦ ꯃꯣꯏ ꯒ꯭ꯔꯨꯞꯇꯣ ꯁꯛ ꯊꯤꯕ ꯉꯛꯇꯅꯤ ꯍꯥꯏꯌꯦ ꯑꯣꯀꯦ ꯑꯗꯨꯅꯅꯦ ꯅꯪ ꯅꯁꯛ ꯐꯖꯕꯅꯤꯅꯅꯦ ꯅꯪ ꯌꯥꯎꯍꯜꯂꯣꯏ ꯍꯥꯏꯅ ꯍꯥꯏꯗꯨꯗꯨꯒꯤꯅꯦꯕ ꯁꯛ ꯊꯤꯕꯤ ꯉꯥꯛꯇꯅꯤꯅ ꯈꯨꯃꯟ ꯑꯩꯈꯣꯏꯁꯦ ꯗꯨꯔꯒꯥ ꯄꯨꯖꯥꯗꯒꯤ ꯃꯣꯏ ꯕꯥꯔꯕꯤ ꯗꯨꯔꯒꯥꯒꯤ ꯔꯣꯁꯅ ꯃꯈꯥꯗ ꯂꯩꯕ ꯍꯥꯏ ꯍꯦꯜꯂꯣ ꯒ꯭ꯔꯨꯞꯇꯣ ꯃꯣꯏꯒꯤ ꯒ꯭ꯔꯨꯞ ꯁꯦꯝꯃꯦ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯕꯅꯤ ꯑꯣ ꯆꯦ ꯑꯩ ꯎꯍꯧꯗ꯭ꯔꯦ ꯁꯣꯔꯤ ꯍꯥꯏꯌꯦ ꯑꯗꯨꯗꯒꯤꯗꯤ ꯄꯦꯝ ꯋꯥꯍꯤꯗꯨꯅ ꯋꯥꯏꯅꯨꯔꯗ ꯅꯦꯅꯦ ꯍꯌꯦꯡꯗꯤ ꯑꯜꯕꯤ
ꯅꯨꯡꯇꯤꯒꯤ ꯊꯥꯕꯤꯔꯛꯑꯣ ꯃꯇꯝ ꯈꯔ ꯂꯦꯞꯄꯗꯣ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯨꯡꯉꯥꯏꯇꯦ ꯚꯥꯏꯗꯨ ꯑꯩ ꯏꯆꯥ ꯅꯨꯄꯤ ꯑꯦꯛꯖꯥꯝ ꯂꯣꯏꯒꯤꯁꯅꯨ hello ꯑꯗꯨꯒ ꯊꯥꯔꯛꯀꯦꯀꯣ Ireland hello ꯅꯨꯡꯇꯤꯒꯤ hello then hi brother hello brother ꯍꯥꯏ sapam kumanna che puspa kuiraroi puspa sum kaujarage kai mai ꯃꯥ pema ꯆꯦꯗꯒꯤ ꯄꯨꯁꯄꯥꯒ puspa ꯇꯥꯈ꯭ꯔꯦꯅꯦ kaujarage ai ne ꯂꯤꯟꯊꯣꯏ ꯕꯤ ꯇꯤ ꯑꯦꯁꯅ ꯂꯞꯀꯤ ꯀꯩꯅꯣ ꯉꯥꯛꯇ ꯄꯤꯁꯜꯂꯛꯑꯦ Pravir Bosna hello ꯍꯥꯏ pasambamna kamai tauni Dudi Puspa Derovendra Singhana kari injang ꯆꯦ sarage ꯇꯥꯃꯣ tamu ngasi irole arjemaite blong prince kari injang sage confused baby octopus na kure matan sare se che ꯀꯔꯤ ha ꯃꯊꯦꯜ ꯆꯥꯔꯦ ꯆꯥꯔꯒꯦ ꯆꯦ ꯆꯦꯆꯦ ꯍꯦ papa kai papa iromba ꯉꯁꯤ ꯏꯔꯣꯝꯕ chae ꯆꯥꯔꯦ Daidi Nilkanta hijamna hai ꯍꯦꯜꯂꯣ Daidi ꯅꯤꯜꯀꯥꯟꯇꯥ khub puspana karaiba khuman nang lepo natrari nang nakok hanglani nang aina puspa nasak to yamna phajai ko oima ꯈꯨꯃꯟꯅ ꯅꯁꯛꯇ ꯂꯩꯁꯨ ꯂꯩꯇꯦ ꯅꯁꯛꯇ ꯂꯩꯁꯨ ꯂꯩꯇꯅ karam ꯅ hangduino ꯍꯪꯗꯣꯏꯕ nanakta ꯑꯣ leisu ꯅꯅꯥꯛꯇ leitana Dina singna Assam dasu Manipuri wa ngangna ꯉꯥꯡꯅꯕ꯭ꯔꯣ bro brother ꯕ꯭ꯔꯗꯔ ngangne ꯃꯥ ye ꯉꯥꯡꯅꯩꯌꯦ Puspana ka se pasabam se anu ai yam noni ka daure ꯅꯣꯛꯑꯣ ꯅꯣꯛꯑꯣ ꯅꯣꯛꯊꯣꯛꯀꯗꯕꯅꯦ ꯁꯤꯗꯤ ꯏꯕꯦꯝꯃ ꯈꯨꯃꯟꯅ ꯗꯥꯔꯁꯦ ꯑꯩꯗꯤ ꯍꯋꯥꯏꯗꯒꯤ Hey ꯅꯤꯜꯀꯥꯟꯇꯅ Puspa ꯆꯦ 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 ꯍꯥꯏ Puspa ngasi kuman je ꯅꯤꯡꯊꯥꯅꯤꯅ guli he na jasalak bra daure ꯀꯩ ꯍꯥꯏꯕ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯔꯕꯣ ꯑꯅꯨ ꯑꯔꯨꯝ ꯂꯥꯏꯍꯧ ꯐꯔꯕꯣ ꯍꯥꯏ ꯊꯥꯅꯤ ꯇꯣꯝꯕꯤ ꯈꯔꯗꯤ ꯐꯔꯦ ꯈꯔꯗꯤ ꯅꯨꯡꯉꯥꯏ ꯑꯗꯨꯏꯁꯨꯅꯦ PM ꯑꯩꯈꯣꯏꯒꯤ oidna ꯅꯥꯇꯣꯟ ꯐꯨꯜꯂꯤ ꯅꯥꯇꯣꯟ ꯈꯛꯇ ꯐꯨꯜꯂꯤ ꯅꯨꯡꯉꯥꯏꯇꯦ Sharma Khangbro YouTuber do Assam gi do khange ꯈꯪꯉꯦ khange ꯈꯪꯉꯦ Ndai pasabam na hey no kanu ko ibema Puspa nang soidre ꯁꯣꯏꯗ꯭ꯔꯦꯀꯣ nang ngasi ꯉꯁꯤ Puspa ma guli ani jasale aine ꯍꯥꯞꯄꯝꯗ꯭ꯔꯣ guli ngadang chagadabado Aidai kumannaga Puspa la ine che Puspa ka tokrene Puspa ningthibi nangi maithongdi kaiba ahingda thokpa thajana ikaijbi maithongni oima flying kiss ka tawrene Puspa na ga bache posambam ai pam kaiba ai pambra pamdabra Dei to bisana inama hakam chan hore yam nganna hai Dei ꯇꯨꯝꯅꯤꯡꯉꯩꯁꯦ PM ꯀꯩꯒꯤꯅꯣ waidu ꯈꯪꯗꯦ na ka Zubin Ghak Khangbro kaka khange Dei Ravindra Singhana maningda kainom leire yengo leire akoi kaka phutnida akoi sangalli me ko thani ne keba tumningabo nungsibi hakam toire ko hai ꯇꯣꯝꯕꯤ ꯇꯨꯝꯅꯤꯡꯉꯦꯅꯦ pasambam na keba ꯃꯤꯠꯁꯦ ꯏꯁꯥ ꯁꯥꯏꯌꯦ pami puspa nang aiga koinarasi dudi hai Susmita puri chambam na keba jengningdre ga osale ꯌꯦꯡꯅꯤꯡꯗꯗꯤ ꯀꯩꯒꯤ ꯆꯪꯉꯛꯏꯅꯣ ꯁꯨꯁꯃꯤꯇꯥ jengningdre osale ꯌꯦꯡꯅꯤꯡꯗꯕ Susmita ꯃꯤꯒꯤ ꯅꯨꯄꯤꯗ ꯀꯩ ꯆꯪꯉꯛꯏꯅꯣ kanano ꯍꯥꯏꯕ met kri ꯃꯦꯠꯂꯨꯈꯤꯅꯨ ꯅꯥꯈꯣꯅꯦ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯈꯤꯒꯦ ꯇꯧꯕ ꯃꯦꯠꯊꯣꯛꯈ꯭ꯔꯕꯣ ꯁꯨꯁꯃꯤꯇꯥ ꯅꯨꯡꯉꯥꯏꯕꯤꯗꯦꯗ ꯃꯦꯠꯈ꯭ꯔꯦ nang ꯑꯩꯈꯣꯏ akoida kar ꯊꯣꯏꯕꯤꯁꯅꯥ ꯏꯆꯟꯅ ꯃꯦꯠꯄꯤꯈ꯭ꯔꯦ ꯅꯪꯅ akoida karan tarak pamidin thura jani met na bayam lai jani koi be ma ꯅꯠꯇꯦ ꯍꯥꯏꯕ ꯌꯦꯡꯅꯤꯡꯗ꯭ꯔꯒ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯖꯦꯡꯕꯤꯗꯣ ꯑꯗꯨꯅꯦ ꯈꯜꯂꯤꯁꯦ kuman na keba puspa chinglo ningthibi nangi maithong ubada tamba oiba ayakse ngaujere gai thoibisana ainane Susmita da ngak wari sage taw nang met pura hangrabo fajana gyan tangge tawni da mas ozare kai taw changine maje hida ngawar changak mal dane ꯅꯨꯄꯤꯅ ꯍꯤꯗꯥꯛ ꯀꯃꯥꯏꯅ ꯉꯥꯎꯔꯛꯇꯣꯏꯅꯣ nupi nen ngawbni Manipur toido da imeli mo khambro toido ꯀꯃꯥꯏꯅ ꯆꯦ imeli mo to khambro ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯥꯛꯀꯤ ꯃꯔꯤ ꯃꯇꯥꯅꯤ ꯇꯧꯕꯗꯣ ꯔꯕꯤꯆꯅꯥꯅ ꯋꯥ ꯉꯥꯡ ꯂꯨꯗꯕ ꯅꯪꯅ ꯅꯪ
ꯈꯨꯕꯤ ꯅꯥꯔꯛꯇꯣꯔꯦ ꯆꯦ ꯄꯨꯁꯄꯥꯅ ꯈꯨꯃꯟꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧ ꯅꯠꯇ꯭ꯔꯗꯤ ꯃꯁꯤ ꯁꯣꯅꯣ ꯆꯨꯕ ꯍꯧꯔꯛꯑꯦ ꯁꯥꯄꯝ ꯈꯨꯃꯟ ꯄꯨꯁꯄꯥ ꯅꯪ ꯂꯩꯇꯕꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯎꯏꯃꯥ ꯃꯪꯒꯦ ꯆꯥꯎꯁꯦ ꯈꯔ ꯇꯨꯝꯅꯤꯡꯕ ꯆꯥꯎꯁꯤ ꯈꯜꯂꯛꯑꯦꯅꯦ ꯃꯤꯠꯀꯗꯤ ꯃꯪ 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 ꯁꯥꯒꯠꯂꯤꯁꯦ ꯀꯩꯒꯤꯅꯣ ꯄꯣꯠꯁꯝꯕꯝ ꯅꯉꯆꯦ ꯑꯅꯨ ꯄꯨꯁꯄꯥꯒ ꯑꯩꯒ ꯀꯣꯏꯅꯕ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯔꯦ ꯍꯩꯖꯤꯡꯄꯣꯠ ꯗꯦꯠ 26ꯇꯅꯤ ꯑꯁꯦꯡꯕꯩꯔꯣ ꯑꯩꯁꯨ ꯍꯧꯖꯍꯧꯒꯦ ꯑꯅꯤꯇꯥꯅ ꯑꯅꯨ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯒꯦ ꯑꯅꯤꯇꯥ ꯋꯦꯜꯀꯝ ꯑꯅꯤꯇꯥ ꯑꯅꯤꯇꯥ ꯅꯪ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡꯗꯣ ꯅꯪꯅ ꯄ꯭ꯔꯦꯁꯔ ꯍꯥꯏ ꯑꯣꯏ ꯍꯥꯏꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯗꯣ ꯌꯥꯔꯒꯗꯤ ꯈꯔꯅꯤ ꯂꯦꯞꯅꯖꯦ ꯌꯦꯡꯉꯣ ꯅꯠꯇ꯭ꯔꯥ ꯃꯨꯛꯕꯥꯡ ꯇꯧꯔꯒ ꯄꯨꯁꯄꯥꯅ ꯑꯃꯨꯛ ꯍꯦꯟꯕꯅꯦꯕ ꯈꯔꯅꯤ ꯂꯦꯞꯄꯒ ꯀꯩꯅꯣ ꯇꯧꯔꯣ ꯀꯔꯤꯅꯣꯍꯦ ꯑꯩ ꯑꯩ ꯏ ꯀꯥꯔꯛꯇꯣꯔꯦ ꯀꯥꯔꯛꯇꯧꯔꯦ ꯊꯣꯏꯕꯤꯁꯅꯥ ꯑꯗꯨꯅ ꯏꯅꯝꯃ ꯏꯅꯝꯃ ꯇꯨꯝꯅꯤꯡꯈꯤꯅꯨꯀꯣ ꯌꯥꯔꯣꯏ ꯍꯥꯏꯌꯦ ꯈꯨꯃꯟꯅ ꯆꯦꯇꯣꯟ ꯏꯆꯦꯇꯣꯟ ꯕꯦꯇ꯭ꯔꯤ ꯀꯌꯥꯝ ꯌꯥꯎꯒꯦ ꯊꯥꯅꯤꯅ ꯑꯩꯗꯤ ꯀꯁꯥꯔ ꯗꯒꯤꯅꯤꯀꯣ ꯕ꯭ꯔꯣ ꯀꯁꯥꯔꯗꯒꯤ ꯀꯣꯕ꯭ꯔꯣ ꯍꯥꯏꯌꯦ ꯊꯥꯅꯤ ꯇꯣꯝꯕꯤ ꯅꯪ ꯅꯠꯇꯦꯅꯦ ꯃꯥ ꯅꯣꯏ ꯏꯖꯧꯗ꯭ꯔꯥ ꯈꯨꯃꯟꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯅꯪꯅ ꯅꯠꯇꯦ ꯑꯩꯒꯤꯅꯤ ꯆꯦ ꯄꯣꯠꯁꯝꯕꯝ ꯅꯪꯒ ꯅꯠꯇꯦ ꯑꯩꯒꯅꯤ ꯃꯥꯏ ꯑꯅꯤꯇꯥꯅ ꯑꯗꯨꯅꯤ ꯃꯨꯛꯕꯥꯡ ꯂꯦꯞꯄꯤꯅꯤ ꯈꯔꯅꯤ ꯂꯦꯞꯄꯣ ꯑꯗꯨꯒꯅꯦ ꯅꯣꯔꯃꯦꯜ ꯂꯥꯛꯑꯀꯥꯟꯗ ꯑꯃꯨꯛ ꯇꯧꯔꯁꯨ ꯇꯧꯋꯣꯕ ꯌꯥꯝ ꯇꯧꯁꯜꯂꯨꯅꯨ ꯍꯧꯖꯤꯛ ꯄꯨꯁꯄꯥ ꯅꯣꯏ ꯃꯅꯤꯡꯗꯤ ꯅꯣꯏ ꯖꯥꯡꯀꯣꯛꯀ ꯂꯩꯕ꯭ꯔꯥ ꯃꯥꯏꯕ ꯐꯖꯕ ꯑꯃ ꯇꯥꯟꯅꯔꯒ ꯀꯣ ꯈꯔ ꯇꯧꯊꯣꯛꯇꯗꯤ ꯌꯥꯔꯔꯣꯏꯍꯦ ꯔꯣꯃꯦꯟꯗ꯭ꯔ ꯁꯤꯡꯅ ꯑꯩꯁꯨ ꯀꯅꯥꯅꯣꯝ ꯀꯣꯏꯒꯦ ꯑꯩꯁꯨ ꯀꯅꯥꯅꯣꯝ ꯀꯣꯏꯒꯦ ꯔꯣꯃꯦꯟꯗ꯭ꯔꯣ ꯑꯄꯥꯝ ꯑꯄꯥꯝ ꯀꯣꯏꯌꯨ ꯌꯥꯅꯤ ꯑꯦꯜꯕꯤꯗ ꯀꯣꯏꯕ ꯅꯨꯡꯉꯥꯏꯕꯅꯤ ꯑꯅꯤꯇꯥꯅ ꯑꯗꯩꯗꯤ ꯈꯨꯃꯟꯅ ꯏꯆꯦꯇꯣꯟ ꯕꯦꯇ꯭ꯔꯤ ꯀꯌꯥꯝ ꯌꯥꯎꯒꯦ ꯑꯅꯤꯇꯥꯅ ꯃꯅꯥꯎ 86 ꯕꯦꯇ꯭ꯔꯤ ꯌꯥꯎꯔꯦ ꯊꯣꯏꯕꯤꯆꯅꯥꯅ ꯏꯅꯝꯃꯗ ꯇꯦꯛꯁ ꯊꯥꯔꯛꯄꯁꯦ ꯇꯜꯂꯦ ꯏꯅꯝꯃꯗ ꯇꯦꯛꯁ ꯊꯥꯔꯛꯄꯁꯦ ꯇꯜꯂꯦ ꯗꯥꯕꯨꯡ ꯍꯦꯛꯇ ꯑꯣꯏꯔꯝꯃꯦ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯀꯔꯝ ꯅꯠꯇꯦ ꯀꯥꯟꯗ ꯀꯩꯅꯣ ꯋꯥꯆꯞꯇ ꯊꯥꯔꯛꯄꯗꯣ ꯑꯗꯣ ꯅꯪ ꯑꯣꯏꯔꯝꯃꯦ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯩꯅ ꯄꯥꯔꯤꯗꯨꯗꯤ ꯑꯩꯅ ꯍꯟꯕꯗꯣ ꯑꯥ ꯑꯗꯨꯅꯤꯗ ꯅꯪꯅ ꯑꯩ ꯑꯣꯏꯔꯝꯃꯦ ꯍꯥꯏꯕ ꯃꯥꯅ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ ꯅꯪꯅꯦꯅ ꯏꯅ ꯍꯟꯕꯗꯣ ꯑꯩꯅ ꯀꯃꯥꯏꯅ ꯍꯧꯖꯤꯛ ꯈꯪꯉꯤꯅꯣ ꯍꯥꯏꯕꯗꯣ ꯈꯪꯉꯦꯗꯅ ꯅꯪꯅ ꯈꯪꯍꯟꯗ꯭ꯔꯦꯗꯅ ꯋꯥꯔꯤꯗꯣ ꯑꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯈꯪꯉꯃꯤꯅ ꯑꯗꯩꯗꯤ ꯄꯨꯁꯄꯥꯅ ꯑꯩ ꯁꯤꯔꯦꯗ ꯑꯅꯤꯇꯥꯒꯤ ꯆꯦꯅꯦꯜ ꯍꯨꯔꯥꯟ ꯌꯥꯝ ꯐꯥꯈ꯭ꯔꯦ ꯃꯣꯏꯅ ꯅꯨꯡꯉꯥꯏꯕꯅꯤ ꯁꯄ꯭ꯔꯝ ꯀꯨꯝꯃꯟꯅ ꯆꯦꯇꯣꯅ ꯊꯤꯅꯨ ꯄꯨꯁꯄꯥꯅ ꯍꯨꯔꯥꯟ ꯐꯥꯈ꯭ꯔꯦ ꯄꯥꯡꯖꯧꯕꯝꯅ ꯀꯁꯥꯔ ꯄꯨꯁꯄꯥ ꯑꯩꯅ ꯗꯣꯂꯨꯒ ꯁꯪꯗꯕ ꯀꯥꯟꯗ ꯀꯌꯥꯝ ꯑꯩꯈꯣꯏ ꯗꯥꯅ ꯄꯤꯌꯦꯕ ꯂꯥꯞꯄꯦ ꯀꯁꯥꯔ ꯗꯣꯂꯨꯒ ꯑꯩꯈꯣꯏꯒꯗꯤ ꯌꯥꯝ ꯂꯥꯞꯄꯦ ꯗꯤꯅꯦꯁ ꯁꯤꯡꯅ ꯑꯁꯥꯝ ꯀꯗꯥꯏ ꯖꯒꯥꯒꯤꯅꯣ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯀꯔꯤ ꯂꯩꯒꯦ ꯕ꯭ꯔꯗꯔ ꯁꯤꯁꯇꯔ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯏꯔꯥꯡ ꯂꯩꯇꯦꯌꯦ ꯁꯐꯝꯅ ꯄꯨꯁꯄꯥ ꯂꯩꯔꯤꯕꯣ ꯑꯅꯤꯇꯥꯅ ꯄꯨꯁꯄꯥ ꯀꯦꯁ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯁꯦꯡꯕ ꯇꯣꯏꯕꯤꯁꯅ ꯗꯥꯕꯨꯡꯅ ꯍꯦꯛꯇ ꯄꯥꯔꯦ ꯏꯅꯝꯃꯅꯗꯤ ꯈꯪꯗꯦ ꯈꯪꯉꯝꯗ꯭ꯔꯦ ꯈꯪꯉꯝꯗ꯭ꯔꯦ ꯍꯣꯏ ꯅꯣꯏ ꯒ꯭ꯔꯨꯞꯀꯤ ꯉꯝꯃꯔꯣꯏ ꯀꯩꯅꯣꯗꯣ ꯑꯩꯅ ꯀꯌꯥ ꯃꯌꯥꯝ ꯍꯟꯕꯤꯕ ꯑꯩꯅ ꯌꯥꯎꯕꯅꯤꯍꯦ ꯅꯠꯇꯦ ꯍꯥꯏꯕ ꯑꯩꯅ ꯁꯪꯗꯕ ꯃꯇꯝꯗꯅꯦ ꯑꯩꯈꯣꯏꯗꯥꯅꯅꯦ ꯑꯁ ꯑꯉꯥꯡꯁꯤꯡꯁꯤꯅ ꯅꯪ ꯑꯃꯨꯛ ꯍꯟꯕꯤꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯃꯨꯛ ꯆꯪꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯅ ꯑꯩꯈꯣꯏ ꯗꯥꯅ ꯍꯦꯛꯇ ꯆꯪꯕꯤꯑꯕ ꯑꯗꯨꯅꯤ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯆꯦ ꯍꯥꯏꯇꯥꯔꯦ ꯑꯅꯨꯒꯤ ꯂꯥꯏꯐꯁꯦ ꯃꯁꯛ ꯐꯖꯕ ꯂꯩꯁꯥꯕꯤ ꯌꯥꯝ ꯌꯥꯎꯕꯅꯤ ꯔꯣꯃꯦꯟꯗ꯭ꯔꯣ ꯔꯣꯃꯦꯟꯗ꯭ꯔꯣꯁꯦ ꯀꯗꯥꯏꯒꯤ ꯑꯣꯏꯗꯣꯏꯅꯣ ꯈꯨꯃꯟꯅ ꯄꯨꯁꯄꯥ ꯆꯠꯈꯤꯅꯨꯀꯣ ꯍꯥꯏ ꯅꯪꯅ ꯆꯦ ꯄꯨꯁꯄꯥ ꯀꯧꯔꯝꯕꯗꯒꯤ ꯑꯃꯨꯛ ꯄꯨꯁꯄꯥ ꯍꯥꯏꯅ ꯑꯃꯨꯛ ꯀꯧꯁꯜꯂꯦ ꯇꯧꯔꯤꯁꯦ ꯄꯨꯁꯄꯥ ꯅꯨꯡꯉꯥꯏꯔꯤꯌꯦ ꯑꯅꯤꯇꯥ ꯑꯩ ꯉꯝꯃꯔꯣꯏ ꯑꯅꯨ ꯈꯨꯃꯟ ꯑꯣꯟꯅꯔꯦ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯑꯅꯨ ꯈꯨꯃꯟ ꯑꯣꯟꯅꯔꯦ ꯑꯩ ꯁꯥꯒꯠꯂꯛꯑꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯈꯜꯂꯒꯦ ꯑꯩꯅ ꯁꯨꯝ ꯄꯨꯁꯄꯥꯅ ꯅꯨꯡꯉꯥꯏꯔꯦꯅꯤꯗ ꯁꯐꯝꯅ ꯅꯪꯁꯦ ꯃꯌꯥꯝ ꯑꯩꯅ ꯈꯨꯔꯝꯖꯔꯤ ꯅꯨꯄꯥ ꯀꯅꯥꯝꯅ ꯄꯨꯁꯄꯥꯗ ꯌꯦꯡꯕ ꯌꯥꯔꯣꯏꯀꯣ ꯏꯃꯥ ꯁꯍꯦꯂꯤꯗ ꯁꯥꯒꯠꯂꯛꯑꯦ ꯅꯨꯄꯥ ꯀꯅꯥꯝꯅ ꯄꯨꯁꯄꯥꯗ ꯌꯦꯡ ꯌꯥꯔꯣꯏ ꯍꯥꯏꯈ꯭ꯔꯦ ꯈꯨꯃꯟꯅ ꯈꯨꯃꯟ ꯅꯪ ꯍꯥꯏꯒ ꯏꯃꯥ ꯃꯩ ꯍꯧꯒꯠꯂꯦ ꯄꯥꯈꯪꯅ ꯊꯣꯏꯕꯅ ꯏꯇꯩꯃ ꯋꯥꯎ ꯌꯣ ꯇꯥꯏꯌꯦ ꯃꯁꯝꯒꯗꯤ ꯏꯁ ꯐꯖꯕ꯭ꯔꯥ ꯄꯣꯛꯁꯦ ꯌꯣ ꯑꯦ ꯍꯣꯏ ꯂꯥꯡꯅꯨꯅꯦ ꯌꯣ ꯌꯣ ꯈꯔꯦ ꯀꯩꯅꯣ ꯌꯣ ꯄꯨꯔꯝ ꯄꯥꯏꯊꯣꯔꯛꯏ ꯎꯐꯨꯟ ꯄꯨꯔꯝ ꯄꯥꯏꯊꯣꯔꯛꯏꯅꯦ ꯎꯐꯨꯟ ꯄꯥꯏꯊꯣꯔꯛꯑꯦ ꯏꯇꯩꯃ ꯇꯜꯂꯦꯗ ꯀꯩꯕ ꯍꯛꯆꯥꯡꯗꯣ ꯈꯔ ꯅꯨꯡꯉꯥꯏꯔꯕꯣꯏ ꯄꯣꯠꯁꯝꯕꯝꯅ ꯈꯨꯃꯟ ꯅꯪ ꯄꯨꯁꯄꯥꯁꯦ ꯊꯣꯏꯕ ꯈꯔꯗꯤ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯁꯨ ꯄꯨꯁꯄꯥꯁꯦ ꯈꯤꯇꯪꯗꯤ ꯉꯁꯤ ꯅꯨꯡꯉꯥꯏꯇꯦ ꯐꯖꯅ ꯈꯥꯏꯔꯦꯅꯦ ꯍꯥꯏ
kumanna kayba nupa mayam tagadaba tahawro Anitana kayba anu noigi yum yam thapnai ko miga Thapnai ni Anita. Rumendrona aidi yai hayuko Puspana itai che ai kayba chachahawrage Akhwai layu. Loibau laigadani. Nugaitro sumaina ngahak kaiba phagi jokai tonaraga laisa. Thubisanana dabung wow asengba saktam thoklake Mai ni kai dabung se. hmm Ina ta hike wa bana. Ikhang na. lau thuê sa Da, nang pap. oi ma Ayo, ikhang te. sagale bang bang nung la ba kene sagale Doi dabung wow sapam na Puspa chatkini ko nang chaladi aisu chatlo haira thanil na comment pa bada humang kang abu bro humang kang sagale adaidi keba teno yamba yam hanba male anudagi halle sahi mga truk halle andai kasat pakang na tupi lauthok rakpada amuk hena mankre dago kulga phaibok soidana oiramni itei ma amta khangdok perkpana phai khumanna keba chatke haina chatkinu inaktagi lapkinu oima Puspana khuman sina karan tadana ai nupa phangaroi Bisana keba maga mai ni mai haibu prek kapi khumanna keba Puspa sakini ko nang Puspana Romendro nan nungsiba saktam ni pamubi nangi isaido sakpiro yamba ai phadi isai kumanna kaiba Puspa nang yaudraddi live sida ai kana jengaga layu haino Hare Krishna Krishna Govindo kuman nang na ne nupi ma uya da koi tani se kai gino nang bo kuman nang bo nakang bo da nupi na di lem halamoy ne nang Anita na like su tore thank you so much Puspa na se pasamam kai chat kage pasamam na se nu kai daure yam tanba male haugatlo bai tabra kaure pasambam na nang moi talle nang hita badai sapam na kay Puspa ataiga Ay tumning mo na loy na iba miyeng tan bani Thabisana na kaino ne higatlura jengakpada haigatlura jengakpada ina maleramdre Ay tumning man bagi ne khwam sam na ba handak si khangura kuman na kay Puspa layu tarkino mayam kuman je kang amom ni boy ko tanda na bani kang suma nupi ni bai de ma Anita na kay good night or game michu nungaite okay good night good night ichi anu mono oi dore bo oijibo ichi Anita mono oijibo haiba ni kuman na kay Puspa layu ko Puspa na itai kuman gi kang amom ama bibi krase angko ai thi gi ko kam da phagi ga bunti kuman na kay Puspa chatkini ko ma Puspa je loire kuman Puspa ko tana dali loire posabam na kuman nang ngasi dai tadrong kaiba ngasai dai tadro Puspa ga ai ga luhong dore numit lepe ai se kuman na kay Puspa nang leitra de ai leningre oi ma to bisana na ba handak ti prank taude khwang naba ngakta ngaire ne nate ai su khanda khwang ngam ngai ti gi mai saure kuman na kaiba atai udre Puspa tani urise oi ma Hare se Krishna kana mu gidre khoi kese ugidre kumanna Puspa dani urise Puspa kuman nang fuska sau so sireda
Khuman puska chau. Puspa nang asi tumagulap kari ognay. Zahurak pada nang kari thangnay. Romendro na puspa ay kaugre ma Romendro su puspa ay kaugre change. Pasabam na haima aigi inau puspa saukre to bisana inama hoigi turel do kaba lakningi ꯂꯥꯛꯅꯤꯡꯉꯦ ꯌꯥꯝꯅ yamna ꯑꯁ ꯀꯌꯥꯝ ꯅꯨꯡꯉꯥꯏ ꯈꯪꯕ꯭ꯔꯥ ꯂꯥꯛꯑꯣ ꯅꯣꯏ Khuman ꯂꯥꯛꯄ kay ꯃꯇꯝꯗ puspa ꯀꯣꯏꯍꯟꯗꯣꯏꯅꯦ ꯑꯩꯅ aibu thadok tu na chatkinuko ima ipima koi aina ngang si tagide o puspo nang butu mongolakpada kay ognage ne ngasi haurakpada nang jatra pala maroi ne ngasi nei puspa na kay ba Romendro Khuman se ngangom tai Khuman na Romendro puspa da kaunu kay uma Dhaneswari Maisnamna se lapu ironba amukta chabirao. ꯑꯣꯀꯦ ꯙꯅꯦꯁꯣꯔꯤ ꯆꯥꯔꯛꯀꯦ Thank ꯆꯥꯔꯛꯀꯦ you. Yam fazaba hinjam khanbireko ꯑꯩꯁꯨ aina am ꯈꯜꯂꯝꯃꯤꯅꯤ chan ꯅꯍꯥꯟꯋꯥꯏ ꯂꯐꯨ ꯏꯔꯣꯝꯕ ꯑꯝꯇꯪ ꯆꯥꯅꯤꯡꯉꯦꯅꯀꯣ aina am chaning hinjang ne lapu irom ꯂꯐꯨ se. ꯏꯔꯣꯝꯕ Thank you ꯌꯥꯝ so ꯄꯥꯝꯃꯦ much. ꯑꯩꯈꯣꯏ ꯗꯥꯁꯨ ꯄꯥꯝꯃꯤ ꯑꯩꯁꯨ ꯄꯥꯝꯃꯤ ꯌꯥꯝꯅ Ningsang birakpagidamata thagatsari. Tabi sanana ꯉꯥꯊꯒꯦ ꯈꯔ kaba ꯐꯨꯠꯅꯤꯡꯉꯦ laktoini matang saraga ꯄꯥꯏꯔꯛꯀꯦ ꯋꯤꯡꯁ pairake ꯂꯥꯎꯅ wings launa okay ꯑꯣꯀꯦ puspana ꯑꯣꯀꯦ kaba hawdong ama oknaruri पुष्पाजी हौदों ओंगनरुरे ने कुमन्ना पुष्पा से मसक फजई जेंगजर जेंगजरी ने को नंग फोटो दा माय पे फोटो को जेंग लेर मारे ने पुष्पा की बेनाव टखेल न हाय हेलो हेलो बेनाव अगी चैनल अहन लाखपो इतारगदी लाइक तौबीरमो शेयर तौबीरमो सब तौबीरमो पुष्पाना से बेनाव हाय से आई इनाव पीने ओ पुष्पा इनाव पी ऐसे नोई ꯄꯣꯛꯃꯤꯟꯅꯕ ꯑꯣꯏꯗꯣꯏꯔꯣ ꯄꯨꯁꯄꯥ ꯄꯨꯛꯃꯤꯟꯅ बजनते लमरोई नमाई केनो ओई दाइना नंग मनाव पी केनो रबा ꯀꯀꯥꯒꯤ पुष्पाना से बेनाव ऐसे इनाव पीने पसमना बेनाव कौरे मैं खंगना मारे मोइसे सपम खुमन्ना पुष्पा नंगी फोटो लैको डेली यंगजरीनिको अथबी सनाना पोस्टो याम फजई को अनि से थानीना जिरीगा अनोइगा क्याम थापनागे कब चथोक चसिन तौनब्रो याम ꯌꯥꯝ लापती ꯍꯦꯟꯅ ꯂꯥꯞꯄ ꯅꯠꯇꯦ ꯑꯗꯣꯝꯗꯤ 25 किलोमीटर मुनाई लापूंगा दई दिनेश्वरी मैस्नामना के बच्चे से उइबा माले है ꯎꯏꯗꯦꯗ ꯃꯤ ꯂꯥꯎꯊꯣꯔꯛꯀꯦ अबेनाव टकेल न ताये से पसंबम है तो बिसनन अबेनाव टकेल अखोई ग्रुप ता यावबदुनी इनमा है ओ ꯑꯣꯀꯦ ꯑꯣꯀꯦ पसंबम न अबेनाव कइंजंग चरगे पुष्पाना कहबा ममागी मनाव ꯃꯥꯃꯒꯤ मामगी मनाव ममागी रम मनाव बिबिसा ꯃꯃꯥꯒꯤ ꯍꯥꯏꯔꯣ ममागी मनाव बिबिसा ꯑꯣ सपम खुमन पुष्पा लेब्रो अबेनाव ने ꯌꯦꯟ ꯑꯣꯏ ꯆꯥꯔꯦꯆꯦ ꯅꯣꯏꯗꯤ ꯍꯥꯎꯇꯕꯒꯇ ꯆꯥꯏꯗꯅ ꯑꯗꯩꯗꯤ ꯃꯆꯜ ꯂꯥꯏꯁ꯭ꯔꯝꯅ ꯆꯦ ꯀꯩꯕ ꯆꯦ ꯐꯪꯗꯦ ꯊꯤꯕꯒ ꯐꯪꯗꯦꯅ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯐꯪꯗꯦ ꯍꯥꯏꯔꯣ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣꯅꯦ ꯑꯅꯨꯄ꯭ꯔꯗꯥ ꯁꯤꯡꯉꯥꯏꯅ ꯂꯩꯕꯅꯦ ꯃꯆꯜ ꯅꯪ ꯀꯃꯥꯏꯅ ꯏꯁꯄꯦꯂꯤꯡꯗꯣ ꯅꯪꯅ ꯏꯔꯨꯕ ꯏꯁꯄꯦꯂꯤꯡꯗꯣ ꯏꯔꯧ ꯌꯦꯡꯒꯦ ꯂꯥꯜꯂꯗꯤ ꯆꯨꯝꯊꯣꯔꯛꯀꯦ ꯑꯩ ꯑꯗꯩꯗꯤ ꯄꯨष्ꯄꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯁꯄꯝꯅ ꯄꯨष्ꯄꯥ ꯈꯨꯃꯧꯕꯁꯦ ꯄꯤꯁ ꯒꯥꯡꯃꯩ ꯕ꯭ꯂꯣꯛꯅ ꯅꯣꯏꯒꯤ ꯂꯥꯏꯐꯁꯦ ꯄꯨष्ꯄꯥꯗꯒꯤ ꯍꯧꯔꯒ ꯄꯨष्ꯄꯥꯗ ꯂꯣꯏꯁꯤꯟ ꯗꯧꯔꯦ ꯑꯦꯅꯤꯋꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯄ꯭ꯔꯦꯡ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯇꯧꯔꯛꯑꯣ ꯊꯦꯡꯀ꯭ꯌꯨ ꯒꯥꯡꯃꯩ ꯇꯣꯏꯕꯤꯁꯅꯥꯅ ꯀꯩꯕ ꯗꯥꯕꯨꯡꯒ ꯏꯅꯝꯃꯒꯁꯦ ꯌꯦꯡꯕꯗ ꯏꯅꯝꯃꯁꯤꯅ ꯑꯗꯨꯝ ꯇꯨꯝꯅꯤꯡꯕꯩ ꯁꯛ ꯃꯥꯜꯂꯤꯅꯦ ꯑꯩꯅ ꯈꯪꯕ꯭ꯔꯥ ꯄꯨꯡꯅꯦ 11 ꯌꯧꯔꯛꯑꯗꯤꯅꯦ ꯑꯩ ꯑꯗꯨꯝ ꯇꯨꯝꯅꯤꯡꯉꯅꯤ ꯌꯥꯔꯔꯣꯏ ꯑꯩꯒꯤ ꯃꯤꯠꯁꯦ ꯂꯥꯎꯊꯣꯛꯄ ꯄꯣꯠꯁꯝꯕꯝꯅ ꯌꯥꯔꯔꯣꯏꯕ ꯀꯩꯕ ꯆꯦꯒꯤ ꯆꯦꯅꯦꯜꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯌꯥꯝ ꯊꯨꯅ 1 ꯂꯥꯈ ꯌꯧꯍꯟꯕ ꯀꯩꯗꯩ
ꯃꯤꯒꯁꯦ Thidana ꯊꯤꯗꯅ purakse. ꯄꯨꯔꯛꯁꯦ Asing bagini mayam ta wan ke wan la ka jawna di ꯑꯕꯦꯅꯥꯎꯅ ai party chao to ni mayam ko raga. ꯑꯕꯦꯅꯥꯎꯅ ꯆꯦ ꯑꯅꯨ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏꯌꯦ Masine iru masai abinao. ꯈꯨꯃꯟꯅ Nang ꯄꯨꯁꯄꯥ di kano tare ꯂꯩꯕ꯭ꯔꯣ haira chicken. ꯆꯠꯈ꯭ꯔꯕꯣ ꯑꯩꯃꯥ ꯆꯟꯗꯤ Sanbila kuire. ꯀꯨꯏꯔꯦ ꯆꯦ Che ꯍꯣꯏ hoi ꯂꯥꯏꯚ live ꯎꯗꯕ udaba. Adune chanbi ngasi laisini. ꯊꯕꯤꯆꯔꯥꯅ ꯍꯧꯖꯤꯛꯇ ꯑꯦꯜꯕꯤꯁꯨ ꯅꯨꯡꯇꯤꯒꯤ ꯇꯧꯗ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯉꯟꯅ ꯇꯨꯝꯂꯝꯒꯅꯤꯅꯦ Tu ngana tume aduna ꯈꯨꯃꯟꯅ tumningai ꯆꯟꯕꯤ ba. ꯆꯥꯛ ꯆꯥꯔ ꯈꯨꯃꯟꯁꯦ ꯆꯟꯕꯤꯗ ꯑꯃꯨꯛ ꯑꯣꯟꯊꯈꯤꯗꯣꯔꯦ ꯄꯨꯁꯄꯥ ꯅꯪ ꯗꯣꯁꯥ ꯀꯣꯛꯑꯦ ꯊꯅꯤꯅ ꯑꯉꯥꯡꯁꯦ ꯃꯥ ꯗꯣꯁꯥ ꯀꯣꯛꯑꯦ ꯑꯩꯕꯨ ꯄꯨꯁꯄꯥ ꯄꯔꯦꯡ ꯑꯣꯏ ꯂꯩꯔꯝꯃꯤꯅꯦ ꯑꯉꯥꯡ ꯀꯩꯕ ꯏꯔꯥꯡꯁꯦ ꯂꯩꯇ꯭ꯔꯗꯤ ꯑꯩꯈꯣꯏꯒ ꯖꯤꯔꯤ ꯆꯠꯂꯤ ꯑꯩꯈꯣꯏ ꯒꯥꯔꯤ ꯑꯩꯈꯣꯏ ꯖꯤꯔꯤ ꯒꯥꯔꯤ ꯖꯤꯔꯤ ꯆꯠꯂꯤ ꯆꯠꯂꯤ ꯅꯣꯡꯃ ꯂꯥꯛꯀꯦ ꯍꯥꯏ ꯏꯔꯥꯡ ꯂꯥꯛꯑꯣ ꯇꯣꯝꯕꯤ ꯂꯥꯛꯑꯣ ꯉꯁꯤ ꯂꯥꯛꯄ ꯏꯃꯥ ꯄꯨꯁꯄꯥ ꯀꯥꯟꯗꯀꯣ ꯑꯕꯦꯅꯥꯎꯅ ꯀꯩꯕ ꯏꯆꯦ ꯄꯨꯁꯄꯥ ꯁꯥꯄꯝ ꯈꯨꯃꯟ ꯍꯥꯏꯁꯦ 이때이로 ꯀꯩ 이제 पुष्पा सापम माइसे 이때이로 오이마 keno abenaw nang namuk keno may gi ay jalurira may sak na leiri do puspa do sani may sak leiri mi ado nang gi mo ꯄꯨꯁꯄꯥ ꯅꯪꯕꯨ jalurira ꯀꯩ ꯍꯥꯏꯕ ꯒꯪꯃꯩ gangmon ꯁꯥꯎꯅꯨꯀꯣ ko ꯈꯪꯅ bai phagi ꯐꯥꯒꯤ tawbane ꯇꯧꯕꯅꯦ ꯍꯥꯏ dai sapam kumanna chandi ichal chandi do mo ondha gidore puspa na abenaw nang sapam kumanna abenaw kaurasu yai ko mai pema abenaw na kay malay tay ꯈꯨꯃꯟ पुष्पाना ꯑꯕꯦꯅꯥꯎ आई थोए लाइव का गए ओइमा ꯑꯕꯦꯅꯥꯎ सपम ꯀꯧꯔꯣꯏ कुमन ꯀꯥꯏꯅ अबेनाव कोबीरो यानी का अबेनाव ना कह भैया देखो इतने मसक इतने से तो बिचना ना दाबुंग डॉक्टर का मालिको डॉक्टर ने छनगी मिचल उची लाइस्रम उची अनुप्रदा सिंह ANUPR दिया चुमे चुमे ꯑꯅꯨꯄ ꯁꯤꯡꯍ ꯆꯨꯝꯃꯦ ꯃꯆꯟꯗꯣ ꯐꯪꯗꯦ ꯍꯥꯏꯔꯣ अदो फरे इंस्टाग्राम पे थी पंद्रह फेसबुक पे सुन थी रो सपम कुमार न पुष्पा चटखिनो मनी मुकबांग न लाइक दन थैंक यू सो मच वेलकम मनी वेलकम मनी पोसबम न कइनो पुष्पा थोखिनो मनी मुकबांग न इबाई से कई मथेल चारगे ngasi se रोमोई चारे थबिसना न नते उची गिने ओ दो हायो बा सपम कुमार न अबेनाव कौरो इतई हाइना माय बेमा बेनाव दम ओंधाग्रेने होए मचलना दे मनी मुकबांगना सन डॉक्टर नत्ते लाले खुबन न अबेनाव चाक चार अबेनाव दम ओंजा अबेनाव नंगो दम तो साता जनी अबेनाव तखेल न इसे न याद्रे द सपम कौररोए अबेनाव नंगो दो ओंझन जरानी दो मदो के अमु मुबो यादबनी खुमन दो मको हांगदो कनानी पुष्पाना अमोमुबदो कोइतान ताना लेबनी कुमन अबेनाव कौरो इतई कौरो उरबा नंगोद मोझलक्त्रोबनी दो अमोमनि बो आरबा मा कोइना रसी तनी हायरतुसे खंगना से आरबा डायरेक्ट कोइना से हायरतुनी मा अंदैदि गेस गमिंग ब्रोना साउदेदा ऐसु सुम फागी तौबने गंगमई कदाई काय वैदे वैदेनो कुममना पुष्पा तनी उरी सेको कना मुद्रे अबेनाव तकेलना सीरेदा अइये मादिने कइनो तौबनेबा अखोगे अमोमजे उयादमेबा कइनो हायबनेबा अइगा खंगनासी कौनासी कइ ममिंग कौगे दाई हायदमे ꯈ꯭ꯋꯥꯡ ꯅꯥꯕꯗ ꯁꯤꯒꯦ ꯇꯧꯋꯤ ꯍꯩ ꯐꯝꯃꯤꯁꯦ ꯑꯁꯦꯡꯕ मसी नुपीसना लेथो उइने लेइरा खंगदेने कैमेरा की कनो कैमेरा मामादे लेथो उइने लेइरा केम तोइ बसे अइगोंदा कमेंट पाहलगा कैमेरा दे लेथो उइ लेइरा केम तोइ बसे मयाम अनु घुमनजे लेथो उइ लेइरा केम तोइ ꯑꯩ थबिसना ꯁꯤꯔꯦꯗ इनमा मित्तो खरा खरा लाउथोरो नत्रदी नंग तुम कहबे तुम्बिगे नत तुम्बिगे तारे पुष्पाना ꯇꯨꯝꯅꯤꯡꯃꯟꯈꯤꯗ꯭ꯔꯥ कहबा ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ लेकाय लेकाय आई डॉक्टर लेनिन कौरुगे अदोनी डॉक्टर लेनिन गताना ददी याद्रे कुमन्ना कहबा अबेनाव कौरो इतई हाइना मसेगी डायलॉग सेमा मंगोंदा फागोरे हुजी पसमम न चेनु
ꯃꯌꯥꯝꯒꯤ ꯂꯤꯂꯥ ꯌꯦꯡꯉꯨꯀꯣ ꯃꯌꯥꯝ ꯑꯉꯝꯕ ꯍꯥꯏꯅꯔꯣ ꯍꯥꯏ ꯄꯨꯁꯄꯥꯅ ꯆꯦꯅꯨ ꯑꯇꯟꯕꯤ ꯍꯥꯏꯔꯦ ꯄꯨꯁꯄꯥꯅ ꯆꯦꯅꯨ ꯑꯇꯟꯕꯤ ꯍꯥꯏꯔꯦ ꯈꯨꯃꯟ ꯅꯪꯉꯦ ꯄꯨꯁꯄꯥ ꯅꯪꯒꯤ ꯅꯈꯨꯠ ꯑꯅꯧꯕꯤꯗꯨꯅ ꯄꯥꯏꯅ ꯌꯦꯡꯂꯗꯤ ꯐꯗꯧꯕ ꯃꯥꯜꯂꯦ ꯀꯥꯏ ꯏꯃꯥꯏ ꯄꯦꯝꯃ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯈꯨꯃꯟꯁꯦ ꯍꯥꯏꯐꯦꯠꯇꯪ ꯃꯀꯨ ꯍꯥꯡꯗꯣꯛꯁꯦ ꯍꯥꯏꯕ꯭ꯔꯣ ꯏꯅꯝꯃꯅ ꯅꯠꯇꯦ ꯀꯣ ꯑꯩꯁꯨ ꯇꯨꯝꯅꯤꯡꯉꯦ ꯀꯣꯛ ꯌꯥꯝ ꯆꯥꯛꯂꯦ ꯖꯥꯠꯅꯤ ꯇꯨꯡꯒꯤꯅꯨ ꯃꯩꯈꯦꯠꯅ ꯉꯥꯛꯑꯣ ꯃꯤꯠꯇꯣꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯤ ꯈꯨꯃꯟ ꯅꯥꯏꯅ ꯁꯥꯄꯝ ꯈꯨꯃꯟ ꯅꯥꯏꯅ ꯂꯥꯛꯄꯁꯦ ꯃꯌꯥꯝ ꯀꯩꯅꯣ ꯍꯥꯏꯐꯦꯠꯇꯪ ꯍꯥꯡꯗꯣꯛꯁꯦ ꯍꯥꯏꯕ꯭ꯔꯣ ꯃꯀꯣꯛꯀꯤ ꯇꯥꯔꯁꯦ ꯏꯁꯝ ꯁꯝꯅꯗꯕ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯑꯩꯗꯤ ꯑꯃꯨ ꯎꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯄꯣꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯏꯆꯦ ꯄꯣꯠꯁꯝꯕꯝ ꯄꯨꯁꯄꯥꯁꯦ ꯍꯥꯏꯅꯕꯤꯌꯨ ꯔꯥꯅꯤ ꯏꯅꯐꯤ ꯇꯥꯡꯕ 10K ꯄꯤꯕꯤ ꯕꯣꯏꯃꯥ ꯑꯗꯩꯗꯤ ꯀꯩꯕ ꯄꯤꯁ ꯒꯥꯡꯃꯩꯅ ꯈꯨꯃꯟ ꯂꯝꯄꯥꯛ ꯅꯝꯗꯨꯡꯂꯣꯡꯗꯩꯅꯦ ꯈꯨꯃꯟ ꯂꯝꯄꯥꯛ ꯗꯨꯟꯂꯣꯡꯗꯩꯅꯦ ꯑꯣ ꯈꯨꯃꯟ ꯂꯝꯄꯥꯛꯇꯩꯅꯦ ꯍꯥꯏꯔꯣ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯈꯨꯝꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯇꯣꯕꯤꯆꯅ ꯗꯥꯕꯨꯡ ꯅꯠꯇꯦꯗ ꯕꯣꯅꯤꯅꯦ ꯄꯣꯠꯁꯝꯕꯝꯅ ꯀꯩꯅꯣꯅꯦ ꯈꯨꯃꯟ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯗ꯭ꯔꯦꯗ ꯏꯕꯨꯡꯉꯣ ꯅꯪꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯩꯅꯣ ꯈꯨꯃꯟꯁꯦ ꯃꯌꯥꯝ ꯍꯥꯏꯐꯦꯠꯇꯪ ꯑꯣꯟꯊꯣꯛꯁꯦ ꯍꯥꯏꯕ꯭ꯔꯣ ꯃꯥꯁꯦ ꯃꯤꯑꯣꯏ ꯂꯥꯏꯑꯣꯏ ꯑꯃ ꯑꯣꯟꯊꯣꯛꯑꯒ ꯍꯥꯏꯐꯦꯠꯇꯪ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯈꯔ ꯇꯧꯁꯦ ꯃꯥꯏ ꯄꯥꯔꯠ ꯑꯃ ꯏꯁꯨ ꯁꯨꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯥꯁꯦ ꯈꯨꯃꯟꯁꯦ ꯑꯩꯈꯣꯏꯒꯤ ꯑꯃꯨ ꯌꯥꯗꯕ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯑꯃ ꯄꯣꯛꯏꯁꯦ ꯃꯌꯥꯝ ꯈꯔ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯁꯦ ꯍꯥꯏꯕ꯭ꯔꯣ खर सेमदोक्तरदि मासे अंगांसे पुष्पा नंग मको हांदोक्नबा बॉक्स तो पुरो अदुगा आई सिदगी थांजो पुरागे अदुगा हाइपेटंग हांदोगा मरीन मरांग दो खर सेमदोक सेमजिन तौददिको अंगांसे चोइजाइनगी दोरे खुमन चे पोसंबम इमा केबा अमत्ता यानबगा होटनबीनो तुम केबा विमल खंजरी पोसंबमना हे आई रानी सु पांद्रे सना सु पांद्रे ऐदी इनाउना याद्रदी यादे को खुमाना थोबी सनाना केबा स्किट जेंगनिंगेदा दाबोंग तौरक्तोरबने सेम्बल लोइद्रिये सुट तौबसु लोइद्रिये मतेक मतेक सुट तौबो हौगलेबा अखोइ मतम संगदबनिना मतेक मतेक मतम संगबा कादा ngahak ngahak तौरगा सेमी नुंगाइगद्रा नुंगाइरद्रादि हाइबा ngamdreko सेमदि हौगले खरानि सिदा सोइदना थौलानि से पोसंबम अमता हाइना बिउबाय पोसंबम नवोनम ओनसले अखोइगी खुमनसे दोसानी पल्लू पल्लू मी दुगे तो उनसन बिनी अखोइ बेनाउना हाइपेट अमा ओनसलमे दुमु मासे लाइथुगा बेनाउदम सट ओनसन बिनी मा खुमन नंग नको हांगदा जारोय स्वाइ लौबम पुए नंगसे पोसंबम खुमन नंगी खाइना खाइमंदना पुष्पादो कीना चेनख्रे इबुंगो आय थोबिचनाना संबा कांदा तौरो तौरगा हापीरो अतैदी पक्त्रसु नोइगी ओइदी येंगे दाबो थैंक यू सो मच पुष्पारो कौरो कौरौराय पुष्पारो कौरौराय मैम अनु खुमन मांगरे अनु खुमन लाइव हौगलमलगा मांगरे खुमन नंग पुष्पा तानाबद अंगांग दो मी अलबी यावब ज्ञान मेनम ताद चेन
पुष्पा ने इतई ब्रश योर टीथ आस कहीं पुष्पा नंग ऐंगोंद हाइजलैद ऐ क्वा चाबैरो नत्रगा ए खुमन न पुष्पा न ब्रश का टूथपेस्ट का पिरकने है गिफ्ट लौसल थोइबिसना अनु खुमन मांगरे दाबोनी ओइना लैरमे अदुनेबा सापगो लाकले पुष्पा दु मा टूथब्रश लैबा चलुबने खुमन नंगोंद पिरकने में ऐंगोंद हाना थारानिदना आइना नंगोंद जो हलक्तोइनी पुष्पा न ब्रश ऐंगोंद पिरानेबा अदुगा नंगोंद ब्रश पिरक्तोइनी टूथपेस्ट तो लैत्रगा मैतान सुगायो अदुगा हेक्ता तक्कदमने टूथपेस्ट फंग्रगदी को मैतान नोय तौगदम सपम खुमन पुष्पा नंग चटखिबदा आई नुंगाइरमगनी खनब्रो आस लाकले पुष्पा दु है कौमिन ने मैतई थिंगांगाय कौमिन मैतई थिंगांगाय साथुए थोइबिसना दाबुंग बोनी मान बहन मल्ले अमा मुक सारो अतई साबा हेती कुमान पुष्पाना टूथब्रश तो ऐंगोंदा पार्सल जो होलानी मा एड्रेस लौग्रबने अदो मा थारानी टूथब्रश तो दनंगे एड्रेस हम हाइबिरमो आई मुन नंगोंदा जो होलागे को जाइदना खुमान तो बिसना दाबुंग बोनी मान मन सरो ओके ओके तो ओके आई जो काम लाए कमाई तौनी थोइबिसना हकाम लाए कमाई तौनी आईदी पुष्पा वांधाग्रबो दाबुंग सौ स्वाइदा नुंगाई तौनीबो ngarang migi LB da chale duga kuki yam lae au loi hek onjalla khanarambane ai ki karaktana o खुमन के लाइव लोइरो यारे तुम रोग ओके खुमन नंग नंग नको हांगदोक्ता यारोय रोहित लाइव कई तेनो रोहित एलबी मंगाक तो बने इतई आई ब्रश तो कोलगेट का लई रे ओके ओके पिरो पिरो ngarang kuki mayamda thina ngangbal loire Romendro naga daboni isay matang saktaro atan mo kaba antarba mawai ba puspagi songdo ai sei phada bini ne sapam puspa ka ugre पेज गंग मैंने दाबोनी गुड नाइट पेज गंग मैं थैंक यू आई गेलबी द लाख पिरम गिदम ताहिने ngale tan thagatsari thank you so much matangi next lb the somuk sang piro ko thank you rohit lai pakpam nagaban nang nupi di kaino ai nupi wanda gare tabisna break ki phadai lb host tauna hena sathi bagi yam nungai chinga aroi bini ngangdabani penna doneba kumanna ka ba puspa nungai ribo puspa mo kawre kumanna no Red lamna nang se kasar kai deino mamu ai ke ai se ke no dai ne kasar sonai chandam le kai dagi ni puspa na ke ba ai ko ka ngaure che anu gi live chang brai bu ai puspa ngau gi nu ngai ko
ꯉꯥꯎꯒꯗꯕꯤꯅ ꯉꯥꯎꯗ ꯅꯪꯉꯣꯏ ꯉꯥꯎꯔꯕ ꯄꯨꯁꯄꯥ ꯆꯠꯈꯤꯅꯨ ꯀꯥꯏ ꯀꯞꯊꯔꯛꯑꯦ ꯄꯨꯁꯄꯥꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯍꯥꯏ ꯄꯣꯠꯁꯝꯕꯝꯗ ꯋꯥꯟꯊꯈ꯭ꯔꯕ ꯈꯪꯗꯦ ꯀꯩꯝ ꯍꯥꯏꯈꯤꯗ꯭ꯔꯦ ꯃꯨꯃ ꯍꯥꯏꯈꯤꯗ꯭ꯔꯦ ꯇꯨꯝꯈ꯭ꯔꯕ ꯈꯪꯗꯦ ꯄꯨꯁꯄꯥꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯀꯧꯔꯦ ꯑꯜꯂꯨ ꯈꯨꯃꯟ ꯄꯨꯁꯄꯥꯅ ꯑꯗꯨ ꯃꯥꯏ ꯆꯣꯁꯃꯥꯗ ꯀꯩꯅ ꯎꯏꯔꯨꯔꯤꯕ ꯃꯃꯤꯠ ꯃꯅꯥꯛꯀ ꯃꯦꯀꯞ ꯃꯪꯉꯨꯔꯦ ꯂꯥꯏꯗ ꯔꯣꯍꯤꯠꯅ ꯍꯥꯏ ꯚꯩꯔꯁ ꯇꯥꯃꯣ ꯏꯁꯥꯁꯦ ꯏꯪꯁꯜꯂꯛꯄꯗꯨꯒꯅꯦ ꯅꯪꯒꯤ ꯅꯥꯇꯣꯟꯁꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯤꯕ ꯆꯤꯛ ꯅꯪꯁꯦ ꯂꯩꯕ ꯅꯨꯄꯥ ꯌꯥꯝ ꯃꯥꯜꯂꯦ ꯃꯁꯛꯁꯨ ꯐꯖꯩ ꯑꯗꯣ ꯇꯥꯃꯣ ꯅ ꯇꯧꯊꯣꯔꯛꯄ ꯌꯥꯝ ꯀꯩꯕ ꯍꯦꯟꯒꯣꯟꯅꯩꯌꯦ ꯀꯩꯒꯤꯅꯣ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦ ꯊꯣꯏꯕꯤꯁꯅꯥꯅ ꯂꯣꯏꯔꯦ ꯑꯁꯦꯡꯕ ꯄꯨꯡ 11 ꯇꯥꯔꯕ 11 ꯈ꯭ꯋꯥꯡ ꯇꯥꯔꯗꯤ ꯅꯥꯔꯦ ꯇꯨꯝꯃꯁꯦ ꯈꯨꯕꯤꯒ ꯏꯔꯒ ꯈ꯭ꯋꯥꯡ ꯑꯣꯏꯅ ꯅꯥꯔꯦ ꯔꯣꯍꯤꯠ ꯂꯪꯅ ꯀꯁꯔ ꯕꯥꯔꯃꯣꯅꯤꯗ ꯆꯠꯂꯕꯣ ꯔꯣꯍꯤꯠ ꯑꯩ ꯕꯥꯔꯃꯣꯅꯤꯗ ꯂꯩꯔꯝꯃꯦ ꯍꯥꯟꯅ ꯄꯣꯠꯁꯝꯕꯝꯅ ꯍꯥꯎ ꯄꯨꯁꯄꯥ ꯂꯩꯗꯤ ꯂꯩꯔꯝꯃꯦ ꯀꯩꯅꯣꯁꯦ ꯄꯣꯠꯁꯝꯕꯝꯅ ꯇꯨꯝꯃꯨꯔꯕꯗꯣ ꯑꯃ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯇꯨ ꯂꯥꯏꯚ ꯊꯥꯔꯤꯃꯦ ꯒ꯭ꯌꯥꯟ ꯑꯝ ꯇꯥꯗꯦ ꯃꯌꯥꯝ ꯑꯝꯇꯪ ꯎꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯑꯅꯨ ꯈꯨꯃꯟ ꯌꯦꯡꯉꯨ ꯑꯩꯅ ꯀꯧꯕ ꯁꯠ ꯁꯠ ꯊꯣꯛꯂꯛꯑꯣ ꯆꯦ ꯄꯣꯠꯁꯝꯕꯝ ꯍꯥꯏ ꯑꯩꯅ ꯀꯧꯕꯗ ꯁꯠ ꯁꯠ ꯊꯣꯛꯂꯛꯑꯣ ꯆꯦ ꯄꯣꯠꯁꯝꯕꯝ ꯍꯥꯏ ꯄꯨꯁꯄꯥ ꯅꯆꯦ ꯎꯕ꯭ꯔꯥ ꯅꯆꯦꯒꯤ ꯐꯖꯔꯕ ꯃꯤꯠꯁꯅ ꯎꯏꯔꯕ ꯁꯛꯇꯝ ꯁꯥꯄꯝꯅ ꯄꯨꯁꯄꯥ ꯂꯩꯁꯦ ꯎꯅꯤꯡꯗ꯭ꯔꯕꯣ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯑꯦꯜꯕꯤ ꯈꯨꯊꯥꯅ ꯄꯣꯁ ꯏꯇꯥ ꯇꯥꯏ ꯁꯥꯄꯝꯅ ꯄꯨꯁꯄꯥ ꯑꯩ ꯂꯩꯁꯦ ꯎꯗ꯭ꯔꯕꯣ ꯄꯨꯁꯄꯥꯅꯒ ꯆꯦꯟꯅꯨ ꯅꯍꯥꯟꯉꯩꯗꯤ ꯂꯥꯏꯚ ꯌꯦꯡꯗꯣꯏꯅꯤꯅ ꯅꯪ ꯉꯥꯏꯔꯒ ꯆꯦꯅ ꯀꯩꯕ ꯀꯇꯟ ꯑꯣꯏꯔꯗꯤ ꯑꯩ ꯃꯊꯪꯗꯩ ꯂꯥꯛꯆꯔꯔꯣꯏꯒ ꯄꯨꯁꯄꯥ ꯑꯩ ꯀꯩꯒꯤꯅꯣ ꯈꯪꯕ ꯉꯁꯤ ꯌꯥꯝꯅ ꯑꯩꯅ ꯇꯨꯝꯅꯤꯡꯉꯤꯁꯦ ꯈꯪꯕ ꯑꯩꯅꯦ ꯉꯔꯥꯡꯗꯒꯤꯅꯦ ꯕ꯭ꯂꯥꯎꯁꯅꯦ ꯍꯌꯦꯡ ꯄꯤꯕꯒꯤ ꯕ꯭ꯂꯥꯎꯁ ꯑꯅꯤꯒ ꯀꯟꯅ ꯇꯨꯔꯤꯕꯀꯣ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯆꯠꯅꯔꯤꯕ ꯕ꯭ꯂꯥꯎꯁ ꯑꯩꯈꯣꯏꯒꯤ ꯃꯌꯥꯏꯗ ꯁꯤꯒ ꯏꯁꯀꯤꯟ ꯀꯂꯔ ꯍꯥꯞꯄꯤꯗꯨꯅꯦꯕ ꯑꯗꯣ ꯏꯁꯇꯣꯟ ꯀꯔꯤ ꯀꯔꯥ ꯂꯣꯏꯅ ꯄꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯣ ꯍꯌꯦꯡꯁꯦ ꯑꯌꯨꯛꯇ ꯄꯤꯗꯣꯏꯕ ꯕ꯭ꯂꯥꯎꯁ ꯑꯅꯤꯈꯛ ꯑꯗꯨꯗꯨꯒꯤꯅꯦ ꯑꯌꯨꯛꯇꯒꯤ ꯑꯩꯅꯅꯦ ꯀꯟꯅ ꯍꯣꯠꯅꯕꯁꯦ ꯂꯣꯏꯅꯕꯒꯤꯅ ꯌꯥꯝ ꯋꯥꯈ꯭ꯔꯦꯕꯀꯣ ꯉꯁꯤ ꯅꯨꯡꯊꯤꯟꯗ ꯀꯝꯇ ꯄꯣꯊꯥꯍꯧꯗ꯭ꯔꯦ ꯔꯣꯍꯤꯠꯅꯒ ꯆꯦꯟꯅꯨ ꯑꯗꯨꯒꯤꯁꯨ ꯍꯦꯟꯅ ꯇꯨꯝꯅꯤꯡꯉꯤꯅꯦꯕ ꯏꯁꯥꯁꯦ ꯕꯤꯛ ꯐꯦꯟꯅꯤꯀꯣ ꯋꯥꯕꯩꯅꯦ ꯑꯩ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯔꯣꯃꯦꯟꯗ꯭ꯔꯣꯅ ꯀꯩꯕ ꯑꯩꯁꯨ ꯊꯣꯛꯂꯛꯏꯁꯤꯗꯤ ꯄꯨꯁꯄꯥꯒꯁꯦ ꯄꯨꯁꯀ ꯀꯧꯈ꯭ꯔꯦꯅꯦ ꯁꯥꯄꯝꯅ ꯀꯩꯕ ꯄꯨꯁꯄꯥ ꯑꯩ ꯂꯩꯁꯦ ꯎꯕꯤꯗ꯭ꯔꯕꯣ ꯑꯩ ꯆꯠꯂꯣ ꯍꯥꯏꯔꯣ ꯀꯥꯏ ꯄꯣꯠꯁꯝꯕꯝꯅ ꯍꯣꯏ ꯍꯣꯏ ꯅꯣꯏ ꯀꯅꯥꯝ ꯈꯨꯃꯟꯁꯤꯗꯤ ꯆꯠꯈꯤꯅꯨ ꯏꯅꯥꯎ ꯅꯀꯣ ꯄꯨꯁꯄꯥ ꯄꯨꯡ 11 ꯇꯥꯔꯒ ꯃꯌꯥꯝ ꯕꯥꯏ ꯑꯣꯏꯁꯦꯕ ꯆꯠꯈꯤꯅꯨꯀꯣ ꯀꯅꯥꯝ ꯑꯩ ꯊꯣꯏꯕꯤꯆꯅꯥ ꯉꯁꯤ ꯌꯥꯝ ꯇꯨꯝꯅꯤꯡꯃꯟꯕꯒꯤ ꯇꯧꯔꯤꯅꯦ ꯁꯇꯔꯗꯦ ꯉꯥꯏꯕꯗ ꯋꯥꯔꯧꯕꯖꯥꯗꯦꯀꯣ ꯁꯤꯔꯦ ꯁꯣꯝꯗ ꯑꯗꯨꯒ ꯀꯩꯕ ꯄꯕꯞ ꯂꯥꯛꯑꯒ ꯎꯏ ꯂꯩꯔꯦ ꯑꯗꯨꯅꯦꯅ ꯍꯥꯏꯗꯣ ꯑꯩ ꯉꯁꯤ ꯋꯥꯃꯟꯕꯒꯤ ꯇꯧꯔꯤꯅꯦꯕ ꯃꯥ ꯉꯁꯤꯁꯦ ꯑꯦꯜꯕꯤ ꯊꯥꯔꯔꯣꯏꯁꯤꯔꯕꯨ ꯍꯥꯏꯔꯨꯔꯕꯅꯤ ꯃꯥꯁꯦ ꯌꯥꯝ ꯋꯥꯈ꯭ꯔꯦꯕ ꯉꯁꯤ ꯈꯪꯕ꯭ꯔꯥ ꯆꯦꯅꯨ ꯏꯇꯩ ꯈꯨꯃꯟꯁꯦ ꯀꯩꯕ ꯁꯖꯤꯋꯥ ꯖꯦꯜꯗ ꯊꯝꯃꯣꯁꯤ ꯁꯖꯤꯋꯥ ꯖꯦꯜ ꯀꯥꯏꯗꯅꯣ ꯃꯅꯤꯄꯨꯔꯒꯤ ꯖꯦꯜꯅꯤ ꯁꯖꯤꯋꯥ ꯖꯦꯜꯗꯅ ꯐꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯆꯨꯔꯆꯥꯟꯄꯨꯔꯗ ꯑꯣꯏꯅ ꯊꯥꯈ꯭ꯔꯁꯤꯔꯣ ꯆꯨꯔꯆꯥꯟꯄꯨꯔꯗ ꯑꯣꯏꯅ ꯊꯥꯈ꯭ꯔꯁꯤꯔꯣ ꯄꯨꯁꯄꯥ ꯇꯨꯝꯅꯤꯡꯃꯟꯗꯅ ꯇꯧꯔꯤꯅꯤꯀꯣ ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ ꯇꯨꯝꯅꯤꯡꯕ ꯍꯥꯏꯕꯕꯨꯅꯦ ꯑꯩꯁꯦ ꯋꯥꯃꯟꯕꯒꯤ ꯇꯧꯔꯤꯅꯤ ꯄꯨꯁꯄꯥꯗꯣ ꯁꯣꯅꯣ ꯆꯨꯕ꯭ꯔꯣ ꯔꯣꯍꯤꯠ ꯂꯩꯄꯛꯄꯝꯅ ꯄꯨꯁꯄꯥꯗ ꯁꯣꯅꯣ ꯆꯨꯕ꯭ꯔꯥ ꯔꯣꯍꯤꯠ ꯄꯨꯁꯄꯥꯗ ꯁꯣꯅꯣ ꯆꯨꯕ ꯅꯠꯇꯦꯌꯦ ꯁꯣꯅꯣ ꯆꯨꯍꯟꯕ ꯑꯃ ꯌꯥꯎꯔꯤꯌꯦ ꯁꯤꯗ ꯄꯨꯁꯄꯥꯗ ꯃꯤ ꯏꯐ ꯐꯕ ꯑꯉꯥꯡꯗꯣ ꯁꯥꯎꯍꯜꯂꯦ ꯏꯃꯣꯆꯥꯁꯤꯡꯅ ꯂꯥꯁ ꯃꯤꯟꯀꯤꯁꯦ ꯏꯁꯩ ꯇꯧꯁꯦ ꯏꯁꯩꯁꯦ ꯉꯁꯤꯁꯦ ꯏꯁꯩꯁꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯛꯄꯗ ꯇꯜꯂꯦꯕ ꯏꯁꯩ ꯑꯇꯩ ꯑꯅꯧꯕꯒ ꯐꯥꯗ꯭ꯔꯦꯕ ꯄꯨꯁꯄꯥ ꯑꯩ ꯆꯠꯂꯣ ꯍꯥꯏꯔꯣ ꯈꯨꯝꯃꯣꯏꯗꯤ ꯔꯣꯃꯦꯟꯗ꯭ꯔꯣꯒ ꯀꯩꯕ ꯈꯪꯅꯗ ꯌꯥꯗ꯭ꯔꯦ ꯇꯤꯟꯅꯁꯦ ꯔꯣꯃꯦꯟꯗ꯭ꯔꯣꯒ ꯈꯪꯅꯗ ꯌꯥꯗ꯭ꯔꯦ ꯇꯤꯟꯅꯁꯦ ꯔꯣꯍꯤꯠꯅ ꯀꯩ ꯍꯥꯏꯕ
Noi Insta paibro paye Rohit Anuprada Singha haina leibane Virusna kaiba iyamba kasarda suti phangakanda koirake welcome tawbiyuko Manipurdagini ahau purake ओके Okay, करीमता Virus, lao पुरक्तरबसु lao. याये लापियो सोइदना वेलकम तौजगे खुमन न करे पुष्पा चलो हाइरो खुमोय ठाकुर नंबर किरण सिंह हेलो सर हेलो वेलकम ठाकुर Hi Thakur. 11 taraga loisansiko mayam 11 bau leibiro. मोहन सपम न कबा हाय यम्बा इतैमा हेलो मोहन वेलकम एलबी से लोगदब मतम यामरे हे रोहित कइनो सोनो चुब्रदी गाय रोमेंद्र न होय पुस अखोई यानरे हाय क्रो है तो बिस्ना में ठाकुर न के सर कहाँ से हो आप ठाकुर जी हम लोग असम से है असम सिलचर से है हम लोग मणिपुरी है कसार का मणिपुरी पुष्पाना रोमेंद्र नंग नंग हाय गद्रो खुमंदा रोहित ने से अनु से सक से कमला या माले Kamla wandharani. कमला मालीरा कुमला मालीरा Kamla wandharani. Kamla male haibada taradi. Kamla to kapna loirani. tang ठाकुर ना ओ ग्रेट सर मैं पूर्वोस मणिपुर भोस मणिपुरी हूँ मणिपुर से तो नहीं है हम लोग एक्चुअली हम लोग कसार डिस्ट्रिक्ट से है सिलचर से असम से है हम लोग मणिपुर तो नहीं है तुमने अमदबा ऐसे इनमा उबदा ऐ ओइना पंगतुमदा तुमनिंगे Posamam chakrabo. Posamam ai ui mani na chakraba khangde. Posamam ai waman bagi tawini ko ngasi yam wagare phi do. Amta pothada bida ngasi phi turai ne ba. Ayuktagi horaga hoji phawada. Aina ne LB tabo matamdo adu phawada ne po phi turamaga hogalaga LB tawrai ne ba ko. Hauji su loidi henge yukta lobo lagtuine ba phi se. Adugine yam wabaine. Sago yadi ko mayam. ठाकुर न रोहित न कहबा न कोई कसद मणिपुरी एक्टर रीना लाक्रबो है न कोई कसद मणिपुरी एक्टर रीना लाक्रबो है खंगदी ये ठाकुर ने कहा असम में तो पड़ रही है ठंड बहुत पड़ रही है असम में ठंड बहुत पड़ रही है हाँ यहाँ पे बहुत ठंड है पोसमनगा से नंग दुमाई तौरदी लारोय एलबी गा मथंग दई तौ केबा दुदई द Tude to lay hai. तुदई त तौना लई है Posamam duni na hai do ngasi mu pothadri ba ise khangbra ute pothadri ba. पुष्पा Dugi wabai ne ba ko. पुष्पा चानबी का बैरन कसर सिलचर कैम लापनगे Ayuk tuma hogalakpadagi na ai phabungda bo ngasi phabungda bo hipdri asengmada. सिलचर का किलोमीटर Wai 15 yam किलोमीटर dugi. लापना ये इमोचा सिंगना तुमथो nganta औगलो है दे तबी चनाना फीदो लोइदी लोइहौरबो इनमा Loide amadi pura loire ba black color gi di loire white color gi di loide ba. Ada stone haba ki do ni fitting store gi de he to lobo la ke harami ba. Ada सपम LB se कुमन tawroi gi पुष्पा harane ba कौरा di dada tawroi si LB lo ngasi पुष्पा haidok ना rase गुड na. नाइट से नु इतई से पसंबम है गुड नाइट Gunai Puspa. पुष्पा को चलो इधर एक मिनट अनि कता ngai re रामेंद्र ने सिलचर से कसर डिस्ट्रिक्ट बेरस ब्रो कसर डिस्ट्रिक्ट रो मने सिलचर से कसर के नोने कसर ने दे बेनस दे ब्रह्मना कहिनो है ट्रविसना ओ एलबी लोएरगा एलबी लोएरगा तौदोइरो कमाई तौदोइनो दुदी Adune ba. Aduna nuna di khangda ba ina hippe tu me sawido.
ꯃꯔꯝ ꯂꯩꯌꯦꯕ ꯅꯍꯥꯟꯒ ꯂꯣꯏꯅ ꯃꯥꯟꯅꯗꯤ ꯁꯄ꯭ꯔꯝ ꯇꯧꯗ꯭ꯔꯥ ꯈꯨꯃꯟꯁꯦ ꯀꯩꯅꯣꯅꯦ ꯋꯥꯃꯟꯕꯒꯤ ꯇꯧꯔꯤꯅꯦ ꯄꯨꯁꯄꯥꯇ ꯍꯥꯏꯅ ꯑꯗꯨꯝ ꯂꯩꯁꯦ ꯀꯩꯅꯣ ꯄꯨꯁꯄꯥ ꯑꯣꯏꯅ ꯆꯅꯧ ꯇꯨꯝꯕꯗꯤ ꯊꯣꯏꯕꯤꯁꯅꯥ ꯑꯩ ꯇꯨꯝꯃꯅꯤꯀꯣ ꯇꯨꯝꯃꯅꯤ ꯉꯁꯤ ꯍꯌꯦꯡ ꯉꯟꯅ ꯍꯧꯒꯠꯂꯒ ꯉꯟꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯅꯤ ꯄꯨꯔꯛꯀꯦꯀꯣ ꯅꯣꯛ ꯅꯣꯛ ꯇꯧꯔꯒ ꯈꯨꯃꯟ ꯑꯁꯦꯅꯨ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯀꯩꯅꯣ ꯔꯣꯍꯤꯠꯅ ꯅꯣꯏ ꯂꯩꯖꯒ ꯄꯨꯟꯗ꯭ꯔꯣ ꯑꯩꯈꯣꯏ ꯄꯨꯟꯗꯤꯌꯦ ꯃꯣꯏꯒ ꯑꯩꯈꯣꯏꯒ ꯄꯨꯟꯗꯤꯌꯦ ꯕ꯭ꯔꯖꯅ ꯏꯌꯥꯝꯕ ꯀꯁꯥꯔꯗ ꯂꯥꯛꯑꯒꯅꯦ ꯑꯁꯥꯝꯗ ꯇꯥꯔꯤꯕ ꯃꯩꯇꯩꯁꯤꯡꯒ ꯈꯨꯜ ꯂꯣꯏꯅ ꯀꯣꯏꯕꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯪꯒꯅꯤ ꯍꯣꯏ ꯆꯪꯒꯅꯤ ꯀꯁꯥꯔꯗ ꯌꯥꯝ ꯆꯥꯎꯋꯦ ꯀꯣ ꯊꯣꯏꯕꯤꯁꯅꯥꯅ ꯆꯥꯎꯕ ꯌꯥꯗꯦ ꯑꯩꯉꯣꯟꯗ ꯇꯥꯏꯅꯔꯛꯀꯅꯨꯀꯣ ꯑꯩꯅ ꯏꯃꯣꯆꯥꯅ ꯒꯨꯗ ꯅꯥꯏꯠ ꯕ꯭ꯔꯖꯗꯦꯕ ꯕ꯭ꯔꯃꯥꯅ ꯅꯥꯏꯁ ꯀꯄꯜ ꯍꯥꯏ ꯄꯨꯁꯄꯥꯅ ꯌꯥꯔꯦ ꯔꯣꯍꯤꯠ ꯅꯪ ꯍꯩꯄꯥ ꯁꯥꯔꯛꯀꯅꯨ ꯍꯥꯏ ꯃꯌꯥꯝ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯁꯤꯔꯣ ꯕꯕꯥ ꯍꯥꯏꯔꯣ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯔꯣꯍꯤꯠ ꯑꯩꯁꯨ ꯍꯌꯦꯡ ꯑꯃꯨꯛ ꯉꯟꯅ ꯂꯥꯏꯖꯗꯣ ꯍꯧꯗꯣꯏꯅꯦꯕ ꯅꯨꯄꯤꯔꯣ ꯂꯥꯏꯖꯗꯣ ꯅꯨꯄꯤꯔꯣ ꯂꯥꯏꯖꯗꯨꯗꯤ ꯀꯩꯅꯣꯅꯤꯅ ꯀꯩꯅꯣ ꯃꯥꯗꯤ 50-50ꯅꯦ ꯃꯌꯥꯝ ꯕꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯝꯃꯣ ꯑꯩꯁꯨ ꯍꯌꯦꯡ ꯃꯌꯥꯝ ꯉꯟꯅ ꯂꯣꯏꯁꯤꯜꯂꯁꯤ ꯍꯧꯒꯠꯇꯣꯏꯅꯤ ꯄꯨꯡ ꯑꯅꯤ ꯇꯥꯔꯦ ꯄꯨꯡ ꯑꯅꯤ ꯐꯥꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯦ ꯂꯣꯏꯔꯦ ꯏꯅꯝꯃ ꯇꯨꯝꯃꯣ ꯒꯨꯗ ꯅꯥꯏꯠ ꯁꯨꯗ꯭ꯔꯩꯃꯗꯨꯅꯤ ꯃꯌꯥꯝ ꯕꯕꯥꯏ ꯉꯁꯤꯒꯤ ꯒꯨꯗ ꯑꯣꯏꯅꯗꯤ ꯅꯥꯏꯠ ꯕꯥꯏ ꯊꯣꯏꯕꯤꯁꯅꯥ ꯒꯨꯗ ꯅꯥꯏꯠ ꯊꯣꯏꯕꯤꯁꯅꯥ ꯒꯨꯗ ꯅꯥꯏꯠ ꯄꯨꯁꯄꯥ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯄꯣꯠꯁꯝꯕꯝ ꯒꯨꯗ ꯅꯥꯏꯠ ꯄꯣꯠꯁꯝꯕꯝ ꯃꯥꯡꯈꯔꯦ ꯄꯣꯠꯁꯝꯕꯝ ꯁꯥꯎꯈ꯭ꯔꯦ ꯅꯪꯅ ꯎꯏꯕꯒꯤ ꯑꯗꯨꯅꯤ ꯃꯔꯝ ꯈꯪꯗꯅ ꯀꯔꯤ ꯁꯥꯎꯏꯅꯣ ꯍꯥꯏꯕ ꯑꯗꯨꯅꯤ ꯃꯔꯝꯗꯣ ꯈꯪꯗꯉꯩ ꯁꯥꯎꯕꯗꯨꯅꯤꯅꯦ ꯃꯣꯏꯅ ꯀꯩꯒꯤ ꯁꯥꯎꯔꯤꯅꯣ ꯑꯩꯉꯣꯟꯗ ꯑꯩꯅ ꯋꯥꯔꯤꯁꯤꯗꯤ ꯃꯣꯏꯅ ꯈꯪꯕꯤꯗꯕ ꯀꯦꯁꯤꯌꯥ ꯅꯪ ꯀꯩꯗꯅꯣ ꯄꯨꯁꯄꯥ ꯁꯔꯦ ꯅꯪ ꯀꯗꯥꯏꯒꯤꯅꯣ ꯍꯥꯏꯅꯣ ꯄꯨꯁꯄꯥ ꯔꯦꯅꯤ ꯂꯨꯆꯤꯅ ꯒꯨꯗ ꯅꯥꯏꯠ ꯔꯦꯟ ꯕꯦꯕꯤ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯣ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯣ ꯋꯥꯔꯦ ꯌꯥꯝꯅ ꯉꯁꯤꯁꯦ ꯑꯩꯀꯣ ꯀꯩꯕ ꯅꯪꯅ ꯍꯥꯏꯌꯨ ꯍꯥꯏꯔꯒ ꯑꯩꯅ ꯍꯥꯏꯒꯗ꯭ꯔꯣ ꯍꯥꯏ ꯄꯨꯁꯄꯥ ꯆꯠꯂꯣ ꯍꯥꯏꯔꯣ ꯅꯪ ꯁꯨꯝ ꯆꯠꯂꯣ ꯍꯥꯏꯔꯣ ꯑꯩꯅ ꯁꯨꯝ ꯇꯧ ꯂꯩꯍꯧꯔꯣ ꯁꯣꯅꯥꯏ ꯆꯥꯟꯄꯨꯔ ꯀꯧꯕ ꯃꯐꯝꯗꯣ ꯑꯩ ꯍꯥꯟꯅ ꯂꯥꯛꯂꯝꯃꯦ ꯕ꯭ꯔꯣ ꯈꯪꯕ꯭ꯔꯣ ꯈꯪꯉꯦ ꯆꯥꯟꯄꯨꯔꯗꯨꯗ ꯑꯩ ꯉꯥꯏꯇ ꯆꯠꯂꯦ ꯊꯣꯏꯕꯤꯁꯅꯥꯅ ꯂꯣꯏꯔꯣ ꯇꯨꯝꯃꯣ ꯏꯅꯝꯃ ꯌꯥꯔꯔꯣꯏ ꯄꯨꯁꯄꯥꯅ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯄꯨꯁꯄꯥ ꯒꯨꯗ ꯅꯥꯏꯠ ꯄꯣꯠꯁꯝꯕꯝ ꯒꯨꯗ ꯅꯥꯏꯠ ꯊꯣꯏꯕꯤꯁꯅꯥ ꯒꯨꯗ ꯅꯥꯏꯠ ꯈꯨꯃꯟ ꯒꯨꯗ ꯅꯥꯏꯠ ꯔꯣꯃꯦꯟꯗ꯭ꯔ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯃꯥ ꯈꯨꯃꯟꯁꯦ ꯑꯩꯉꯣꯟꯗꯒ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯗ ꯄꯨꯁꯄꯥ ꯒꯨꯗ ꯅꯥꯏꯠ ꯀꯥꯏꯅꯦ ꯕꯤꯁꯅꯨ ꯀꯄꯜ ꯅꯥꯏꯁ ꯀꯄꯜ ꯊꯦꯡꯛ ꯌू so much ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯁꯤ ꯂꯣꯏꯁꯤꯜꯂꯁꯦ ꯕꯥꯏ 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 ꯕꯥꯏ